ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯏꯇꯩꯃꯗꯨ ꯆꯥꯟꯅꯕꯤꯅꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ 5ꯁꯨꯕ ꯁꯔꯨꯛꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯄ꯭ꯔꯦꯃꯤ ꯁꯣꯏꯕꯝ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯁꯣꯝꯗꯁꯨ ꯍꯤꯌꯥꯏꯅꯨ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯅ ꯍꯥꯟꯅꯗꯒꯤ ꯐꯖꯅ ꯁꯦꯝꯗ꯭ꯔꯒꯁꯨ ꯌꯥꯔꯕ ꯌꯨꯝ ꯑꯗꯨ ꯁꯦꯜ ꯀꯌꯥ ꯊꯥꯗꯗꯨꯅ ꯆꯥꯎꯊꯣꯏ ꯑꯃꯗꯤ ꯉꯥꯟꯕꯅ ꯀꯟꯅ ꯁꯦꯝꯂꯤ꯫ ꯍꯦꯝꯕꯗꯤ ꯉꯥꯟꯕꯒꯤ ꯅꯨꯄꯤ ꯍꯦꯛ ꯆꯠꯂꯛꯄꯗꯒꯤ ꯐꯥꯝꯒꯤ ꯊꯕꯛ ꯄꯨꯝꯕ ꯃꯥꯅ ꯄꯨꯕ ꯍꯧꯈ꯭ꯔꯕꯅꯤ꯫ ꯍꯦꯝꯕ ꯐꯥꯝ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯆꯥꯎꯊꯣꯏꯅ ꯁꯪꯒꯣꯏ ꯑꯗꯨ ꯁꯨꯅꯨ ꯍꯥꯏꯗꯨꯅ ꯂꯩꯕꯗꯨꯗ, "ꯇꯥ ꯆꯥꯎꯊꯣꯏ, ꯃꯤꯒꯤꯗ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏꯀꯣ꯫ ꯇꯥ ꯆꯥꯎꯊꯣꯏꯒꯤꯁꯨ ꯈꯔ ꯊꯨꯅ ꯍꯣꯡꯅꯕ ꯇꯧꯔꯁꯤ." "ꯑꯣ, ꯑꯩꯈꯣꯏꯗꯤ ꯍꯣꯡꯉꯔꯣꯏꯌꯦ. ꯅꯣꯏ ꯇꯥ ꯆꯧꯗꯧꯅ ꯁꯛ ꯐꯖꯕꯁꯨ ꯅꯠꯇꯦ, ꯁꯦꯜ ꯄꯥꯏꯕꯁꯨ ꯅꯠꯇꯦ. ꯊꯧꯅꯥ ꯂꯩꯇꯅ ꯅꯨꯄꯤ ꯐꯥꯔꯨꯅꯤꯁꯨ ꯂꯩꯇꯦ. ꯐꯥꯔꯨꯔꯕꯁꯨ ꯑꯩꯈꯣꯏꯗꯗꯤ ꯀꯅꯥꯝꯇꯅ ꯂꯩꯕꯤꯔꯛꯑꯣ ꯍꯥꯏꯕꯁꯨ ꯌꯥꯔꯔꯣꯏ. ꯑꯗꯨꯅꯅꯦ ꯊꯤꯔꯔꯣꯏ. ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯑꯔꯥꯡꯕꯝ ꯑꯣꯏꯔꯒ ꯂꯩꯔꯅꯤ. ꯏꯅꯥꯎꯒꯤꯁꯨ ꯄꯨꯁꯜꯂꯛꯑꯣ ꯌꯨꯝ ꯍꯜꯂꯤꯀꯥꯟꯁꯤꯗ." ꯉꯥꯟꯕ ꯑꯅꯤꯗꯨꯅ ꯉꯥꯡꯅꯕꯗꯨꯗ, "ꯑꯁ, ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯆꯥꯎꯊꯣꯏ, ꯅꯪꯁꯨ ꯑꯉꯥꯡꯁꯤꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ." ꯍꯦꯝꯕ ꯃꯥꯗꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯡꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯃꯥꯒꯤ ꯊꯃꯣꯏ ꯈꯪꯗꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡ ꯆꯩꯅꯥꯁꯨ ꯐꯥꯎꯏ꯫ "ꯌꯥꯔꯦ ꯌꯥꯔꯦ, ꯑꯩꯈꯣꯏꯁꯨ ꯊꯤꯔꯔꯣꯏ, ꯇꯣꯛꯑꯦ." ꯍꯦꯝꯕ ꯉꯥꯡꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ꯫ ꯆꯥꯎꯊꯣꯏ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ, "ꯍꯥꯏ, ꯅꯨꯄꯤ ꯊꯤꯗꯕ ꯌꯥꯗꯦꯀꯣ. ꯃꯩꯇꯩ ꯃꯁꯤꯡ ꯌꯥꯝ ꯍꯟꯊꯔꯕꯅꯤ. ꯅꯈꯣꯏꯒꯨꯝꯕꯅ ꯈꯔ ꯌꯥꯝꯅ ꯄꯣꯛꯇꯧꯅꯤ. ꯅꯠꯇ꯭ꯔꯗꯤꯅꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯨꯠꯈ꯭ꯔꯅꯤ." ꯆꯥꯎꯊꯣꯏ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ꯫ ꯆꯥꯎꯊꯣꯏ ꯉꯥꯟꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯇꯨꯅ, "ꯑꯩꯈꯣꯏ ꯍꯦꯝꯕꯁꯤꯕꯨ ꯋꯥꯈꯜꯒ ꯇꯥꯔꯕ ꯃꯥꯅ ꯐꯥꯝꯗꯒ ꯆꯠꯂꯤꯁꯤꯕꯣ?" "ꯇꯥꯔ ꯃꯥꯜꯂꯦꯗꯅ. ꯅꯣꯡꯃꯇ ꯐꯥꯝꯗ ꯆꯠꯂꯨ ꯌꯥꯗꯕ ꯃꯥꯅ ꯍꯟꯗꯛ ꯐꯥꯝꯗꯇꯅꯤ ꯂꯩꯔꯤꯁꯦ. ꯍꯥꯏꯔꯨꯔꯁꯨꯅꯦ, ꯄꯣꯊꯥꯔꯣ, ꯌꯨꯝꯒꯤ ꯊꯕꯛꯅ ꯇꯥꯆꯧꯅ ꯇꯧꯔꯣ, ꯐꯥꯝꯅ ꯃꯥꯅ ꯁꯦꯟꯅꯔꯒꯦ ꯁꯤꯗꯅꯤ. ꯑꯩꯅ ꯁꯨꯐꯝ ꯑꯝꯇ ꯂꯩꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯇꯧꯔꯤꯁꯦ." "ꯐꯔꯦꯅꯦ ꯑꯗꯨꯗꯤ, ꯅꯪꯒꯤꯗꯤ ꯅꯨꯡꯉꯥꯏꯕ ꯉꯥꯛꯇꯅꯤ. ꯅꯨꯄꯤ ꯍꯥꯏꯔ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃ ꯍꯦꯛꯇ ꯆꯤꯡꯁꯤꯜꯂꯤ. ꯅꯇꯤꯛꯅꯦ ꯅꯒꯨꯟꯅꯦ ꯍꯧꯖꯤꯛꯇꯤ ꯍꯣꯡꯗꯧꯔꯦꯗꯅ." ꯆꯥꯎꯊꯣꯏꯁꯨ ꯉꯥꯟꯕꯒꯤ ꯂꯨꯍꯣꯡꯕꯒꯤꯅꯦ ꯍꯥꯏꯅ ꯌꯨꯝ ꯁꯦꯝꯕ ꯁꯥꯕ ꯈꯨꯗꯤꯡꯃꯛ ꯌꯥꯎꯔꯤ꯫ ꯉꯥꯟꯕꯁꯨ ꯆꯥꯎꯊꯣꯏꯗꯕꯨ ꯇꯥꯟꯅꯖꯗꯨꯅ ꯊꯕꯛ ꯈꯨꯗꯤꯡ ꯇꯧꯔꯤ꯫ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯈꯤꯕꯅ ꯉꯁꯤ ꯉꯥꯟꯕ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯉꯥꯟꯕ ꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯄꯨꯡꯂꯥꯡ ꯂꯥꯡꯏ꯫ ꯍꯤꯌꯥꯏꯅꯨ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯃꯌꯥꯝ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯅꯔꯤ꯫ ꯊꯣꯏꯕ ꯑꯃꯗꯤ ꯍꯦꯝꯕꯁꯨ ꯃꯌꯥꯝꯕꯒꯤ ꯃꯥꯡꯗ ꯅꯨꯡꯉꯥꯏꯇꯕꯗꯨ ꯎꯠꯂꯨꯕ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯌꯨꯝꯒꯤ ꯊꯕꯛ ꯑꯗꯨ ꯌꯥꯎꯏ꯫ ꯍꯦꯝꯕ ꯍꯤꯌꯥꯏꯅꯨ ꯂꯥꯛꯄꯒꯤ ꯗꯣꯟ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯛꯏ꯫ ꯗꯣꯟ ꯑꯗꯨꯅ ꯁꯨꯝ ꯅꯛꯁꯤꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯍꯦꯝꯕꯒꯤ ꯊꯃꯣꯏ ꯑꯗꯨꯁꯨ ꯃꯆꯦꯠ ꯃꯆꯦꯠ ꯀꯤꯟꯊꯔꯛꯏ꯫ ꯍꯦꯝꯕ ꯍꯤꯌꯥꯏꯅꯨꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯃꯥꯕꯣꯛꯅ ꯑꯣꯛꯇꯨꯅ ꯄꯨꯁꯤꯜꯂꯛꯏꯕ ꯑꯗꯨꯕꯨ ꯁꯪꯒꯣꯏ ꯃꯔꯨꯝ ꯑꯗꯨꯗꯒꯤ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯂꯦꯞꯂꯤ꯫ ꯊꯣꯏꯕ ꯍꯦꯝꯕꯒꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯇꯞꯅ ꯄꯥꯏꯔꯛꯏ꯫ ꯍꯦꯝꯕ ꯂꯩꯊꯣꯛꯂꯨꯕꯗ ꯊꯣꯏꯕ ꯑꯣꯏꯔꯝꯕꯗꯨꯗ ꯃꯃꯥꯏ ꯑꯗꯨ ꯈꯨꯝꯖꯤꯟꯗꯨꯅ ꯍꯦꯟꯅ ꯀꯞꯂꯛꯏ꯫ ꯊꯣꯏꯕ ꯍꯦꯝꯕꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ "ꯇꯣꯛꯑꯁꯤ. ꯑꯁꯨꯝꯅ ꯇꯧꯔꯗꯤ ꯑꯍꯨꯕ ꯃꯤꯅ ꯆꯤꯡꯅꯈꯤꯕ ꯇꯥꯔꯦ. ꯂꯥꯛꯑꯣ, ꯑꯁꯣꯝꯗ ꯃꯌꯥꯝ ꯉꯥꯏꯗꯨꯅ ꯂꯩꯔꯦ." ꯇꯟꯖꯥꯗꯨꯗ ꯉꯥꯟꯕ ꯑꯅꯤꯗꯨꯕꯨ ꯊꯤꯔꯛꯏ꯫ ꯍꯦꯝꯕ ꯃꯌꯥꯝꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯈꯥꯡꯏ꯫ ꯉꯥꯟꯕꯅ, "ꯍꯩ, ꯅꯣꯏ ꯑꯅꯤꯅꯤꯅꯦ ꯑꯩꯅ ꯊꯤꯔꯤꯁꯦ. ꯑꯁꯣꯝꯗ ꯉꯥꯏꯔꯒ ꯂꯩꯔꯦ, ꯂꯥꯛꯑꯣ." ꯍꯦꯝꯕ ꯅꯣꯛꯁꯤꯟꯅꯗꯨꯅ, "ꯑꯩꯈꯣꯏꯁꯨ ꯏꯇꯩꯃ ꯃꯁꯛ ꯐꯖꯕꯤꯁꯦ ꯌꯦꯡꯅꯤꯡꯉꯤꯅꯤ ꯀꯩꯅꯣ." ꯉꯥꯟꯕ ꯅꯣꯛꯐꯦꯠꯇꯨꯝ ꯇꯧꯅ, "ꯑꯩꯁꯨ ꯉꯁꯥꯏꯗꯩ ꯎꯗꯦ, ꯍꯧꯖꯤꯛꯇꯃꯛ ꯎꯏ. ꯇꯁꯦꯡꯅ ꯐꯖ ꯂꯩꯔꯝꯃꯤꯍꯦ." ꯍꯦꯝꯕ ꯊꯃꯣꯏꯗꯨ ꯄꯨꯕ ꯉꯝꯗ꯭ꯔꯤ꯫ ꯊꯣꯏꯕꯁꯨ ꯋꯥꯍꯩꯗꯨ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯤ꯫ ꯉꯥꯟꯕ ꯃꯈꯥ ꯇꯥꯔꯛꯏ, "ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯃꯤ ꯀꯧꯅꯔꯦ. ꯀꯣꯟꯅ ꯌꯦꯡꯉꯨ ꯂꯥꯛꯑꯣ, ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯔꯗꯕꯅꯤ." ꯉꯥꯟꯕ ꯆꯠꯈꯤ꯫ ꯍꯦꯝꯕ ꯄꯤꯔꯥꯡ ꯆꯦꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯍꯦꯝꯕ ꯊꯣꯏꯕꯗ, "ꯊꯣꯏꯕ, ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯈꯔꯝꯅ ꯂꯩꯌꯨ ꯍꯥꯏꯕꯒꯤ. ꯑꯩ ꯇꯁꯦꯡꯅ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯉꯤ. ꯑꯁꯨꯛ ꯅꯨꯡꯁꯤꯖꯕꯤ ꯃꯥꯅ ꯑꯩꯒꯤ ꯏꯇꯩꯃ ꯑꯣꯏꯅ ꯌꯨꯝꯁꯤꯗ ꯂꯩꯒꯗꯧꯔꯤꯕ." ꯍꯦꯝꯕ ꯍꯦꯟꯅ ꯀꯞꯂꯛꯏ꯫ ꯊꯣꯏꯕ ꯃꯥꯁꯨ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯅꯤ? ꯍꯦꯝꯕꯒꯤ ꯁꯝꯖꯤꯟꯕ ꯌꯥꯔꯔꯣꯏꯗꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯊꯦꯝꯖꯤꯜꯂꯛꯏ꯫ "ꯌꯥꯔꯦꯁꯦ ꯂꯥꯛꯑꯣ, ꯑꯁꯣꯝꯗ ꯉꯥꯏꯅꯔꯒ ꯂꯩꯔꯦꯕ. ꯇꯥꯆꯧꯅ ꯑꯃꯨꯛ ꯀꯧꯔꯛꯄ ꯇꯥꯔꯦ. ꯅꯪꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯑꯣꯅ ꯇꯧꯔꯤꯅꯤ. ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯔꯅꯨ. ꯅꯪꯒꯤꯁꯨꯅꯦ ꯏꯁꯣꯔꯅ ꯇꯝꯕ ꯑꯃ ꯂꯥꯛꯆꯔꯅꯤ." ꯍꯥꯏꯅ ꯉꯥꯟꯕ ꯑꯅꯤꯗꯨꯕꯨ ꯑꯃꯨꯛꯀ ꯀꯧꯔꯛꯏ꯫ "ꯅꯣꯏ ꯑꯅꯤꯕꯨ ꯂꯥꯛꯇ꯭ꯔꯤꯕꯣ? ꯁꯣꯝꯗ ꯉꯥꯏꯅꯔꯤꯃꯦ." "ꯑꯧ ꯇꯥꯆꯧ, ꯂꯥꯛꯑꯦ." ꯍꯦꯝꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯨꯅ, "ꯍꯦꯝꯕ ꯂꯥꯛꯑꯣ, ꯉꯥꯏꯅ ꯂꯩꯔꯤ." ꯊꯣꯏꯕ ꯍꯦꯝꯕ ꯄꯨꯗꯨꯅ ꯆꯪꯂꯛꯏ꯫ ꯆꯅꯨꯁꯨ ꯆꯪꯂꯛꯄꯒ ꯑꯅꯤꯗꯨ ꯊꯦꯡꯅꯔꯦ꯫ ꯆꯅꯨ ꯍꯦꯝꯕꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯇꯥꯔꯤꯕ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯃꯃꯤꯗꯨ ꯈꯪꯏ꯫ ꯆꯅꯨ ꯅꯨꯡꯉꯥꯏꯇꯅ, "ꯇꯥ ꯍꯦꯝꯕ." ꯍꯦꯝꯕ ꯆꯅꯨ ꯃꯥꯁꯨ
ꯃꯥꯒꯤ ꯅꯨꯡꯁꯤ ꯁꯩꯍꯧꯗ ꯌꯥꯎꯈꯤꯕ ꯃꯤꯁꯛꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯅꯤꯡꯁꯤꯡꯅꯤꯡꯉꯥꯏ ꯊꯧꯗꯣꯛ ꯃꯤꯁꯛ ꯎꯕꯗ ꯎꯔꯨꯕ ꯈꯨꯗꯤꯡ ꯊꯃꯣꯏ ꯃꯥꯁꯨ ꯂꯨꯝꯊꯔꯛꯏ ꯍꯦꯝꯕ ꯇꯞꯅ꯫ ꯆꯅꯨ, ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯕꯤꯅꯥꯅ ꯃꯆꯥꯗ, ꯆꯅꯨ, ꯁꯣꯝꯗ ꯂꯥꯛꯑꯣ꯫ ꯑꯍꯣꯏ ꯃꯥ, ꯂꯥꯛꯑꯦ꯫ ꯆꯅꯨ ꯍꯦꯝꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, ꯗꯥ ꯍꯦꯝꯕ, ꯆꯪꯉꯨꯈꯤꯒꯦ꯫ ꯍꯦꯝꯕ ꯅꯤꯡꯉꯝꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ, ꯆꯪꯉꯨ, ꯍꯤꯌꯥꯏꯕꯨ ꯈꯔ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯨ꯫ ꯆꯅꯨ ꯍꯣꯏ ꯍꯥꯏꯅ ꯍꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤ꯫ ꯍꯤꯌꯥꯏꯅꯨ ꯊꯋꯥꯏ ꯄꯥꯟꯗꯕ ꯂꯥꯏꯐꯗꯤꯕꯤꯒꯧ, ꯃꯤꯅ ꯇꯧ ꯍꯥꯏꯕꯗꯨ ꯈꯛꯇ ꯑꯗꯨꯃꯛ ꯇꯧꯏ꯫ ꯃꯥꯒꯤ ꯑꯣꯏꯕ ꯀꯔꯤꯃꯇ ꯑꯄꯥꯝꯕ ꯂꯩꯇꯦ꯫ ꯍꯤꯌꯥꯏꯅꯨ ꯄꯣꯠꯂꯣꯏ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯦ꯫ ꯃꯌꯥꯝ ꯑꯗꯨꯁꯨ ꯆꯥꯕ ꯊꯛꯄ ꯌꯥꯎꯅꯔꯛꯏ꯫ ꯃꯁꯥ ꯃꯁꯥꯅ ꯄꯥꯏꯅꯔꯛꯂꯤꯕ ꯕꯦꯒꯁꯤꯡ ꯑꯗꯨ ꯆꯥꯕ ꯈꯛꯇ ꯅꯠꯇꯅ ꯊꯟꯅ ꯊꯟꯅ ꯍꯥꯞꯆꯤꯟꯅꯔꯛꯏ꯫ ꯆꯥꯎꯕꯤ ꯃꯥꯁꯨ ꯃꯆꯥꯅꯨꯄꯥ ꯑꯍꯜꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯅꯤ꯫ ꯁꯤꯜꯂꯤ ꯂꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯑꯉꯛꯄꯅꯤ꯫ ꯍꯤꯌꯥꯏꯅꯨ ꯃꯌꯥꯝ ꯑꯗꯨꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯔꯛꯏ꯫ ꯃꯤꯌꯥꯏ ꯆꯟꯕꯤ ꯅꯨꯄꯤ ꯑꯃꯅ, ꯏꯁ, ꯀꯔꯤꯅꯣ ꯑꯁꯨꯛ ꯌꯥꯝꯅ ꯂꯥꯡꯂꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯐꯥꯎꯕ ꯇꯧꯕ ꯊꯦꯡꯅꯔꯛꯇ꯭ꯔꯤꯅꯦ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯣꯏꯅꯦ ꯏꯅꯦ, ꯑꯩꯁꯨ ꯂꯨꯍꯣꯡꯕꯁꯦ ꯐꯅꯌꯥꯝꯗꯤ ꯆꯠꯂꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯍꯤꯌꯥꯏꯒꯤ ꯑꯁꯤꯒꯨꯝꯅ ꯇꯧꯕꯗꯤꯅꯦ ꯑꯃꯨꯛ ꯐꯥꯎꯕ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯍꯤꯌꯥꯏꯅꯨꯁꯦ ꯃꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ꯫ ꯐꯗ꯭ꯔꯗꯤ ꯀꯩꯅꯣ? ꯃꯁꯛ ꯍꯥꯏꯔꯦ ꯃꯥꯃꯨꯛ ꯂꯩꯀꯥꯏ ꯑꯗꯨꯗ ꯐꯖꯕ ꯌꯥꯎꯕ ꯅꯠꯇꯦ꯫ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯃꯁꯛ ꯐꯖꯔꯗꯤꯅꯦ ꯅꯨꯄꯥ ꯑꯐꯕ ꯐꯪꯏ, ꯃꯔꯥꯏꯕꯛ ꯐꯩ ꯍꯥꯏꯅꯔꯤꯕꯗꯨꯅꯤ꯫ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨꯕꯨ ꯍꯤꯌꯥꯏꯅꯨꯁꯦ ꯑꯩꯈꯣꯏ ꯊꯥꯕꯜꯂꯩꯅ ꯁꯤꯟꯗꯨꯅ ꯆꯦꯜꯍꯜꯂꯤꯕꯅꯤ ꯍꯥꯏꯕꯁꯤꯕꯨ ꯆꯨꯝꯃꯤꯖꯥꯠꯂꯣ? ꯍꯣ, ꯆꯨꯝꯕ ꯃꯥꯜꯂꯦ꯫ ꯑꯗꯨꯅꯕꯨ ꯊꯥꯕꯜꯂꯩꯅ ꯂꯨꯍꯣꯡꯕ ꯐꯥꯎꯕ ꯌꯥꯎꯗ꯭ꯔꯤꯕꯁꯦ꯫ ꯖꯃꯨꯅꯥ ꯈꯣꯏꯅꯁꯨ ꯈꯔꯗꯤ ꯉꯥꯡꯕꯤꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯗꯨꯅꯅꯤ ꯍꯤꯌꯥꯏꯅꯨꯅ ꯃꯥꯝꯇꯣꯞ ꯃꯌꯥꯏꯗꯨ ꯐꯥꯎꯕ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯤꯕꯗꯣ꯫ ꯏꯁ, ꯑꯩꯒ ꯑꯣꯏꯔꯗꯤ ꯁꯨꯛꯀꯞ ꯍꯦꯛ ꯀꯞꯄꯤꯔꯣꯏ꯫ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯌꯨꯝꯁꯤꯗ ꯃꯧ ꯑꯣꯏꯕꯕꯨ ꯍꯤꯌꯥꯏꯅꯨꯒꯤ ꯅꯨꯄꯥ ꯑꯁꯤꯒꯨꯝꯕ ꯑꯣꯏꯔꯗꯤꯅꯦ ꯑꯩꯗꯤ ꯐꯥꯕꯤꯌꯨ ꯍꯥꯏꯔꯤꯅꯤ, ꯀꯩꯝꯇꯁꯨ ꯁꯥꯎꯖꯔꯣꯏ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯣꯏꯅꯦ, ꯊꯥꯕꯜꯂꯩꯁꯨ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯁꯥꯎꯅ ꯇꯝꯂꯝꯃꯤꯅꯦ꯫ ꯖꯃꯨꯅꯥ ꯈꯣꯏꯅ ꯈꯔ ꯉꯥꯡꯕꯤꯈ꯭ꯔ ꯃꯥꯜꯂꯦ꯫ ꯀꯩꯗꯧ ꯉꯥꯡꯉꯤꯕ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯌꯨꯝꯁꯤꯗ ꯃꯆꯥꯕꯨ ꯃꯧ ꯑꯣꯏꯅ ꯂꯩꯍꯟꯕꯤꯔꯒ? ꯈꯪꯗꯦꯅꯤ ꯈꯪꯗꯦ, ꯁꯤꯒꯨꯝꯕ ꯂꯥꯏꯕꯛꯁꯦ ꯑꯩꯈꯣই ꯅꯣꯏꯗꯗꯤ ꯊꯣꯛꯇꯦ꯫ ꯃꯤꯗꯤ ꯌꯦꯡꯉꯨ, ꯁꯅꯥ ꯈꯧꯖꯥꯎꯗ ꯈꯨꯗꯤ ꯊꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯌꯥꯝꯗꯨ ꯋꯥ ꯂꯥꯎꯅ ꯅꯣꯛꯏ꯫ ꯃꯆꯤꯟꯗ ꯆꯥꯕꯁꯨ ꯂꯦꯞꯇꯦ, ꯉꯥꯡꯕꯁꯨ ꯂꯦꯞꯇꯦ꯫ ꯃꯄꯨ ꯂꯩꯅ ꯂꯩꯅ ꯃꯄꯨꯒꯤ ꯃꯤꯋꯥ ꯉꯥꯡꯕ ꯍꯦꯛꯇ ꯉꯝꯃꯤ꯫ ꯅꯨꯄꯤ ꯍꯥꯏꯕ ꯖꯥꯠꯁꯤ ꯀꯌꯥꯗ ꯊꯧꯅꯥ ꯐꯈ꯭ꯔꯕ, ꯃꯈꯣꯏ ꯈꯔꯕꯨ ꯄꯨꯟꯁꯤꯟꯈ꯭ꯔꯕꯗꯤ꯫ ꯍꯤꯌꯥꯏꯅꯨ ꯃꯅꯥꯛꯇ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅꯗꯤ ꯇꯥꯏ, ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯅꯗꯤ ꯍꯧꯖꯤꯛꯁꯨ ꯌꯥꯅꯤꯡꯗ꯭ꯔꯤ, ꯄꯦꯟꯗ꯭ꯔꯤ, ꯋꯥꯀꯠꯂꯤ꯫ ꯃꯌꯥꯝ ꯑꯗꯨ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯗꯨꯅ ꯗꯥꯟ ꯊꯥꯗꯔꯝꯒꯦ ꯍꯥꯏꯅ ꯆꯪꯅꯔꯛꯏ꯫ ꯕꯨꯙ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯁꯦꯜ ꯈꯔ ꯄꯤꯔꯦ, ꯑꯗꯨꯒ ꯃꯀꯣꯛ ꯑꯗꯨꯗ ꯅꯥꯟꯊꯕꯤꯗꯨꯅ, ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯏꯆꯥ ꯌꯨꯝꯁꯤꯗ ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯅ ꯁꯥꯒꯩ ꯑꯁꯤꯒꯤ ꯆꯥꯗꯥ ꯅꯥꯎꯗꯥ ꯁꯟꯇꯣꯛꯇꯨꯅ ꯅꯋꯥ ꯅꯄꯨꯔꯣꯏꯕ ꯅꯅꯦꯝ ꯅꯀꯨꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯑꯣꯏꯌꯨꯀꯣ꯫ ꯍꯤꯌꯥꯏꯗꯨ ꯃꯕꯨꯛꯅꯤꯡ ꯈꯔꯒ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯦ꯫ ꯃꯄꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯀꯞꯂꯛꯏ꯫ ꯄꯥꯕꯨꯡ, ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯌꯥꯏꯅꯨ ꯃꯄꯥꯗ ꯈꯨꯔꯨꯝꯗꯨꯅ ꯍꯤꯛ ꯍꯤꯛ ꯀꯞꯂꯛꯏ꯫ ꯕꯨꯙ ꯃꯥꯁꯨ ꯑꯗꯨꯛ ꯀꯟꯈꯤꯕ ꯃꯆꯥꯅ ꯂꯨꯍꯣꯡꯕ ꯑꯁꯤ ꯌꯥꯗ ꯌꯥꯗ ꯍꯣꯡꯈꯤꯕ ꯑꯗꯨ ꯉꯁꯤꯗꯤ ꯃꯆꯥꯕꯨ ꯌꯨꯝꯁꯤꯗ ꯊꯅꯝꯂꯅꯤ ꯈꯜꯂꯨꯕꯗ ꯅꯨꯄꯥ ꯑꯣꯏꯕꯒꯤ ꯊꯃꯣꯏ ꯑꯗꯨ ꯄꯦꯠꯊꯔꯛꯏ, ꯅꯧꯊꯔꯛꯏ꯫ ꯕꯨꯙ ꯀꯞꯇꯨꯅ, ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯄꯥꯕꯨꯡꯅ ꯄꯥꯝꯖꯅ ꯅꯆꯥꯕꯨ ꯊꯤꯟꯕꯤꯔꯛꯄ ꯌꯨꯝꯁꯤꯗ ꯅꯆꯥ ꯅꯤꯡꯉꯝꯗꯕꯒꯤ ꯃꯩꯆꯥꯛ ꯌꯥꯎꯗꯅ ꯄꯨꯟꯁꯤꯁꯦ ꯂꯦꯟꯕ ꯑꯣꯏꯖꯔꯒꯦꯀꯣ꯫ ꯍꯤꯌꯥꯏꯅꯨ ꯋꯥꯍꯩ ꯈꯨꯗꯤꯡ ꯅꯤꯡꯉꯝꯗꯕ, ꯊꯃꯣꯏ ꯀꯥꯏꯕ ꯅꯠꯇꯅ ꯀꯔꯤ ꯑꯃꯠꯇ ꯊꯣꯛꯂꯛꯎ ꯍꯥꯏꯕ ꯌꯥꯗꯦ꯫ ꯕꯨꯙ ꯃꯥꯁꯨ ꯃꯆꯥꯕꯨ ꯀꯔꯤ ꯅꯨꯡꯒꯤ ꯂꯨꯍꯣꯡꯂꯨꯕꯅꯣ ꯍꯥꯏꯕ ꯐꯥꯎꯕ ꯈꯜꯂꯛꯏ꯫ ꯃꯌꯨꯝꯗ ꯑꯗꯨꯛ ꯅꯨꯡꯁꯤꯕ, ꯅꯨꯃꯤꯠ ꯊꯥꯒꯨꯝꯅ ꯌꯦꯡꯖꯕ ꯃꯆꯥ ꯑꯗꯨ ꯉꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯏ꯫ ꯃꯆꯥꯕꯨ ꯊꯅꯝꯗꯨꯅ ꯈꯣꯡ ꯊꯥꯡꯗꯨꯅ ꯆꯠꯄ ꯉꯝꯂꯛꯇ꯭ꯔꯦ꯫ ꯕꯨꯙꯁꯨ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯤ꯫ ꯕꯨꯙꯒ ꯆꯪꯃꯤꯟꯅꯔꯛꯄ ꯑꯍꯜ ꯑꯃꯅ, ꯕꯨꯙ, ꯑꯗꯨꯝꯅ ꯅꯪꯅꯁꯨ ꯀꯞꯂꯕꯗꯤ ꯅꯆꯥꯕꯨ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ? ꯂꯥꯎ, ꯇꯧꯍꯩꯗꯦ, ꯀꯞꯍꯩꯗꯦꯅꯤ ꯅꯪꯕꯨ꯫ ꯕꯨꯙ ꯏꯜꯂꯤꯕ ꯐꯤ ꯑꯗꯨꯅ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯑꯔꯣꯏꯕ ꯑꯣꯏꯅ, ꯏꯄꯥꯒꯤ ꯍꯤꯌꯥꯏ, ꯏꯄꯥ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯏꯆꯥ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯌꯨ꯫ ꯍꯤꯌꯥꯏ ꯀꯞꯂꯤ ꯍꯧꯖꯤꯛꯁꯨ꯫ ꯅꯨꯃꯤꯠ ꯑꯁꯤꯅꯤ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯃꯣꯏ ꯀꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤ꯫
ꯑꯍꯜ ꯃꯌꯥꯝ ꯑꯗꯨ ꯃꯥꯒꯤ ꯕꯣꯔ ꯀꯌꯥ ꯑꯃ ꯄꯤꯔꯝꯗꯨꯅ ꯊꯣꯛꯅꯈ꯭ꯔꯦ꯫ ꯆꯅꯨ ꯍꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯒ ꯆꯠꯂꯒꯦ ꯍꯥꯏꯕ ꯇꯁꯦꯡꯅ ꯀꯤꯕ ꯑꯃ ꯐꯥꯎꯏ, ꯑꯗꯨꯕꯨ ꯆꯪꯗꯕ ꯌꯥꯗ꯭ꯔꯗꯨꯅ ꯆꯪꯂꯛꯏ꯫ ꯍꯤꯌꯥꯏꯅꯨ ꯆꯅꯨꯅ ꯍꯦꯛ ꯐꯝꯊꯔꯛꯄꯒ, "ꯅꯪꯁꯨ ꯑꯩꯕꯨ ꯊꯅꯝꯗꯣꯏ ꯅꯠꯇ꯭ꯔꯥ?" ꯑꯁꯤ ꯍꯥꯏꯔꯒ ꯍꯤꯌꯥꯏꯅꯨ ꯀꯞꯂꯛꯏ꯫ ꯆꯅꯨ ꯋꯥ ꯉꯥꯡꯕ ꯉꯝꯗꯦ ꯍꯤꯌꯥꯏꯅꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯤꯌꯥꯏꯅꯨ ꯀꯞꯅ ꯀꯞꯅ, "ꯆꯅꯨ, ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯍꯧꯕ ꯇꯥꯔꯦꯀꯣ? ꯁꯥꯒꯩ ꯑꯁꯤꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯕ ꯇꯥꯔꯦꯀꯣ? ꯅꯈꯣꯏ ꯂꯣꯏꯅ ꯑꯩꯕꯨ ꯊꯅꯝꯗꯨꯅ ꯆꯠꯈꯤꯒꯗꯕ ꯅꯠꯇ꯭ꯔꯥ? ꯍꯥꯟꯅꯒꯨꯝꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯍꯦꯛ ꯍꯦꯛ ꯊꯣꯛꯇꯨꯅ ꯑꯍꯥꯡꯕ ꯑꯇꯤꯌꯥ, ꯂꯕꯨꯛ ꯂꯝꯍꯥꯡ ꯌꯦꯡꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯁꯥ ꯁꯥꯒꯠꯃꯤꯟꯅꯕꯗꯨꯁꯨ ꯂꯦꯞꯈ꯭ꯔꯅꯤꯀꯣ? ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯩꯆꯥꯛ ꯋꯥꯈꯜ ꯑꯁꯦ ꯀꯅꯥꯝꯇꯅ ꯊꯥꯕꯤꯈꯤꯗ꯭ꯔꯦ꯫ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯄꯣꯛꯁꯦ ꯀꯌꯥꯗ ꯇꯣꯟꯈ꯭ꯔꯕ, ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯑꯁꯨꯝꯅ ꯅꯪꯒꯤ ꯅꯐꯝꯗꯗꯤ ꯊꯣꯛꯇꯕ ꯑꯣꯏꯌꯨꯀꯣ꯫ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯊꯃꯣꯏꯁꯤꯗ ꯑꯋꯥꯠꯄ, ꯅꯤꯡꯉꯝꯗꯕ, ꯃꯄꯣꯛꯁꯤꯒꯤ ꯃꯦꯟꯁꯤꯟꯕ ꯉꯝꯂꯔꯣꯏꯗꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯅꯤ꯫ ꯆꯅꯨ, ꯑꯩꯈꯣꯏ ꯑꯅꯤꯅ ꯏꯉꯥꯎ ꯉꯥꯎꯅ ꯑꯁꯤꯒꯨꯝꯕ ꯄꯨꯟꯁꯤ ꯑꯁꯤ ꯍꯧꯔꯛꯀꯅꯤ ꯈꯟꯗꯅ ꯂꯦꯟꯈꯤꯕ ꯄꯨꯟꯁꯤꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯎ ꯍꯥꯏꯕ ꯌꯥꯔꯔꯣꯏꯀꯣ." ꯆꯅꯨꯁꯨ ꯀꯞꯇꯨꯅ, "ꯍꯤꯌꯥꯏ!" ꯆꯅꯨ ꯍꯤꯌꯥꯏꯅꯨꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯄꯦꯟꯅ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯆꯅꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯤꯌꯥꯏꯅꯨꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯊꯃꯣꯏꯕꯨ ꯐꯥꯖꯤꯟꯗꯨꯅ, "ꯁꯦ ꯇꯣꯛ, ꯅꯀꯣꯛ ꯆꯤꯛꯄ ꯇꯥꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯍꯧꯈꯤꯕ ꯃꯌꯥꯝꯗꯨ ꯈꯟꯗꯨꯅ ꯀꯩꯗꯧꯅꯅꯤ? ꯃꯁꯤꯗꯤ ꯅꯪ ꯑꯩꯈꯛꯀꯤ ꯋꯥꯁꯨ ꯅꯠꯇꯦ꯫ ꯍꯧꯈꯤꯕ ꯄꯨꯟꯁꯤꯕꯨ ꯅꯤꯟꯗꯥ ꯇꯧꯗꯨꯅ ꯀꯔꯤꯃꯨꯛ ꯀꯥꯟꯅꯒꯅꯤ? ꯂꯥꯛꯀꯗꯧꯔꯤꯕ ꯄꯨꯟꯁꯤꯒꯤ ꯈꯟꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯕꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯅꯤꯡꯊꯤꯅ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯤꯟꯒꯅꯨ, ꯊꯧꯅꯥ ꯂꯩꯅ ꯄꯨꯝꯅꯃꯛ ꯊꯦꯡꯅꯕ ꯇꯥꯕꯅꯤ꯫ ꯀꯤ ꯍꯥꯏꯗꯨꯅ ꯆꯦꯜꯂꯨꯕꯁꯨ ꯌꯥꯒꯗꯕ ꯅꯠꯇꯦ꯫ ꯆꯅꯨ, ꯑꯩ ꯄꯨꯝꯅꯃꯛꯇꯨ ꯈꯥꯡꯕ ꯉꯝꯅꯤ, ꯑꯗꯨꯕꯨ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯕꯁꯦ ꯄꯩꯁꯥ ꯌꯥꯝ ꯂꯥꯛꯀꯗꯕ ꯃꯥꯜꯂꯤ꯫ ꯑꯩꯒꯤ ꯄꯣꯊꯥꯐꯝ ꯈꯪꯒꯗꯕ ꯃꯥꯟꯗꯦ꯫ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯦ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯒꯗꯕ꯫ ꯑꯩ ꯃꯥꯒꯤ ꯅꯤꯡꯕ ꯀꯥꯏꯕ ꯁꯛꯇꯝ ꯑꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯒꯗꯕ ꯃꯥꯟꯗꯤꯌꯦ." ꯑꯅꯤꯗꯨ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯀꯌꯥꯒꯤ ꯋꯥꯔꯤ ꯅꯤꯡꯁꯤꯡꯗꯨꯅ ꯊꯃꯣꯏ ꯄꯦꯟꯅ ꯀꯞꯅꯔꯤ꯫ ꯕꯤꯅꯥ ꯆꯪꯂꯛꯇꯨꯅ, "ꯍꯩꯃꯥ, ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯞꯃꯤꯟꯅꯗꯨꯅ ꯂꯩꯔꯕ꯭ꯔꯣ? ꯆꯅꯨ, ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ, ꯑꯁꯣꯝꯗ ꯃꯤ ꯉꯥꯏꯅꯗꯨꯅ ꯂꯩꯔꯦ꯫ ꯌꯦꯡꯉꯣꯏ ꯍꯤꯌꯥꯏꯅꯨ, ꯀꯞꯄ ꯌꯥꯗꯦ꯫ ꯅꯤꯡꯉꯣꯜ ꯃꯄꯣꯛ ꯍꯥꯏꯕꯁꯤꯗꯤ ꯑꯁꯨꯝꯅ ꯇꯧꯈꯤꯒꯗꯕ ꯉꯥꯛꯇꯅꯤ꯫ ꯆꯅꯨꯁꯨ ꯉꯥꯏ, ꯑꯗꯨꯅꯅꯦ ꯀꯞꯄ ꯌꯥꯗꯦ꯫ ꯅꯅꯦꯝ ꯅꯀꯨꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯗꯨꯅ ꯂꯩ꯫ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯄꯨꯔꯣꯏꯕꯗ ꯇꯧꯍꯩꯗꯕ, ꯉꯥꯡꯂꯣꯏꯗꯕ ꯉꯥꯡꯕ ꯌꯥꯗꯦꯀꯣ꯫ ꯕꯦꯃꯥ, ꯏꯄꯨꯔꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤꯠꯅ ꯎꯕ ꯏꯁꯣꯔꯅꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯅꯪꯅ ꯃꯥꯕꯨ ꯅꯤꯡꯊꯤꯅ ꯕꯦꯕꯥꯔ ꯂꯩꯅ ꯁꯦꯕꯥ ꯇꯧꯔꯕꯗꯤ ꯃꯥꯅꯁꯨ ꯅꯪꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯊꯥꯡꯒꯠꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯋꯥꯈꯜ ꯇꯥꯎꯀꯣ ꯍꯤꯌꯥꯏ, ꯁꯥꯎꯕ ꯌꯥꯗꯦ꯫ ꯕꯤꯅꯥ ꯃꯥꯁꯨ ꯍꯤꯌꯥꯏꯒꯤ ꯆꯥꯛꯂꯤꯕ ꯊꯃꯣꯏ ꯑꯗꯨ ꯈꯪꯏ, ꯑꯗꯨꯅ ꯏꯪꯊꯕ ꯌꯥꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯗꯨꯅ ꯊꯦꯝꯂꯛꯏ꯫ ꯆꯅꯨ ꯃꯃꯥ ꯃꯆꯥꯁꯨ ꯍꯤꯌꯥꯏꯅꯨꯕꯨ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗꯅ ꯉꯥꯟꯕꯤꯒꯤ ꯌꯨꯝꯗ ꯊꯝꯕꯤꯔꯝꯂꯦ꯫ ꯍꯤꯌꯥꯏꯅꯨ ꯃꯌꯨꯝꯒꯤ ꯃꯤ ꯄꯨꯝꯕ ꯍꯟꯈ꯭ರೆ꯫ ꯍꯤꯌꯥꯏꯅꯨ ꯀꯞꯃꯟꯕꯗꯨꯅ ꯋꯥꯔꯕ꯭ꯔꯥ ꯈꯪꯗꯦ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯈꯪꯗꯦ꯫ ꯆꯥꯎꯊꯣꯏꯒꯤ ꯃꯃꯥ ꯂꯥꯛꯇꯨꯅ, "ꯕꯦꯃꯥ, ꯆꯥꯛ ꯈꯔ ꯆꯥꯅꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ." ꯍꯤꯌꯥꯏꯅꯨ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯝ ꯌꯥꯏ꯫ ꯃꯌꯥꯝ ꯑꯗꯨꯅ ꯑꯅꯤ ꯑꯗꯨꯕు ꯆꯥꯛ ꯄꯤꯖꯅꯕ ꯇꯧꯔꯛꯏ꯫ ꯆꯥꯎꯊꯣꯏ ꯃꯃꯥꯅ, "ꯉꯥꯟꯕ, ꯅꯪꯒꯤ ꯆꯥꯛꯇꯣ ꯈꯔ ꯆꯥꯔꯒ ꯃꯉꯣꯟꯗ ꯈꯔ ꯏꯟꯕꯤꯌꯨ." ꯉꯥꯟꯕ ꯃꯈꯨꯠ ꯑꯗꯨ ꯍꯥꯝꯗꯨꯅ, "ꯏꯃꯥꯕꯣꯛ, ꯑꯩꯒꯤ ꯁꯔꯨꯛꯁꯨ ꯑꯣꯏꯅ ꯈꯔ ꯈꯥꯏꯔꯒꯦ꯫ ꯑꯩꯒꯤ ꯑꯔꯦꯝꯕ ꯄꯤꯖꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯗꯤ." "ꯍꯩꯃꯥ, ꯐꯠꯇꯦꯅꯤ ꯅꯪꯕꯣ, ꯃꯤ ꯈ꯭ꯋꯥꯏꯁꯨ ꯂꯣꯏꯅ ꯇꯧꯅꯕ ꯉꯥꯛꯇꯅꯤ꯫ ꯅꯪꯒꯤ ꯅꯨꯄꯤꯅ ꯆꯥꯕꯕꯨ ꯀꯩꯗꯧꯏ ꯍꯥꯏꯕꯒꯦ? ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯛ ꯑꯔꯦꯝꯕ ꯆꯥꯕꯗꯤ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯈꯨꯌꯥ-ꯇꯨꯁꯤꯅ ꯍꯤꯡꯉꯤ ꯍꯥꯏꯔꯤꯕꯅꯤ." ꯉꯥꯟꯕ ꯅꯣꯛꯐꯦꯠ ꯇꯧꯅ, "ꯃꯤꯒꯤ ꯃꯇꯧ ꯁꯨꯝ ꯇꯝꯗꯨꯅ ꯑꯆꯨꯝ ꯃꯔꯥ ꯀꯩꯝꯇ ꯊꯤꯒꯠꯇꯅ ꯑꯩꯈꯣꯏꯅ ꯃꯇꯨꯡ ꯁꯨꯝ ꯏꯟꯅꯕꯒꯤ ꯊꯕꯛꯁꯦ ꯇꯧꯔꯒꯨꯝꯁꯤꯗ ꯏꯃꯥꯕꯣꯛ." "ꯑꯣ, ꯐꯔꯦ ꯐꯔꯦ, ꯅꯪꯅꯕꯨ ꯑꯗꯨꯝꯅ ꯈꯜꯂꯕꯗꯤ ꯍꯥꯞꯄꯤꯔꯣ ꯍꯥꯞꯄꯤꯔꯣ." ꯍꯤꯌꯥꯏꯅꯨ ꯃꯥꯁꯨ ꯉꯥꯟꯕꯅ ꯍꯥꯏꯔꯛꯂꯤꯕꯗꯨꯗ ꯌꯥꯅꯤꯡꯕ ꯈꯔꯗꯤ ꯌꯥꯎꯔꯤ꯫ ꯇꯁꯦꯡꯅ ꯃꯥ ꯉꯥꯟꯕꯕꯨ ꯃꯆꯦꯠ ꯑꯃꯠꯇ ꯅꯨꯡꯁꯤꯕ ꯄꯣꯛꯇ꯭ꯔꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯑꯔꯦꯝꯕꯗꯤ ꯂꯥꯏꯔꯗꯅ ꯃꯃꯤ ꯐꯥꯎꯕ ꯎꯅꯤꯡꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯤꯟꯅ ꯊꯣꯛꯅ ꯑꯗꯨ ꯍꯥꯏꯕ ꯉꯝꯖꯗꯅ ꯂꯩꯔꯤꯕꯅꯤ꯫ ꯉꯥꯟꯕꯅ ꯍꯤꯌꯥꯏꯅꯨꯒꯤ ꯆꯥꯛ ꯑꯗꯨ ꯍꯦꯛ ꯍꯥꯞꯄꯒ ꯍꯦꯝꯕ ꯆꯪꯂꯛꯏ꯫ ꯍꯦꯝꯕ ꯃꯌꯥꯝꯕ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨꯅ ꯅꯤꯡꯊꯤꯅ ꯀꯦꯗꯨꯅ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯏꯅꯐꯤ ꯑꯃꯗꯤ ꯐꯅꯦꯛ ꯁꯦꯠꯇꯨꯅ
ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯆꯥꯛ ꯆꯥꯅꯅꯕ ꯇꯧꯔꯝꯕꯗꯨ ꯎꯕꯗ ꯃꯍꯥꯛ ꯋꯥꯟꯊꯔꯛꯀꯗꯕꯒꯨꯝ ꯍꯦꯝꯕ ꯏꯉꯛ ꯉꯛꯅ ꯌꯦꯡꯉꯤ꯫ ꯍꯤꯌꯥꯏꯅꯨꯁꯨ ꯌꯦꯡꯈꯠꯂꯛꯏ꯫ ꯍꯤꯌꯥꯏꯅꯨ ꯍꯦꯝꯕ ꯎꯕꯗ ꯃꯃꯤꯠ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯅꯤꯡꯉꯝꯗꯅ ꯌꯦꯡꯅꯗꯨꯅ ꯂꯩ꯫ ꯆꯥꯎꯊꯣꯏ ꯃꯃꯥꯅ "ꯍꯦꯝꯕ, ꯅꯪꯁꯨ ꯆꯥꯛꯁꯦ ꯇꯥꯆꯧꯈꯣꯏꯒ ꯆꯥꯍꯧꯔꯔꯣ, ꯂꯥꯛꯑꯣ ꯄꯨꯟꯅ." ꯍꯦꯝꯕ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯔꯛꯄꯒꯨꯝ ꯁꯤꯟꯊꯔꯛꯀꯗꯧꯔꯤꯕ ꯄꯤ ꯑꯗꯨ ꯅꯝꯗꯅ ꯂꯣꯠꯁꯤꯟꯗꯨꯅ "ꯌꯥꯔꯅꯤꯗ ꯏꯃꯥꯕꯣꯛ, ꯑꯩ ꯀꯣꯟꯅ ꯇꯞꯅ ꯆꯥꯔꯒꯦ. ꯏꯟꯖꯥꯡꯁꯤ ꯂꯦꯝꯃꯤ. ꯁꯤ ꯃꯐꯝ ꯆꯥꯅ ꯊꯝꯖꯤꯜꯂꯨ." ꯉꯥꯟꯕꯁꯨ "ꯆꯥꯔꯤꯉꯩꯁꯤꯗ ꯄꯨꯟꯅ ꯆꯥꯍꯧꯔꯁꯤ ꯂꯥꯛꯑꯣꯗꯅ." "ꯌꯥꯔꯅꯤ ꯇꯥꯆꯧ. ꯇꯥꯆꯧꯒ ꯏꯇꯩꯃꯒ ꯑꯗꯨꯝ ꯆꯥꯃꯤꯟꯅꯔꯣ." ꯍꯤꯌꯥꯏꯅꯨ ꯋꯥꯗꯤ ꯉꯥꯡꯗꯦ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤ ꯑꯗꯨ ꯃꯤ ꯎꯈꯤꯅꯤ ꯍꯥꯏꯗꯨꯅ ꯇꯩꯊꯣꯛꯄ ꯂꯥꯛꯅꯔꯤ꯫ ꯑꯗꯨꯕꯨ ꯍꯤꯌꯥꯏꯅꯨ ꯊꯃꯣꯏ ꯃꯁꯛ ꯈꯪꯕ ꯍꯦꯝꯕꯅꯤ꯫ ꯃꯥꯅꯗꯤ ꯇꯥꯔꯛꯂꯤꯕ ꯄꯤ ꯑꯗꯨ ꯎꯔꯨꯔꯤ꯫ ꯍꯦꯝꯕ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯝꯗ ꯊꯨꯅ ꯊꯣꯛꯈꯤ꯫ ꯆꯥꯎꯊꯣꯏ ꯃꯃꯥ ꯍꯤꯌꯥꯏꯅꯨꯗ "ꯍꯤꯌꯥꯏꯅꯨ, ꯅꯪꯕꯨ ꯀꯞꯂꯕ꯭ꯔꯣ? ꯀꯞꯀꯅꯨ, ꯅꯀꯣꯛ ꯆꯤꯛꯄꯅ ꯌꯥꯔꯔꯣꯏ. ꯉꯁꯥꯏ ꯃꯥꯟꯗꯣꯞꯇꯁꯨ ꯑꯗꯨꯃꯛ ꯀꯞꯇꯨꯅ ꯂꯩꯅꯦ ꯅꯪꯕꯣ." ꯆꯥꯎꯊꯣꯏ ꯃꯃꯥꯅ ꯍꯤꯌꯥꯏꯅꯨꯗ ꯉꯥꯡꯕ ꯑꯗꯨ ꯍꯦꯝꯕ ꯇꯥꯏ꯫ ꯍꯦꯝꯕ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯇꯨꯅ ꯑꯃꯝꯕ ꯀꯥꯆꯤꯟ ꯑꯃ ꯇꯝꯅ ꯊꯣꯔꯛꯏ꯫ ꯊꯣꯏꯕ ꯍꯦꯝꯕꯒꯤ ꯈꯣꯡꯊꯥꯡ ꯑꯗꯨ ꯈꯪꯗꯨꯅ ꯏꯟꯅꯔꯛꯏ꯫ ꯍꯦꯝꯕ ꯃꯈꯨꯠ ꯑꯗꯨ ꯐꯛꯂꯥꯡꯗ ꯑꯃꯨꯛꯁꯨ ꯀꯟꯅ ꯀꯟꯅ ꯊꯤꯟꯖꯤꯜꯂꯛꯏ꯫ ꯊꯣꯏꯕ ꯆꯦꯟꯁꯤꯟꯗꯨꯅ ꯍꯦꯝꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯐꯥꯗꯨꯅ "ꯍꯦꯝꯕ, ꯍꯦꯝꯕ, ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯤꯕꯣ?" ꯍꯦꯝꯕ ꯀꯞꯇꯨꯅ "ꯈꯥꯡꯕꯗꯨ ꯊꯣꯏꯕ, ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯤ. ꯑꯩ ꯌꯥꯝ ꯋꯥꯔꯦ ꯊꯣꯏꯕ." "ꯉꯥꯏꯈꯣ, ꯑꯝꯇ ꯇꯞꯊꯈꯣꯕꯁꯦ. ꯇꯥꯆꯧꯈꯣꯏ ꯁꯣꯏꯗꯅ ꯇꯥꯈꯤꯕ ꯇꯥꯔꯦ." "ꯊꯣꯏꯕ, ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤ ꯑꯃ ꯇꯥꯈꯤꯅꯤ ꯍꯥꯏꯔꯤ. ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯍꯧꯔꯛꯂꯤꯕ ꯃꯩꯆꯥꯛ ꯑꯁꯤ ꯑꯗꯨꯃꯛ ꯃꯗꯣꯝꯗ ꯏꯪꯊꯍꯟꯕ ꯉꯥꯏꯕ ꯇꯥꯔꯤꯕ꯭ꯔꯥ?" ꯍꯦꯝꯕ ꯊꯣꯏꯕꯅ ꯈꯨꯝꯕ ꯉꯝꯂꯔꯣꯏꯗꯕ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯇꯠꯇꯅ ꯍꯪꯂꯛꯏ꯫ ꯊꯣꯏꯕ ꯃꯥꯁꯨ ꯍꯦꯝꯕꯒꯤ ꯈꯟꯕꯗ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯔꯤ꯫ ꯂꯤꯊꯣꯛꯂꯨꯕ ꯌꯥꯕ ꯋꯥꯁꯨ ꯑꯣꯏꯗꯕ ꯑꯁꯤꯅ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯔꯤꯕꯅꯤ꯫ ꯐꯅ ꯊꯦꯡꯂꯦ ꯉꯥꯟꯕ ꯃꯥꯗꯤ ꯂꯥꯡꯂꯤꯕ ꯆꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯂꯥꯛꯅꯔꯤ꯫ ꯍꯤꯌꯥꯏꯅꯨ ꯃꯥꯁꯨ ꯇꯨꯝꯗꯦ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯄꯨꯟꯁꯤꯕꯨ ꯀꯔꯝꯅ ꯂꯥꯟꯊꯦꯡꯅꯁꯤꯒꯦ ꯍꯥꯏꯅ ꯊꯃꯣꯏꯒ ꯋꯥꯈꯜꯒ ꯀꯟꯅ ꯂꯥꯟꯁꯤꯡꯅꯔꯤ꯫ ꯃꯤꯠꯀꯤ ꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇꯦ ꯍꯤꯌꯥꯏꯅꯨ꯫ ꯉꯥꯟꯕ ꯆꯪꯂꯛꯏ꯫ ꯍꯤꯌꯥꯏꯅꯨ ꯃꯃꯥꯏꯗꯨ ꯂꯩꯁꯤꯟꯗꯨꯅ ꯈꯥꯡꯉꯤ꯫ ꯉꯥꯟꯕ ꯍꯤꯌꯥꯏꯅꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯄꯥꯏꯔꯛꯏ ꯑꯗꯨꯒ "ꯍꯤꯌꯥꯏꯅꯨ, ꯅꯪ ꯑꯩꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯥꯎꯔꯤꯕ꯭ꯔꯥ? ꯑꯩꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ?" ꯍꯤꯌꯥꯏꯅꯨ ꯉꯥꯟꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ "ꯍꯧꯖꯤꯛ ꯋꯥꯔꯧꯕ ꯁꯥꯎꯕꯒꯤ ꯀꯔꯤꯃꯨꯛ ꯀꯥꯟꯅꯕ ꯂꯩꯕꯒꯦ?" ꯉꯥꯟꯕ ꯅꯣꯛꯐꯦꯠ ꯇꯧꯅ "ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯗꯨꯝ ꯀꯞꯇꯨꯅ ꯂꯩꯔꯤꯕꯅꯤ? ꯉꯁꯥꯏꯗꯤ ꯃꯥꯝꯇꯣꯞꯇ ꯌꯥꯝꯅ ꯀꯞꯈꯤ ꯍꯥꯏ. ꯀꯞꯀꯅꯨ. ꯑꯩ ꯅꯪꯒꯤ ꯃꯤꯠꯀꯤ ꯄꯤ ꯌꯦꯡꯕ ꯉꯝꯂꯣꯏ." "ꯀꯞꯄ? ꯃꯁꯤꯗꯤ ꯃꯄꯣꯛ ꯑꯁꯤꯒꯤ ꯑꯩꯒꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯔꯛꯂꯕꯅꯤ. ꯀꯞꯈꯤꯅꯤ. ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯆꯣꯛꯊꯗ꯭ꯔꯤꯕ ꯐꯥꯎꯕ, ꯄꯦꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩ ꯀꯞꯈꯤꯅꯤ. ꯑꯗꯨꯒ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯑꯩꯒꯤ ꯊꯃꯣꯏ ꯍꯛꯆꯥꯡ ꯈꯨꯊꯨꯝ ꯆꯟꯒꯦꯁꯨ ꯈꯟꯕꯤꯒꯅꯨ. ꯑꯩꯒꯤ ꯀꯥꯏꯔꯕ ꯊꯃꯣꯏ ꯑꯁꯦ ꯍꯦꯟꯅ ꯍꯦꯟꯅ ꯊꯨꯒꯥꯏꯕꯤꯒꯅꯨ. ꯃꯗꯨꯅ ꯍꯦꯟꯅ ꯏꯕꯥꯅꯤꯒꯤ ꯃꯔꯤꯗ ꯀꯥꯏꯊꯔꯛꯄꯁꯨ ꯌꯥꯏ. ꯑꯩꯗꯤ ꯅꯪꯅ ꯑꯁꯨꯝꯅ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯊꯥꯖꯔꯨꯗꯦ. ꯅꯪꯅ ꯆꯦꯟꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯣꯏꯈꯤꯕ ꯃꯇꯧ ꯑꯗꯨꯅ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯥꯖꯗꯕ, ꯑꯣꯏꯔꯔꯣꯏꯗꯕ, ꯅꯣꯡꯃꯇ ꯈꯜꯂꯨꯗꯕ ꯉꯥꯛꯇꯅ ꯏꯃꯥꯡꯗ ꯂꯦꯞꯂꯛꯏ. ꯍꯤꯌꯥꯏꯅꯨ, ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ. ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤ. ꯅꯪ ꯑꯩꯕꯨ ꯊꯥꯖꯧ. ꯍꯣꯏ, ꯑꯩ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯉꯥꯛꯅ ꯆꯠꯄ ꯉꯝꯅꯕ ꯍꯣꯠꯅꯒꯦ. ꯅꯪꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯥꯏꯁꯨ ꯉꯥꯛꯄꯤꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯤ. ꯑꯩ ꯅꯪꯅ ꯄꯥꯝꯗꯕ, ꯌꯥꯅꯤꯡꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯣꯏ. ꯅꯪ ꯅꯁꯥꯅ ꯌꯥꯅ ꯏꯐꯝꯗ ꯅꯨꯡꯁꯤꯅ ꯁꯤꯟꯅꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨ ꯐꯥꯎꯕ ꯑꯩꯒꯤ ꯏꯔꯥꯜꯒꯤ ꯆꯩꯔꯥꯛꯅꯤ ꯈꯟꯗꯨꯅ ꯉꯥꯏꯈꯤꯒꯦ. ꯑꯗꯨꯕꯨ ꯅꯪ ꯑꯩꯅ ꯑꯗꯨꯝꯅ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅꯗꯤ ꯆꯠꯈꯤꯒꯅꯨ." ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯉꯥꯟꯕ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯇꯨꯃꯤꯟ ꯇꯨꯝꯈ꯭ꯔꯦ꯫ ꯍꯤꯌꯥꯏꯅꯨ ꯃꯥꯗꯤ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯇꯨꯝꯊꯕ ꯉꯝꯗ꯭ꯔꯤ꯫ ꯃꯀꯣꯛ ꯑꯗꯨꯁꯨ ꯂꯨꯝꯕꯅ ꯂꯣꯏꯔꯦ꯫ ꯆꯦꯟꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯤꯌꯥꯏꯅꯨ ꯄꯤ ꯂꯦꯞꯈꯤꯗ꯭ꯔꯕꯅꯤ ꯉꯁꯤ ꯐꯥꯎꯕ꯫ ꯑꯉꯟꯕ ꯑꯌꯨꯛꯅꯤ, ꯍꯦꯝꯕ ꯃꯥꯁꯨ ꯇꯨꯝꯊꯕ ꯌꯥꯗꯦ꯫ ꯃꯃꯥꯗ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯊꯕꯛ ꯑꯌꯥꯝꯕꯗꯤ ꯂꯣꯏꯁꯤꯜꯂꯕꯅꯤ. ꯑꯩ ꯊꯣꯏꯕꯁꯨ ꯊꯥꯔꯛꯑꯒꯦ. ꯇꯥꯆꯧꯈꯣꯏꯒ ꯈꯔ ꯇꯧꯃꯤꯟꯅꯔꯣ. ꯑꯩꯗꯤ ꯐꯥꯝꯗ ꯑꯣꯏꯅ ꯆꯠꯂꯒꯦ." "ꯍꯣꯏ. ꯑꯗꯣ ꯅꯪꯒꯤ ꯆꯥꯛꯇꯤ ꯀꯝꯗꯧꯕ?" "ꯍꯣꯔꯦꯟ ꯇꯟꯖꯥ ꯑꯃ ꯌꯦꯡꯉꯒ ꯑꯗꯨꯝ ꯂꯥꯛꯑꯒꯦ." ꯐꯔꯦ, ꯆꯠꯂꯨꯔꯣ." ꯍꯦꯝꯕ ꯊꯣꯛꯂꯛꯏ꯫ ꯆꯥꯎꯕꯤ ꯉꯥꯟꯕꯗ "ꯏꯃꯥꯒꯤ ꯉꯥꯟꯕ, ꯍꯤꯌꯥꯏꯅꯨꯕꯨ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯣ?" "ꯏꯃꯥ, ꯃꯁꯥ ꯉꯝꯗ꯭ꯔꯕ ꯈꯪꯗꯦ." "ꯏꯁ,
ꯀꯝꯗꯧꯅꯤ ꯁꯤꯗꯤ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯐꯅ ꯍꯥꯏꯅꯔꯔꯣꯏ ꯂꯥꯎ ꯅꯪ ꯑꯉꯝꯕ ꯈꯔ ꯂꯣꯏꯁꯤꯜꯂꯛꯑꯣ ꯏꯃꯥꯅꯦ ꯗꯨꯛ ꯑꯝꯇ ꯊꯥꯍꯧꯒꯦ ꯃꯤ ꯂꯥꯛꯄꯅ ꯍꯥꯟꯕ ꯇꯥꯔꯦ ꯑꯗꯨꯒꯅꯦ ꯅꯪ ꯃꯉꯣꯟꯗ ꯉꯝꯗ꯭ꯔꯕꯁꯨ ꯉꯝꯗꯅ ꯍꯧꯇꯃꯛ ꯍꯧꯒꯠꯂꯣ ꯍꯥꯏꯌꯨ ꯑꯗꯨꯒ ꯑꯃꯨꯛ ꯇꯨꯝꯒꯦꯁꯨ ꯇꯨꯝꯃꯣ ꯍꯥꯏꯌꯨ ꯌꯦꯡꯉꯣꯏ ꯑꯗꯨꯒ ꯑꯇꯣꯞꯄꯗꯤ ꯍꯥꯏꯔꯨꯅꯨꯀꯣ ꯉꯔꯥꯡꯁꯨꯅꯦ ꯃꯥꯇꯣꯞꯇ ꯌꯥꯝꯅ ꯀꯞꯈꯤꯕꯅꯤ ꯑꯗꯨꯅꯁꯨ ꯑꯣꯏꯔꯤ ꯃꯇꯝ ꯈꯔꯗꯤ ꯑꯩꯈꯣꯏꯁꯨ ꯎꯠꯅ ꯋꯥꯏꯅ ꯈꯨꯝꯕ ꯇꯥꯕꯅꯤ ꯃꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯥꯏ ꯌꯦꯡꯗꯨꯅ ꯂꯥꯛꯂꯤꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯔꯕꯅꯤ ꯍꯣꯏ ꯃꯥ ꯆꯠꯂꯣ ꯑꯃꯨꯛꯇ ꯍꯧꯗꯣꯛꯎꯆꯣ ꯉꯥꯟꯕ ꯃꯥꯁꯨ ꯍꯤꯌꯥꯏꯅꯨꯅ ꯇꯧꯔꯤꯕ ꯍꯥꯏꯔꯤꯕ ꯑꯗꯨꯗꯤ ꯃꯃꯥꯗꯁꯨ ꯇꯝꯂꯨꯗ꯭ꯔꯦ ꯉꯥꯟꯕ ꯇꯟꯅ ꯆꯪꯂꯛꯏ ꯉꯥꯟꯕ ꯄꯥꯛ ꯀꯧꯕ ꯉꯝꯗꯦ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩ ꯉꯥꯟꯕ ꯂꯦꯞꯄ ꯌꯥꯕ ꯂꯦꯞꯂꯒ ꯏꯃꯥꯅ ꯍꯧꯒꯠꯂꯣꯏ ꯑꯗꯨꯒ ꯑꯃꯨꯛ ꯇꯨꯝꯒꯦꯁꯨ ꯇꯨꯝꯃꯣ ꯍꯥꯏ ꯍꯤꯌꯥꯏꯅ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯊꯣꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯁꯥ ꯑꯗꯨ ꯆꯣꯛꯊꯕꯅ ꯈꯣꯡ ꯐꯥꯎꯕ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯗꯨꯅ ꯇꯨꯒꯦ ꯇꯧꯔꯛꯏ ꯉꯥꯟꯕ ꯆꯦꯟꯁꯤꯟꯗꯨꯅ ꯍꯥꯏꯊꯔꯛꯂꯤꯕ ꯍꯤꯌꯥꯏꯅꯨꯕꯨ ꯉꯥꯛꯄꯤ ꯍꯤꯌꯥꯏꯅꯨ ꯈꯣꯡꯐꯝ ꯁꯦꯝꯗꯨꯅ ꯂꯦꯞꯄꯤ ꯉꯥꯟꯕ ꯍꯤꯌꯥꯏꯅꯨꯗ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯉꯥꯟꯕ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤ ꯍꯤꯌꯥꯏꯅꯨ ꯉꯥꯟꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯛꯄꯣꯏ ꯀꯩꯕꯣꯏ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯑꯗꯨꯕꯨ ꯊꯣꯏꯅ ꯈꯜꯂꯨꯗꯦ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯦꯛꯅꯕ ꯉꯥꯟꯕꯅ ꯑꯣꯏꯔꯤꯕꯅꯤ ꯍꯤꯌꯥꯏꯅꯨ ꯊꯣꯛꯂꯛꯄꯗ ꯆꯥꯎꯕꯤ ꯗꯨꯛ ꯊꯥꯕ ꯂꯣꯏꯗꯨꯅ ꯍꯤꯌꯥꯏꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯆꯥꯎꯕꯤ ꯍꯤꯌꯥꯏꯅꯨꯗ ꯏꯃꯥ ꯏꯕꯦꯝꯃ ꯏꯆꯥꯅ ꯁꯥ ꯉꯝꯗꯦ ꯍꯥꯏ ꯂꯥꯛꯑꯣ ꯏꯃꯥꯅ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯂꯝꯂꯕꯅꯤ ꯏꯔꯨꯇꯪꯗꯤ ꯂꯨꯖꯗꯨꯅ ꯂꯩꯌꯨ ꯑꯗꯨꯒꯅꯦ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯅꯤꯡꯊꯤꯅ ꯄꯣꯊꯥꯎ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤꯅꯦ ꯃꯤꯅ ꯄꯨꯡꯅꯥꯡ ꯂꯥꯡꯅꯔꯅꯤ ꯍꯤꯌꯥꯏꯅꯨ ꯃꯥ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯑꯗꯨꯃꯛ ꯇꯧꯏ ꯑꯗꯨꯕꯨ ꯃꯕꯨꯛꯅꯤꯡꯗꯗꯤ ꯈꯜꯂꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯤꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯑꯗꯨꯕꯨ ꯍꯦꯝꯕꯗꯗꯤ ꯍꯤꯌꯥꯏꯅꯨꯅ ꯎꯒꯦ ꯐꯪꯈꯤꯗ꯭ꯔꯦ ꯆꯥꯎꯕꯤ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤ ꯍꯤꯌꯥꯏ ꯍꯤꯞꯇꯨꯅ ꯁꯨꯝ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ ꯆꯥꯎꯕꯤ ꯃꯃꯧꯗ ꯂꯥꯛꯑꯣ ꯐꯝꯃꯨ ꯂꯥꯛꯑꯣ ꯏꯃꯥꯅ ꯆꯥꯛꯁꯨ ꯂꯣꯏꯔꯕꯅꯤ ꯍꯤꯌꯥꯏꯅꯨ ꯇꯞꯅ ꯏꯃꯥ ꯑꯩ ꯂꯣꯏꯁꯤꯜꯂꯒꯦ ꯏꯃꯧꯕꯨ ꯉꯝꯒꯗ꯭ꯔꯅꯦ ꯉꯝꯅꯤ ꯏꯃꯥ ꯁꯦ ꯆꯥꯛꯁꯦ ꯊꯤꯔꯣ ꯏꯃꯥ ꯆꯥꯏꯔꯤꯕꯁꯤ ꯂꯣꯏꯁꯤꯜꯂꯛꯀꯦ ꯍꯤꯌꯥꯏꯅꯨ ꯋꯥꯔꯕꯁꯨ ꯋꯥꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯧ ꯑꯃꯅꯤ ꯈꯟꯗꯨꯅ ꯃꯤꯅ ꯀꯔꯤ ꯍꯥꯏꯈꯤꯅꯤ ꯍꯥꯏꯅ ꯆꯥꯛ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯏ ꯆꯥꯎꯕꯤ ꯍꯤꯌꯥꯏꯅꯨꯗ ꯌꯦꯡꯉꯣꯏ ꯄꯨꯈꯝ ꯈꯔ ꯄꯤꯛꯄꯗꯣ ꯑꯗꯨꯅ ꯍꯦꯝꯕꯒꯤ ꯊꯤꯕꯤꯌꯨ ꯃꯥꯗꯤꯅꯦ ꯃꯕꯨꯛꯁꯨ ꯌꯥꯝ ꯆꯥꯎꯖꯕꯅꯤ ꯈꯔ ꯌꯥꯝꯅ ꯊꯤꯕꯤꯌꯨꯀꯣ ꯃꯇꯨꯡꯗꯁꯨ ꯍꯤꯌꯥꯏ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯗꯨ ꯊꯃꯣꯏꯗ ꯄꯥꯜꯂꯤ ꯃꯥꯒꯤ ꯃꯇꯝ ꯑꯃꯒꯤ ꯊꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯖꯈꯤꯕ ꯍꯦꯝꯕꯅꯤ ꯍꯤꯌꯥꯏ ꯊꯃꯣꯏꯗ ꯍꯧꯔꯛꯂꯤꯕ ꯏꯊꯤꯜ ꯑꯗꯨꯗꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯤ ꯉꯥꯟꯕ ꯆꯥꯛ ꯆꯥꯒꯦ ꯍꯥꯏꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯗ ꯍꯤꯌꯥꯏꯅꯨ ꯃꯧ ꯑꯃꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯆꯥꯛ ꯊꯤꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯉꯥꯟꯕꯒꯤ ꯊꯃꯣꯏꯁꯨ ꯅꯧꯊꯣꯔꯛꯏ ꯉꯥꯏꯍꯥꯛꯇꯤ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯆꯞ ꯂꯦꯞꯇꯨꯅ ꯌꯦꯡꯂꯒ ꯂꯩ ꯍꯤꯌꯥꯏꯅꯨ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯏꯄꯣꯝ ꯄꯣꯝꯂꯕꯅꯤ ꯌꯥꯝꯅ ꯍꯩꯅꯤꯡꯗ꯭ꯔꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯉꯥꯟꯕꯒꯤ ꯊꯃꯣꯏ ꯑꯗꯨꯝ ꯁꯨꯝꯂꯤ ꯉꯥꯟꯕ ꯍꯤꯌꯥꯏꯅꯨ ꯃꯄꯥꯜꯊꯣꯡꯗ ꯍꯥꯏꯕ ꯉꯝꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛꯁꯨ ꯉꯥꯎꯔꯤ ꯅꯨꯡꯁꯤꯔꯤ ꯑꯍꯣꯏꯅꯗꯨꯝ ꯆꯥꯎꯕꯤ ꯉꯥꯟꯕꯅ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯉꯥꯟꯕ ꯀꯩꯗꯧꯔꯦ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯤ ꯆꯪꯉꯣ ꯂꯥꯎꯅꯦ ꯆꯥꯛꯁꯨ ꯂꯣꯏꯔꯦ ꯆꯥꯔꯁꯤ ꯉꯥꯟꯕ ꯒ꯭ꯌꯥꯟ ꯈꯪꯇꯥ ꯇꯥꯏ ꯑꯩꯗꯤ ꯀꯣꯟꯅ ꯆꯥꯔꯒꯦ ꯏꯃꯥ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯍꯤꯌꯥꯏꯅꯨ ꯉꯥꯟꯕꯕꯨ ꯌꯦꯡꯈꯠꯂꯛꯏ ꯍꯤꯌꯥꯏꯅꯨ ꯌꯦꯡꯂꯨꯕꯗ ꯉꯥꯟꯕꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯏꯃꯝ ꯃꯝꯁꯤꯟꯅ ꯅꯤꯡꯉꯝꯗꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯛꯇꯝꯗ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯒꯨꯝꯅ ꯎꯔꯛꯏ ꯍꯤꯌꯥꯏꯅꯨ ꯃꯥꯁꯨ ꯃꯤꯅꯤ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯉꯥꯟꯕꯁꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯅꯠꯇꯦ ꯀꯅꯥꯅ ꯍꯥꯏꯒꯅꯤ ꯉꯔꯥꯡꯇꯅꯤ ꯃꯈꯨꯠꯃꯛꯅ ꯂꯦꯡꯈꯤꯕ ꯀꯨꯟꯗꯣ ꯄꯔꯦꯡ ꯍꯨꯛꯈꯤꯕ ꯆꯥꯎꯕꯤ ꯃꯈꯥ ꯇꯥꯔꯛꯏ ꯍꯥꯏ ꯆꯥꯔꯤꯉꯩꯗ ꯄꯨꯟꯅ ꯆꯥꯔꯁꯤ ꯊꯕꯛ ꯌꯥꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤꯅꯦ ꯅꯣꯡꯉꯥꯟꯕꯒꯤ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯥꯛꯅꯔꯅꯤ ꯂꯥꯎ ꯉꯥꯟꯕ ꯎꯄꯥꯏ ꯂꯩꯇꯦ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯁꯨ ꯑꯗꯨꯝ ꯌꯥꯏ ꯆꯥꯎꯕꯤꯅ ꯃꯃꯧꯗ ꯂꯥꯛꯑꯣ ꯅꯪꯁꯨ ꯄꯨꯟꯅ ꯆꯥꯍꯧꯔꯁꯤ ꯏꯃꯥ ꯍꯣꯏ ꯍꯥꯟꯅ ꯆꯥꯕꯤꯔꯣ ꯌꯥꯗꯦ ꯄꯨꯟꯅ ꯆꯥꯍꯧꯔꯁꯤ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯦ ꯏꯃꯨꯡꯁꯤꯗꯅꯦ ꯊꯃꯣꯏꯗ ꯁꯦꯡꯅꯔꯒ ꯂꯣꯏꯔꯦ ꯉꯥꯟꯕ ꯃꯥꯗꯤ ꯇꯨꯃꯤꯟꯅ ꯆꯥꯛ ꯑꯗꯨ ꯆꯥꯔꯤ ꯍꯦꯝꯕ ꯍꯥꯟꯅꯒꯨꯝ ꯆꯥꯛꯈꯨꯝ ꯆꯪꯂꯛꯄꯗ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯕꯣ ꯍꯦꯝꯕ ꯆꯪꯂꯛꯄꯒ ꯍꯤꯌꯥꯏꯅꯨꯅ ꯆꯟꯗꯜ ꯊꯤꯟꯗꯨꯅ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃꯒꯨꯝꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯗꯨꯗ ꯈꯣꯡꯊꯥꯡ ꯑꯗꯨ ꯍꯟꯒꯦ ꯇꯧꯏ ꯍꯤꯌꯥꯏ ꯍꯦꯝꯕ ꯎꯕꯗ ꯇꯨꯃꯤꯟꯅ ꯂꯨꯞꯊꯈꯤ ꯍꯦꯝꯕꯁꯨ ꯇꯧꯐꯝ ꯈꯪꯗ ꯊꯣꯛꯈꯤꯒꯦ ꯍꯥꯏꯅ ꯇꯧꯏ ꯆꯥꯎꯕꯤꯅ ꯍꯩꯃꯥ ꯀꯗꯥꯏꯗꯅꯣ ꯍꯦꯝꯕ ꯂꯥꯛꯑꯣꯅꯦꯍꯦ ꯆꯥꯛ ꯂꯣꯏꯔꯦꯅꯦ ꯅꯪꯕꯣ ꯄꯨꯟꯅ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯍꯤꯌꯥꯏ ꯍꯦꯝꯕꯒꯤ ꯆꯥꯛꯇꯣ ꯊꯥꯡꯗꯣꯛꯄꯤꯔꯛꯑꯣ ꯉꯥꯟꯕ ꯃꯥꯅ ꯑꯣꯏꯅ ꯁꯤꯗ ꯀꯣꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯌꯥꯗꯦ ꯍꯥꯟꯅꯒꯤ ꯃꯇꯧ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯗ꯭ꯔꯦꯀꯣ ꯍꯧꯖꯤꯛꯇꯤ ꯅꯪꯁꯦ
ꯌꯨꯝ ꯑꯃꯒꯤ ꯌꯨꯝꯕꯨꯔꯦꯜ ꯑꯐꯕ ꯃꯄꯥ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯍꯦꯝꯕ ꯃꯤꯇꯣꯞ ꯑꯃꯒꯨꯝ ꯇꯨꯐꯛ ꯇꯨꯐꯥꯏ ꯆꯟꯗꯨꯅ ꯂꯦꯞꯇꯨꯅ ꯑꯗꯨꯝ ꯂꯩ꯫ ꯃꯇꯝ ꯑꯃꯗꯅ ꯀꯌꯥꯗ ꯃꯅꯤꯡ ꯇꯝꯈꯤꯕꯅꯣ, ꯉꯁꯤꯅ ꯀꯌꯥꯗ ꯊꯨꯅ ꯑꯣꯜꯂꯕꯅꯣ꯫ ꯆꯥꯎꯕꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯍꯨꯝ ꯑꯗꯨ ꯆꯩꯅꯥ ꯂꯣꯏꯅ ꯐꯥꯎꯖꯩ꯫ ꯆꯩꯅꯥ ꯃꯈꯜ ꯃꯥꯟꯅꯗ꯭ꯔꯒꯁꯨ ꯆꯥꯎꯕꯤ ꯃꯥꯅꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ꯫ ꯉꯥꯟꯕ ꯃꯥꯕꯨꯅ ꯍꯤꯌꯥꯏꯅ ꯏꯟꯊꯣꯛꯄꯒꯤ, ꯍꯦꯝꯕ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯑꯅꯤꯅ ꯊꯃꯣꯏ ꯁꯦꯠꯅ ꯈꯥꯏꯅꯕ ꯑꯃꯗꯤ ꯑꯅꯧꯕ ꯃꯥꯏꯈꯨꯝ ꯑꯃ ꯀꯨꯞꯅꯕ ꯍꯣꯠꯅꯕꯒꯤ꯫ ꯉꯥꯟꯕ ꯃꯈꯥ ꯇꯥꯔꯛꯏ, ꯑꯁ ꯏꯃꯥ, ꯑꯗꯨꯒꯤꯕꯨ ꯆꯞ ꯃꯥꯟꯅꯩ꯫ ꯂꯥꯛꯑꯣ ꯍꯦꯝꯕ, ꯑꯩꯒ ꯆꯥꯔꯁꯤ ꯂꯥꯛꯑꯣ꯫ ꯍꯦꯝꯕ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯈꯣꯟꯐꯝꯗ ꯇꯞꯅ, ꯌꯥꯔꯅꯤꯗ ꯇꯥꯆꯧ, ꯏꯃꯥꯅ ꯍꯥꯏꯁꯤ ꯆꯨꯝꯃꯤ, ꯉꯁꯤꯗꯒꯤ ꯄꯨꯟꯅ ꯄꯨꯟꯅ ꯆꯥꯔꯒꯨꯝꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯝꯕ ꯃꯄꯤ ꯑꯗꯨ ꯊꯤꯡꯕ ꯉꯝꯗ ꯇꯥꯔꯛꯏ꯫ ꯃꯥꯕꯨ ꯆꯥꯎꯅꯕ ꯃꯄꯥ ꯁꯛꯅ ꯌꯣꯛꯄꯤꯔꯛꯈꯤꯕ ꯉꯥꯟꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯒꯤ ꯁꯝꯕꯜ ꯑꯃꯅ ꯇꯞꯅ ꯇꯞꯅ ꯈꯥꯖꯤꯜꯂꯛꯄꯒꯨꯝꯅ ꯍꯦꯝꯕ ꯊꯃꯣꯏꯗ ꯆꯩꯅꯥ ꯄꯤꯔꯛꯏ꯫ ꯑꯃꯒꯤ ꯃꯊꯛꯇ ꯑꯃ ꯑꯃꯨꯛ꯫ ꯍꯤꯌꯥꯏꯅꯨ ꯃꯥꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗꯦ, ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩ꯫ ꯅꯨꯡꯁꯥ ꯁꯣꯔ ꯑꯗꯨꯗꯤ ꯃꯩꯁꯥ ꯄꯨꯅ ꯍꯣꯜꯂꯤ꯫ ꯉꯥꯟꯕ ꯃꯅꯥꯎꯅ ꯋꯥꯔꯧꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ, ꯂꯥꯛꯑꯣꯅꯦ ꯂꯥꯛꯑꯣꯅꯦ, ꯑꯩꯅ ꯌꯥꯔꯤꯁꯦ ꯍꯌꯦꯡꯋꯥꯏ ꯐꯥꯎꯕꯅꯦ ꯑꯗꯨꯝ ꯆꯥꯒꯗꯧꯔꯤꯕꯅꯤ꯫ ꯅꯪꯅ ꯅꯨꯄꯤ ꯊꯤꯈ꯭ꯔꯒ ꯑꯃꯗꯨꯅ ꯆꯥꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯑꯗꯤ ꯈꯪꯗ꯭ꯔꯦꯀꯣ꯫ ꯉꯥꯟꯕ ꯐꯥꯒꯤ ꯄꯨꯕ ꯋꯥꯍꯩꯗ ꯊꯦꯝꯖꯤꯜꯂꯛꯏ꯫ ꯃꯥꯁꯨ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯖꯗꯕ ꯑꯗꯨꯗꯤ ꯍꯥꯏꯗꯣꯛꯆꯗꯦ, ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯍꯦꯝꯕ ꯐꯅ ꯀꯟꯅ ꯌꯥꯗꯦ, ꯑꯗꯨꯕꯨ ꯉꯥꯟꯕꯁꯨ ꯍꯥꯏꯃꯟꯕꯗꯨꯗ ꯆꯥꯛ ꯑꯗꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯛꯏ꯫ ꯆꯥꯔꯣ ꯆꯥꯔꯣ, ꯏꯆꯥꯁꯤꯡꯅꯕꯨ ꯌꯥꯅꯔꯕꯗꯤ ꯏꯃꯥꯒꯤꯁꯨ ꯑꯄꯥꯝꯕꯅꯤ꯫ ꯅꯈꯣꯏꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕꯗꯨꯅꯤ ꯏꯃꯥꯅ ꯄꯥꯝꯕꯁꯦ꯫ ꯑꯃꯅ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ, ꯅꯁꯥ ꯅꯁꯥꯒꯤ ꯅꯊꯧ ꯃꯁꯛ ꯈꯪꯅ, ꯈꯣꯡꯊꯥꯡ ꯇꯞꯅ ꯏꯪꯅ ꯄꯥꯟꯁꯤꯀꯣ ꯌꯨꯝꯁꯦ꯫ ꯑꯩꯈꯣꯏꯅ ꯃꯈꯦꯜ ꯂꯥꯡꯂꯕꯗꯤ ꯆꯐꯨ ꯀꯥꯏꯔꯒ ꯀ꯭ꯋꯥꯛꯅ ꯍꯔꯥꯎꯏ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤ꯫ ꯑꯗꯨ ꯇꯥꯗꯨꯅ ꯇꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯑꯐꯕ ꯃꯤꯒꯤ ꯃꯁꯤꯡꯗꯤ ꯌꯥꯝꯃꯤ꯫ ꯑꯗꯨꯒꯅꯦ ꯍꯦꯝꯕ, ꯅꯪꯁꯨ ꯅꯇꯩꯃꯁꯦ ꯑꯩꯃꯛꯅꯤ ꯈꯟ, ꯅꯇꯩꯃꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯏꯟꯒꯗꯕꯅꯤ꯫ ꯊꯛꯁꯤ ꯈꯥꯁꯤ ꯑꯃꯠꯇ ꯀꯥꯏꯕ ꯌꯥꯗꯦꯀꯣ꯫ ꯍꯦꯝꯕ ꯍꯥꯏꯔꯛꯂꯤꯕꯗꯨ ꯇꯥꯕ ꯉꯝꯗꯦ, ꯑꯗꯨꯕꯨ ꯃꯍꯧꯁꯥꯒꯨꯝ ꯅꯣꯛꯐꯦꯠ ꯇꯧꯅ, ꯑꯩꯈꯣꯏ ꯏꯇꯩꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯅꯤꯗ, ꯑꯩꯅ ꯂꯣꯏ ꯇꯧꯕꯤꯗꯣꯏꯅꯤ, ꯅꯠꯇ꯭ꯔꯅꯦ ꯏꯇꯩꯃ? ꯑꯁꯤ ꯍꯥꯏꯔꯒ ꯇꯧꯐꯝ ꯈꯪꯗ ꯆꯥꯛ ꯑꯗꯨ ꯅꯝꯁꯤꯜꯂꯤ꯫ ꯍꯤꯌꯥꯏꯅꯨꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯅꯣꯟꯊꯗꯨꯅ ꯂꯩ꯫ ꯍꯦꯝꯕꯗ ꯐꯥꯎꯕ ꯌꯦꯡꯕ ꯉꯝꯗꯦ꯫ ꯍꯦꯝꯕ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯍꯩꯃꯥ, ꯍꯦꯝꯕ, ꯀꯔꯤꯅꯣꯅꯦ ꯅꯪꯕꯨ ꯑꯣꯛꯑꯕ꯭ꯔꯣ? ꯍꯣꯏ ꯃꯥ, ꯑꯣꯛꯑꯦ꯫ ꯍꯩꯃꯥ, ꯆꯥꯛꯇꯤ ꯐꯖꯅꯁꯨ ꯆꯥꯗꯅ ꯑꯣꯛꯑꯕ꯭ꯔꯣ? ꯑꯁꯨꯛ ꯌꯥꯝ ꯆꯥꯔꯤꯁꯤꯕꯨ? ꯑꯗꯣ ꯇꯥꯆꯧ, ꯑꯩ ꯄꯣꯠ ꯆꯩ ꯑꯋꯥꯠꯄꯁꯤꯡꯗꯣ ꯂꯩꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ꯫ ꯍꯤꯌꯥꯏꯅꯨ ꯌꯨꯝ ꯑꯁꯤꯗ ꯃꯁꯥꯅ ꯄꯥꯝꯗ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯃꯧ ꯑꯃꯒꯤ ꯃꯧ ꯑꯣꯏꯅ ꯃꯄꯥꯜꯊꯣꯡꯗ ꯎꯠꯂꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯇꯝꯁꯨ ꯑꯁꯨꯝ ꯍꯧꯈꯤ꯫ ꯑꯗꯨꯒ ꯉꯥꯟꯕ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯒꯤ ꯋꯥꯗꯤ ꯀꯅꯥꯅꯁꯨ ꯈꯪꯂꯨꯕ ꯉꯝꯗꯦ꯫ ꯅꯛꯁꯨ ꯅꯛꯁꯤꯟꯅꯕꯒꯤ ꯋꯥꯐꯝ ꯂꯩꯇꯦ꯫ ꯃꯃꯤ ꯐꯥꯎꯕ, ꯅꯦꯠꯅꯕ ꯐꯥꯎꯕ ꯌꯥꯅꯗ꯭ꯔꯤ꯫ ꯍꯤꯌꯥꯏꯅꯨ ꯉꯥꯟꯕꯅ ꯆꯪꯂꯛꯄꯗ ꯃꯁꯥꯗꯨ ꯇꯥꯁꯤꯟꯗꯨꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯟꯕ ꯍꯤꯌꯥꯏꯅꯨꯒꯤ ꯇꯅꯧꯔꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯑꯃꯨꯕ ꯁꯝꯂꯥꯡ ꯑꯗꯨꯅ ꯀꯨꯞꯊꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯍꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛ ꯐꯥꯎꯕ ꯆꯪꯗꯨꯅ ꯂꯦꯞꯂꯕ ꯉꯝꯗꯦ꯫ ꯉꯥꯟꯕ ꯃꯊꯟꯇ, ꯍꯤꯌꯥꯏꯅꯨ, ꯑꯩ ꯅꯪꯕꯨ ꯉꯥꯏꯈꯤ꯫ ꯅꯪꯅ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯛꯄ ꯃꯤꯀꯨꯞ ꯑꯗꯣ, ꯅꯁꯥꯅ ꯌꯥꯅ ꯑꯩꯒꯤꯗꯃꯛ ꯅꯨꯡꯁꯤꯕ ꯄꯤꯔꯛꯄ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤꯗꯣ, ꯃꯤꯀꯨꯞ ꯑꯗꯨ ꯐꯥꯎꯕ ꯑꯩ ꯉꯥꯏꯈꯤꯒꯦ꯫ ꯑꯩ ꯅꯪꯅ ꯌꯥꯅꯤꯡꯗꯕ ꯊꯕꯛ ꯑꯃ ꯐꯥꯎꯕ ꯇꯧꯔꯣꯏ꯫ ꯅꯪꯅ ꯏꯐꯝꯗ ꯍꯥꯏꯈꯤꯕ ꯋꯥꯍꯩꯁꯤꯡꯗꯣ ꯑꯩ ꯉꯁꯤꯁꯨ ꯉꯥꯛꯅ ꯆꯠꯄ ꯉꯝꯅꯕ ꯍꯣꯠꯅꯒꯦ꯫ ꯉꯥꯟꯕ ꯃꯊꯟꯇ ꯐꯥꯎꯔꯛꯂꯤꯕ ꯏꯊꯤꯜ ꯑꯗꯨ ꯃꯁꯥ ꯃꯇꯣꯝ ꯋꯥꯔꯛꯆꯩ꯫ ꯑꯉꯟꯕ ꯑꯌꯨꯛꯅꯤ, ꯃꯝꯂꯤ ꯃꯝꯂꯤꯁꯨ ꯇꯧꯔꯤ꯫ ꯎꯆꯦꯛ ꯋꯥꯌꯥ ꯈꯔ ꯇꯃꯛ ꯍꯧꯒꯠꯅꯔꯛꯄ ꯃꯇꯝꯅꯤ꯫ ꯑꯉꯧ ꯅꯨꯃꯤꯗꯥꯡꯗꯨ ꯀꯌꯥꯝ ꯉꯟꯅ ꯇꯨꯝꯈꯤꯕꯅꯅꯣ ꯈꯪꯗꯦ ꯍꯧꯒꯠꯂꯛꯏ꯫ ꯃꯥꯒꯤ ꯃꯍꯧꯁꯥꯒꯨꯝ ꯉꯥꯡꯕ ꯁꯛꯄ ꯂꯥꯎꯕ ꯑꯗꯨ ꯇꯧꯔꯛꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯅꯤꯁꯥ ꯍꯟꯗ꯭ꯔꯤꯕ ꯃꯥꯜꯂꯤ꯫ ꯕꯤꯅꯥ! ꯕꯤꯅꯥ! ꯍꯧꯒꯠꯂꯣ! ꯑꯉꯧ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯕꯤꯅꯥꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯏ꯫ ꯕꯤꯅꯥ ꯏꯉꯥꯎ ꯉꯥꯎꯅ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯌꯨꯛꯁꯤꯗ? ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯨꯁꯦ, ꯈꯨꯠꯁꯦ ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯣꯕ꯫ ꯑꯉꯧ ꯕꯤꯅꯥꯕꯨ ꯂꯥꯛꯇꯨꯅ ꯆꯤꯡꯗꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯏꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ, ꯀꯔꯥꯏ? ꯅꯆꯥꯅꯨꯄꯤꯗꯨꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ? ꯑꯉꯧ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯏꯁꯤꯡ ꯕꯥꯇꯤꯟꯗꯨ ꯄꯥꯏꯗꯨꯅ ꯆꯅꯨꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ, ꯀꯗꯥꯏ? ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯅꯥꯅ ꯇꯨꯝꯕ ꯍꯧꯅꯩ? ꯍꯥ? ꯑꯁꯤ ꯍꯥꯏꯔꯒ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯆꯅꯨꯒꯤ ꯃꯊꯛꯇ ꯏꯁꯤꯡ ꯑꯗꯨ ꯍꯩꯖꯤꯜꯂꯛꯏ꯫ ꯆꯅꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯂꯛꯏ꯫ ꯏꯃꯥ! ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯅꯥꯅ ꯇꯨꯝꯕ ꯌꯥꯎꯒꯦ? ꯍꯥ? ꯅꯋꯥ ꯅꯥꯏꯔꯒ ꯆꯠꯅꯔꯣꯏ, ꯆꯠꯂꯣ ꯆꯠꯂꯣ! ꯕꯤꯅꯥ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ, ꯏꯁ!
ꯀꯔꯤꯅꯣ ꯇꯧꯔꯝꯃꯤꯕꯁꯤꯗꯤ ꯅꯨꯄꯥ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯆꯅꯨ ꯀꯞꯇꯨꯅ ꯕꯥꯕꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯅꯥꯅ ꯇꯨꯝꯗꯨꯅ ꯂꯩꯕ ꯌꯥꯎꯏ ꯅꯈꯣꯏ ꯅꯃꯥꯅ ꯆꯥ ꯈꯛꯇꯅꯤ ꯇꯨꯝꯗꯨꯅ ꯂꯩꯔꯤꯁꯦ ꯅꯈꯣꯏꯗ ꯆꯠꯄꯤꯈ꯭ꯔꯣ ꯑꯩ ꯌꯨꯝꯁꯤꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯍꯧꯔꯒꯦ ꯆꯅꯨ ꯐꯝꯈꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯦꯡꯗ꯭ꯔꯤ ꯃꯁꯥ ꯄꯨꯝꯕ ꯏꯆꯣꯠ ꯆꯣꯠꯂꯤ ꯑꯉꯟꯕ ꯑꯌꯨꯛ ꯑꯁꯤꯗ ꯈꯔꯁꯨ ꯏꯪꯂꯤꯕ ꯃꯇꯝꯗ ꯆꯅꯨ ꯀꯞꯇꯨꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯕꯥꯕꯥ ꯕꯥꯕꯥꯅꯁꯨ ꯌꯥꯝ ꯐꯠꯇ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯅ ꯕꯥꯕꯥꯗ ꯀꯩ ꯂꯥꯟꯈ꯭ꯔꯒꯦ ꯕꯥꯕꯥꯅꯁꯨ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯕꯥꯕꯥꯅ ꯁꯨꯝꯅ ꯇꯧꯔꯒ ꯌꯨꯝꯁꯤꯗ ꯀꯔꯝꯅ ꯂꯩꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯅꯕꯨ ꯂꯩꯇꯅꯕꯅꯤ ꯑꯩꯅ ꯆꯠꯂꯣ ꯍꯥꯏꯔꯤ ꯆꯠꯈ꯭ꯔꯣ ꯕꯤꯅꯥ ꯁꯥꯎꯒꯠꯂꯛꯏ ꯐꯔꯦ ꯅꯪꯅ ꯆꯠꯂꯣ ꯍꯥꯏꯔꯕꯗꯤ ꯑꯩ ꯆꯠꯂꯒꯦ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯈꯤꯕꯅꯤ ꯑꯗꯨꯅ ꯑꯩꯕꯨ ꯅꯪꯅ ꯊꯤꯟꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯆꯠꯂꯣꯏ ꯀꯔꯤ ꯑꯩꯅ ꯊꯤꯟꯗ꯭ꯔꯕꯗꯤ ꯅꯪ ꯆꯠꯂꯣꯏ ꯍꯥꯏꯕ ꯐꯩ ꯑꯗꯨꯗꯤ ꯅꯪ ꯆꯠꯇꯕ꯭ꯔꯥ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯑꯉꯧꯅ ꯁꯤꯡꯒꯩꯕꯥꯛ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯔꯛꯏ ꯕꯤꯅꯥꯕꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯇꯥꯟꯅꯗꯨꯅ ꯐꯨꯕ ꯍꯧꯔꯛꯏ ꯆꯅꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯕꯥꯕꯥ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯁꯤꯕ ꯇꯥꯔꯦ ꯑꯝꯇ ꯇꯣꯛꯑꯣꯕ ꯕꯥꯕꯥ ꯏꯃꯥ ꯕꯤꯅꯥ ꯆꯩꯅꯥ ꯃꯔꯛ ꯑꯗꯨꯗ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯆꯠꯂꯣ ꯀꯗꯥꯏꯗꯅꯣꯃ ꯆꯠꯍꯧꯔꯣ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯅꯄꯥꯒꯤ ꯈꯨꯠꯇ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯏꯃꯥ ꯑꯩ ꯉꯝꯃꯣꯏ ꯏꯃꯥ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯆꯠꯄ ꯉꯝꯃꯣꯏ ꯑꯉꯧ ꯆꯅꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯐꯨꯔꯛꯏ ꯆꯅꯨ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯃꯄꯥꯒꯤ ꯆꯩ ꯑꯗꯨꯕꯨ ꯈꯥꯡꯂꯤ ꯕꯤꯅꯥ ꯁꯥꯎꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯈꯣꯏ ꯃꯄꯥ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯅꯆꯥꯁꯦ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ ꯑꯁꯨꯝꯅ ꯐꯨꯕ ꯍꯧꯅꯕ꯭ꯔꯣ ꯕꯤꯅꯥ ꯑꯁꯥꯎꯕ ꯑꯗꯨꯅ ꯑꯉꯧꯕꯨ ꯂꯥꯛꯇꯅ ꯏꯟꯈꯤ ꯑꯉꯧ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯥꯏꯊꯈꯤ ꯕꯤꯅꯥ ꯃꯆꯥꯗ ꯑꯃꯨꯛꯁꯨ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯆꯦꯜꯍꯧꯔ ꯆꯠꯂꯣꯅꯦꯍꯦ ꯏꯃꯥ ꯆꯠꯂꯁꯨ ꯄꯨꯟꯅ ꯆꯠꯁꯤ ꯑꯃꯝꯕꯁꯤꯗ ꯑꯩꯕꯨ ꯀꯥꯏꯗ ꯆꯠꯂꯣ ꯍꯥꯏꯕꯅꯣ ꯆꯠꯂꯣ ꯍꯤꯌꯥꯏꯅꯨ ꯈꯣꯏꯗꯔꯥ ꯅꯪꯒꯤ ꯃꯥꯃ ꯈꯣꯏꯗꯔꯥ ꯑꯃ ꯍꯦꯛꯇ ꯆꯠꯂꯣ ꯏꯃꯥꯒꯤꯗꯤꯅꯦ ꯊꯣꯏꯅ ꯈꯟꯒꯅꯨ ꯏꯆꯥ ꯁꯤꯕ ꯇꯥꯔꯦ ꯆꯠꯂꯣ ꯕꯤꯅꯥ ꯃꯆꯥꯕꯨ ꯃꯈꯨꯠꯃꯛꯅ ꯏꯟꯗꯨꯅ ꯇꯥꯟꯊꯣꯔꯛꯏ ꯑꯉꯧ ꯍꯧꯒꯠꯂꯛꯇꯨꯅ ꯉꯥꯏꯈꯣ ꯆꯦꯟꯈꯤꯕ ꯌꯥꯔꯣꯏ ꯂꯩꯔꯝꯃꯨ ꯅꯈꯣꯏ ꯅꯃꯥꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯈꯨꯠꯇ ꯂꯣꯏꯅ ꯁꯤꯔꯗꯕꯅꯤ ꯑꯉꯧꯅ ꯆꯅꯨꯕꯨ ꯇꯥꯟꯅꯔꯛꯏ ꯆꯅꯨ ꯑꯃꯝꯕꯗꯨꯗ ꯆꯦꯟꯈꯤ ꯑꯉꯧ ꯃꯆꯥꯕꯨ ꯇꯥꯟꯅꯕ ꯐꯪꯗ꯭ꯔꯗꯨꯅ ꯕꯤꯅꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯐꯨꯕ ꯍꯧꯔꯛꯏ ꯑꯉꯧ ꯉꯁꯤꯗꯤ ꯃꯥ ꯇꯁꯦꯡꯅ ꯑꯉꯥꯎꯕꯒꯤ ꯃꯇꯧꯅꯤ ꯃꯇꯨ ꯃꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗ꯭ꯔꯕ ꯁꯥꯔꯝꯆꯠꯀꯤ ꯃꯇꯧ ꯂꯧꯔꯛꯏ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯌꯨ ꯊꯛꯇꯨꯅ ꯂꯥꯛꯄꯅ ꯃꯀꯣꯛ ꯑꯗꯨ ꯑꯐꯕꯗ ꯀꯔꯤꯃꯠꯇ ꯈꯟꯊꯕ ꯉꯝꯗ꯭ꯔꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯣꯠꯅꯩꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ ꯐꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯒꯤ ꯃꯁꯔꯨꯛꯇ ꯑꯣꯏꯔꯛꯏ ꯍꯦꯝꯕ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯇꯝ ꯑꯄꯨꯝꯕꯗ ꯍꯤꯌꯥꯏꯅꯨꯒ ꯊꯦꯡꯅꯗꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯕꯅꯤ ꯍꯦꯝꯕ ꯃꯥꯡꯒꯣꯜ ꯘꯔꯤ ꯑꯗꯨ ꯕ꯭ꯔꯞ ꯀꯨꯝꯊꯔꯛꯂꯒ ꯍꯤꯌꯥꯏꯅꯨꯅ ꯑꯌꯨꯛꯀꯤ ꯗꯨꯛ ꯊꯥꯕꯒꯤ ꯊꯣꯛꯂꯛꯄꯒ ꯊꯦꯡꯅꯩ ꯏꯃꯨꯡ ꯑꯃꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯕꯨ ꯎꯅꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯣꯠꯂꯨꯕ ꯌꯥꯒꯅꯤ ꯍꯦꯝꯕ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯋꯥꯗꯤ ꯉꯥꯡꯅꯗ ꯃꯤꯠꯅ ꯇꯃꯛ ꯌꯦꯡꯅꯩ ꯃꯤꯠꯌꯦꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯋꯥꯍꯪ ꯀꯌꯥ ꯑꯃꯁꯨ ꯂꯣꯠꯇꯨꯅ ꯊꯝꯃꯤ ꯉꯥꯟꯕ ꯏꯃꯨꯡꯗꯒꯤ ꯍꯦꯝꯕ ꯀꯧꯗꯨꯅ ꯊꯣꯛꯂꯛꯏ ꯍꯦꯝꯕ ꯑꯃꯗꯤ ꯍꯤꯌꯥꯏꯅꯨ ꯃꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯡ ꯑꯗꯨꯗ ꯍꯟꯖꯤꯟꯅꯩ ꯍꯦꯝꯕ ꯃꯌꯥꯝꯕꯗ ꯇꯥꯆꯧ ꯀꯩ ꯍꯥꯏꯒꯦ ꯅꯪ ꯐꯥꯝꯗ ꯆꯠꯂꯤ ꯅꯠꯇ꯭ꯔꯣ ꯑꯧ ꯇꯥꯆꯧ ꯐꯔꯦ ꯑꯗꯨꯗꯤ ꯄꯨꯟꯅ ꯆꯠꯂꯁꯤ ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯆꯪꯗꯨꯅ ꯀꯣꯝꯁꯤꯡ ꯑꯗꯣ ꯍꯥꯏꯊꯗꯨꯅ ꯂꯩꯔꯤꯕ ꯅꯥꯄꯤꯁꯤꯡ ꯑꯗꯣ ꯑꯝꯇ ꯐꯥꯟꯗꯣꯛꯁꯤ ꯁꯣꯡꯕꯅ ꯌꯥꯗ꯭ꯔꯦ ꯍꯦꯝꯕ ꯊꯋꯥ ꯏꯁꯥ ꯁꯥꯗꯅ ꯏꯁ ꯑꯗꯨꯒꯤꯕꯨ ꯑꯩꯅ ꯀꯣꯛ ꯇꯧꯔꯁꯨ ꯌꯥꯕꯗꯨꯕꯨ ꯑꯩꯗꯤ ꯀꯩꯀꯩꯒ ꯃꯥꯜꯂꯨꯔꯦ ꯑꯩ ꯑꯗꯨꯝ ꯇꯧꯒꯦ ꯇꯥꯆꯧ ꯂꯩꯍꯧꯔꯦ ꯌꯥꯗꯦ ꯏꯕꯥꯅꯤ ꯄꯨꯟꯅ ꯇꯧꯔꯨꯁꯤ ꯉꯥꯟꯕ ꯃꯥꯁꯨ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯛꯄ ꯑꯅꯧꯕꯤ ꯑꯣꯏꯕ ꯃꯇꯝ ꯑꯗꯨ ꯃꯥꯒꯤꯗꯤ ꯁꯔꯨꯛ ꯏꯐꯪ ꯐꯪꯗꯕꯒꯨꯝ ꯇꯧꯔꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯌꯨꯝ ꯑꯁꯤꯗ ꯊꯣꯏꯅ ꯂꯩꯅꯤꯡꯕ ꯄꯣꯛꯇꯦ ꯅꯨꯄꯤꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯇ꯭ꯔꯕꯗ ꯀꯅꯥꯒꯤ ꯅꯨꯄꯥꯅ ꯌꯨꯝꯗ ꯂꯩꯅꯤꯡꯒꯅꯤ ꯍꯤꯌꯥꯏ ꯃꯥꯁꯨ ꯁꯥꯎꯔꯤ ꯀꯌꯥꯝ ꯀꯨꯏꯅ ꯁꯥꯎꯈꯤꯒꯗꯕꯅꯣ ꯈꯪꯗꯦ ꯍꯦꯝꯕ ꯎꯄꯥꯏ ꯂꯩꯇ ꯃꯌꯥꯝꯕꯒ ꯄꯨꯟꯅ ꯂꯥꯛꯏ ꯍꯤꯌꯥꯏꯅꯨ ꯋꯥꯂꯥꯡ ꯀꯔꯤꯃꯠꯇ ꯍꯥꯏꯗꯅ ꯃꯥꯒꯤ ꯃꯊꯧ ꯑꯗꯨ ꯇꯧꯗꯨꯅ ꯂꯩꯍꯧꯏ ꯍꯦꯝꯕ ꯌꯦꯡꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯃꯤꯠꯆꯤꯒꯤ ꯃꯔꯨꯝꯗ ꯍꯤꯌꯥꯏꯅꯨꯗ ꯌꯦꯡꯖꯩ ꯆꯅꯨ ꯑꯉꯟꯕ ꯑꯌꯨꯛ ꯑꯗꯨꯗ ꯃꯥꯒꯤ ꯃꯥꯃꯒꯤꯗ ꯂꯥꯛꯏ ꯑꯗꯨꯕꯨ ꯃꯅꯦꯅ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯍꯧꯗꯣꯛꯅꯕꯒꯤꯗꯃꯛ ꯉꯥꯡꯕ ꯆꯩꯕ ꯀꯞꯅ ꯂꯥꯎꯅꯕ ꯃꯌꯥꯝ ꯑꯗꯨ ꯇꯥꯕꯗ ꯆꯪꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯣꯡꯒꯥꯟꯗꯒꯤ ꯍꯜꯂꯛꯏ ꯆꯅꯨ ꯀꯗꯣꯝꯗ ꯆꯠꯀꯅꯤ ꯍꯥꯏꯅ ꯉꯥꯏꯍꯥꯛꯇꯤ ꯆꯃꯝꯅꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯍꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯤ ꯆꯅꯨ ꯃꯊꯟꯇ ꯍꯤꯌꯥꯏꯅꯨꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯛꯄ ꯑꯁꯤꯗ ꯑꯩꯕꯨ ꯃꯤꯒꯤ ꯃꯌꯨꯝꯁꯤꯗ ꯆꯪꯉꯗ꯭ꯔꯅꯤ
ꯍꯪꯂꯛꯄ ꯊꯣꯛꯂꯒꯅ ꯀꯔꯤ ꯈꯨꯝꯕ? ꯆꯪꯗ꯭ꯔꯦ ꯍꯥꯏꯔꯒꯅ ꯀꯗꯥꯏꯗ ꯆꯠꯄ? ꯆꯅꯨ ꯉꯥꯏꯍꯥꯛ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯆꯠꯂꯒꯦ ꯍꯥꯏꯅ ꯍꯤꯌꯥꯏꯅꯨꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯦ꯫ ꯆꯅꯨ ꯏꯀꯥꯏ ꯏꯀꯥꯏꯅ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗꯒꯤ ꯍꯤꯌꯥꯏꯅꯨ ꯆꯥꯎꯕꯤ ꯊꯣꯛꯂꯛꯇꯨꯅ "ꯏꯕꯦꯝꯃ, ꯀꯅꯥ?" "ꯏꯃꯥ, ꯑꯩ ꯍꯤꯌꯥꯏꯅꯨꯒꯤ ꯃꯃꯥꯟꯅꯕꯤꯅꯤ꯫ ꯍꯤꯌꯥꯏꯕꯨ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯥ?" "ꯂꯩꯌꯦ ꯂꯩꯌꯦ, ꯀꯥꯈꯠꯂꯣ ꯀꯥꯈꯠꯂꯣ." ꯆꯥꯎꯕꯤ ꯃꯃꯧ ꯇꯥꯅꯅꯕ ꯀꯧꯔꯛꯏ꯫ "ꯍꯤꯌꯥꯏꯅꯨ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯅꯪ ꯍꯪꯕ ꯃꯤ ꯂꯥꯛꯏꯅꯦꯍꯦ." ꯍꯤꯌꯥꯏꯅꯨ ꯊꯣꯛꯂꯛꯄꯗ ꯆꯅꯨꯒꯤ ꯆꯣꯛꯊꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯍꯥꯏꯔꯛꯏ꯫ ꯍꯤꯌꯥꯏ ꯍꯔꯥꯎꯕ ꯑꯃꯗꯤ ꯏꯉꯛ ꯉꯛꯄꯒ ꯂꯣꯏꯅꯅ ꯆꯅꯨ ꯍꯤꯌꯥꯏ ꯎꯕꯗ ꯀꯞꯅꯤꯡꯂꯛꯏ꯫ ꯍꯤꯌꯥꯏꯅꯨ ꯃꯈꯥ ꯇꯥꯅ "ꯀꯗꯥꯏ ꯆꯠꯂꯨꯔꯤꯅꯣꯕ ꯅꯊꯟꯇꯔꯣ ꯑꯌꯨꯛꯁꯤꯗ?" ꯆꯅꯨ ꯌꯥꯝ ꯈꯨꯝꯅꯤꯡꯗꯅ "ꯍꯣꯏ." ꯍꯤꯌꯥꯏꯅꯨ ꯃꯥꯁꯨ ꯆꯅꯨꯒꯤ ꯄꯨꯟꯁꯤ ꯍꯥꯟꯅꯗꯒꯤ ꯈꯪꯂꯤꯕꯅꯤ꯫ ꯍꯤꯌꯥꯏꯅꯨꯅ ꯃꯅꯦꯝꯗ "ꯏꯃꯥ, ꯑꯩꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯤꯅꯤ." "ꯏꯍꯦ, ꯏꯃꯥꯗꯤ ꯈꯪꯉꯨꯗ꯭ꯔꯦꯗꯅ. ꯏꯁ, ꯏꯆꯥꯗꯤ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ, ꯁꯝꯁꯤꯅ ꯃꯔꯣꯜ ꯑꯃ ꯐꯖꯔꯤꯕ. ꯆꯪꯉꯣ ꯆꯪꯉꯣ ꯆꯪꯉꯣ, ꯏꯃꯨꯡꯗꯅꯦ ꯆꯪꯉꯣ, ꯆꯥꯛꯀ ꯆꯥꯔꯒ ꯇꯞꯅ ꯍꯟꯈꯣ." ꯍꯤꯌꯥꯏꯅꯨ ꯆꯅꯨꯒꯤ ꯃꯈꯨꯠꯇꯨ パꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯦ ꯑꯗꯨꯒ "ꯆꯅꯨ, ꯂꯥꯛꯑꯣ, ꯀꯥꯗ ꯆꯪꯁꯤ." ꯍꯤꯌꯥꯏꯅꯨ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯌꯥꯝ ꯈꯪꯅꯤꯡꯅ ꯃꯅꯦꯝ ꯇꯥꯈꯤꯅꯤ ꯍꯥꯏꯅꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ꯫ "ꯆꯅꯨ, ꯅꯪ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯅꯐꯤ-ꯅꯔꯣꯜꯒ ꯂꯩꯈꯣꯝ ꯇꯩꯔꯤꯁꯤꯕꯣ?" ꯍꯤꯌꯥꯏꯅꯨ ꯆꯅꯨꯒꯤ ꯃꯁꯥꯗ ꯆꯩ ꯃꯔꯝ ꯁꯥꯡꯅ ꯁꯥꯡꯅ ꯇꯥꯕꯗꯨ ꯎꯔꯛꯏ꯫ ꯍꯤꯌꯥꯏ ꯄꯥꯈꯠꯅ ꯑꯃꯨꯛꯁꯨ "ꯆꯅꯨ, ꯁꯦꯡꯅ ꯍꯥꯏꯌꯨꯕ ꯑꯩꯉꯣꯟꯗ. ꯄꯥꯕꯅ ꯉꯥꯡꯕ꯭ꯔꯣ? ꯁꯤꯕꯨ ꯄꯥꯕꯅ ꯐꯨꯏꯔꯕ?" ꯆꯅꯨ ꯋꯥ ꯍꯥꯏꯕ ꯉꯝꯗꯅ ꯀꯞꯂꯛꯏ꯫ ꯍꯤꯌꯥꯏꯅꯨ ꯆꯅꯨꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ "ꯀꯞꯀꯅꯨ, ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨ." "ꯍꯤꯌꯥꯏꯅꯨ, ꯑꯩ ꯀꯔꯤꯃꯨꯛ ꯍꯥꯏꯔꯨꯅꯤ? ꯅꯪꯅ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ. ꯉꯁꯤ ꯑꯌꯨꯛ ꯌꯥꯍꯧꯔꯛꯄꯒ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯏꯃꯥꯕꯨꯁꯨ ꯌꯥꯝꯅ ꯐꯨꯍꯧꯕꯅꯤ. ꯏꯃꯥꯅ ꯑꯩꯕꯨ ꯄꯥꯕꯅ ꯐꯨꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯆꯠꯂꯣꯅ ꯍꯥꯏꯔꯛꯄꯅꯤ. ꯑꯩ ꯀꯗꯥꯏꯗ ꯆꯠꯀꯗꯕꯅꯣꯁꯨ ꯈꯪꯗꯦ. ꯃꯥ ꯃꯈꯣꯏꯗ ꯆꯠꯂꯨꯔꯦ. ꯑꯗꯨꯁꯨ ꯏꯅꯦꯗꯣ ꯏꯁꯧ ꯌꯥꯝ ꯂꯥꯡꯍꯧꯏ. ꯑꯩ ꯅꯪꯒꯤꯁꯤꯗ ꯆꯪꯉꯒꯦ ꯍꯥꯏꯅ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ. ꯑꯩꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯉꯣꯟꯗ ꯌꯦꯠꯂꯤ. ꯍꯤꯌꯥꯏ, ꯏꯈꯣꯡꯁꯤꯅ ꯌꯨꯝꯗꯒꯤ ꯍꯦꯛ ꯊꯥꯡꯗꯣꯔꯛꯄꯗ ꯅꯪꯒꯤ ꯃꯅꯥꯛꯇ ꯍꯦꯛꯇꯃꯛ ꯆꯠꯈꯤ." ꯍꯤꯌꯥꯏꯁꯨ ꯆꯅꯨꯒꯤ ꯃꯇꯧꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯔꯛꯏ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯑꯁꯤ ꯆꯩꯅꯥ ꯃꯈꯜ ꯃꯥꯟꯅꯗꯦ꯫ ꯍꯤꯌꯥꯏꯅꯨ ꯆꯅꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ꯫ "ꯑꯉꯥꯎꯕꯤ, ꯑꯗꯨꯒꯤꯕꯨ ꯑꯩ ꯂꯩꯔꯤꯁꯤꯗꯤ. ꯑꯩꯅ ꯐꯅꯕ ꯂꯣꯏꯁꯤꯟꯅꯤ. ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯅ ꯀꯅꯥꯒꯤꯗ ꯆꯪꯉꯨꯒꯅꯤ? ꯑꯗꯣ ꯏꯃꯥꯗꯤ ꯀꯥꯏ ꯆꯠꯂꯝꯒꯅꯤ?" ꯆꯅꯨ ꯃꯃꯥꯒꯤ ꯋꯥ ꯄꯜꯂꯛꯄ ꯑꯗꯨꯗ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯂꯛꯏ꯫ "ꯈꯪꯗꯦ, ꯀꯗꯥꯏꯗ ꯆꯠꯂꯝꯒꯗꯕꯅꯣ? ꯅꯠꯇ꯭ꯔꯒ ꯄꯥꯕꯅ ꯀꯌꯥꯝ ꯊꯤꯅ ꯐꯨꯕꯤꯔꯝꯒꯗꯕꯅꯣ? ꯍꯤꯌꯥꯏꯅꯨ, ꯑꯩꯁꯦ ꯀꯔꯤꯒꯨꯝꯕ ꯏꯃꯥ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯍꯨ ꯆꯥꯗꯨꯅ ꯅꯍꯥꯟꯅ ꯁꯤꯔꯝꯒꯗꯕꯅꯤ. ꯏꯃꯥꯒꯤ ꯈꯟꯕꯗ ꯑꯩ ꯀꯣꯛꯁꯦ ꯊꯥꯡꯕ ꯉꯝꯗꯕꯅꯤ. ꯏꯃꯥꯁꯨ ꯑꯩꯒꯤ ꯈꯟꯕꯗ ꯋꯥꯖꯔꯕꯅꯤ. ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗ ꯄꯥꯕꯅ ꯋꯥꯈꯜ ꯇꯥꯔꯛꯀꯗꯕꯅꯣ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯦ." "ꯐꯔꯦꯁꯦ, ꯍꯧꯖꯤꯛꯄꯨ ꯅꯪ ꯀꯔꯤ ꯈꯜꯂꯤꯒꯦ?" "ꯈꯪꯗꯦ, ꯑꯩ ꯋꯥꯈꯜ ꯑꯝꯇ ꯊꯣꯛꯇꯦ." ꯍꯤꯌꯥꯏꯅꯨ ꯑꯁꯥꯡꯕ ꯁꯣꯔ ꯑꯃ ꯍꯣꯟꯇꯣꯛꯂꯒ "ꯂꯥꯛꯑꯣꯁꯦ, ꯅꯪ ꯍꯥꯟꯅ ꯏꯔꯨ ꯃꯥꯏꯊꯖꯊꯣꯛ. ꯑꯗꯨꯒ ꯀꯣꯟꯅ ꯇꯞꯅ ꯀꯔꯤꯅ ꯐꯒꯅꯤ ꯍꯥꯏꯕꯗꯨ ꯈꯟꯅꯔꯁꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯗꯤꯅꯦ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯑꯃꯨꯛ ꯍꯜꯂꯛꯑꯅꯤ." ꯆꯅꯨ ꯃꯥꯒꯤ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯍꯤꯌꯥꯏꯅꯨꯒꯤ ꯑꯋꯥꯕ ꯑꯃꯨꯛ ꯈꯜꯂꯛꯏ꯫ ꯆꯅꯨ ꯀꯞꯂꯝꯕꯗꯨ ꯇꯣꯛꯇꯨꯅ "ꯇꯥꯍꯦꯟꯕꯗꯤ?" "ꯂꯩ, ꯃꯥ ꯂꯩꯔꯤ. ꯑꯩꯕꯨ ꯎꯗꯅꯕ ꯃꯥ ꯀꯟꯅ ꯂꯣꯠꯂꯤ." "ꯇꯥꯉꯥꯟꯕꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯁꯦ ꯃꯥ ꯈꯪꯉꯕ?" "ꯈꯪꯗꯦ. ꯑꯩꯒ ꯃꯥꯒ ꯉꯁꯤ ꯐꯥꯎꯕ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯗꯦ. ꯌꯨꯝꯕꯥꯟꯃꯤꯟꯅꯕꯒꯤ ꯃꯔꯤꯁꯨ ꯀꯩꯝꯇ ꯂꯩꯅꯗꯦ. ꯃꯥꯒꯤꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯂꯩ." "ꯑꯗꯨꯗꯤ ꯏꯅꯦꯈꯣꯏꯗꯤ ꯈꯪꯗꯕ꯭ꯔꯣ?" "ꯍꯤꯌꯥꯏꯅꯨ, ꯅꯪꯅ ꯇꯧꯔꯝꯃꯤꯁꯤꯕꯨ ꯀꯩꯅꯣ?" "ꯈꯪꯗꯦ, ꯀꯅꯥꯝꯇꯅ ꯈꯪꯗꯦ. ꯇꯥꯍꯦꯟꯕ ꯃꯥꯇꯅꯗꯤ ꯈꯪꯉꯝꯒꯅꯤ." "ꯇꯣꯛꯑꯁꯤꯁꯦ ꯁꯤꯒꯤ ꯋꯥꯁꯦ. ꯑꯩꯒꯤ ꯋꯥꯔꯤꯗꯤ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯒꯗꯕ ꯅꯠꯇꯦ. ꯀꯔꯝꯕ ꯅꯨꯃꯤꯠꯇꯅꯣ ꯂꯣꯏꯒꯗꯕ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ." "ꯍꯤꯌꯥꯏ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ. ꯀꯣꯟꯅ ꯌꯥꯝ ꯅꯤꯡꯉꯝꯃꯛꯑꯣꯏ. ꯅꯪ ꯇꯥꯍꯦꯟꯕꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯑꯣ. ꯍꯧꯖꯤꯛꯇꯤ ꯅꯪ ꯇꯥꯉꯥꯟꯕꯕꯨꯅ ꯍꯦꯟꯅ ꯂꯨꯞꯅ ꯈꯟꯐꯝ ꯊꯣꯛꯏ." "ꯆꯨꯝꯃꯤ. ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯝ ꯆꯨꯝꯃꯤ. ꯑꯗꯨꯕꯨ ꯑꯩ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯤ. ꯆꯅꯨ, ꯃꯥꯕꯨ ꯀꯥꯎꯊꯣꯛꯄꯁꯨ ꯇꯝꯂꯤ."
ꯑꯗꯨꯒ ꯑꯩꯅ ꯇꯥꯡꯉꯥꯟꯕꯕꯨ ꯀꯌꯥꯝ ꯌꯥꯝꯅ ꯋꯥꯔꯧꯈꯤꯕꯅꯣ ꯈꯪꯗꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯃꯣꯏ ꯑꯁꯤꯅ ꯃꯥꯒꯤ ꯃꯐꯝ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯄꯤꯕꯁꯨ ꯉꯝꯗ꯭ꯔꯤ꯫ ꯑꯅꯤꯗꯣ ꯆꯪꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯨꯅ ꯆꯥꯕ ꯊꯛꯄ ꯐꯥꯎꯕ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯉꯥꯟꯕ ꯃꯆꯤꯟ ꯃꯅꯥꯎꯗꯤ ꯍꯜꯂꯛꯇ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ꯫ ꯆꯅꯨ ꯍꯤꯌꯥꯏꯅꯨꯗ ꯇꯥ ꯍꯦꯝꯕ ꯍꯣꯏ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯍꯜꯂꯛꯑꯔꯣꯏꯗ꯭ꯔꯣ? ꯍꯜꯂꯛꯀꯅꯤꯌꯦ, ꯉꯁꯤꯗꯤ ꯊꯕꯛ ꯈꯔ ꯌꯥꯝꯃꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨ ꯆꯅꯨ, ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ, ꯅꯪ ꯌꯥꯕ ꯉꯝꯒꯗ꯭ꯔꯥ? ꯆꯅꯨ ꯍꯤꯌꯥꯏꯅꯨꯒꯤ ꯃꯔꯧ ꯂꯩꯕ ꯋꯥꯉꯥꯡ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ, ꯀꯔꯤ ꯋꯥꯅꯣ? ꯅꯪꯅ ꯍꯥꯏꯕ ꯋꯥꯕꯨ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯐꯔꯦ, ꯑꯗꯨꯗꯤ ꯅꯪ ꯍꯟꯈ꯭ꯔꯅꯨ꯫ ꯑꯩ ꯇꯥ ꯍꯦꯝꯕ ꯀꯧꯍꯟꯗꯨꯅ ꯇꯥ ꯊꯣꯏꯕꯕꯨ ꯀꯧꯍꯜꯂꯨꯒꯦ꯫ ꯍꯥꯟꯅꯗꯒꯤꯁꯨ ꯍꯥꯏꯗꯨꯅ ꯂꯥꯛꯏꯕꯗꯨꯅꯤ꯫ ꯆꯅꯨ ꯏꯉꯛ ꯉꯛꯅ, ꯑꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯒꯗ꯭ꯔꯅꯤ? ꯀꯔꯤꯒꯤ ꯌꯥꯗꯅꯤ? ꯀꯔꯤꯒꯨꯝꯕ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯅꯍꯥꯟꯅ ꯅꯈꯣꯏ ꯑꯅꯤꯁꯨ ꯈꯪꯅꯔꯝꯃꯅꯤ꯫ ꯐꯤꯕꯝ ꯑꯁꯤꯅ ꯀꯥꯡꯊꯣꯛꯄ ꯉꯝꯈꯤꯗꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯅꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯐꯕ ꯑꯣꯏꯔꯅꯤ꯫ ꯆꯅꯨ ꯃꯃꯥꯕꯨ ꯃꯤꯠꯇ ꯁꯪꯁꯪ ꯎꯔꯛꯏ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯃꯃꯥꯒꯤꯗ ꯈꯟꯗꯨꯅ ꯅꯨꯄꯥ ꯑꯃ ꯐꯥꯎꯕ ꯃꯥꯅ ꯍꯟꯅ ꯌꯦꯡꯗꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯆꯅꯨ ꯇꯞꯅ, ꯏꯃꯥꯅ ꯀꯝꯗꯧꯕ? ꯑꯉꯥꯎꯕꯤ, ꯑꯗꯨꯕꯨ ꯅꯪꯅ ꯑꯃꯨꯛ ꯈꯜꯂꯤꯕ꯭ꯔꯣ? ꯏꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤ ꯂꯝꯕꯤꯕꯨ ꯆꯠꯇꯕ ꯌꯥꯕ꯭ꯔꯣ? ꯅꯪꯅ ꯃꯐꯝ ꯆꯥꯅ ꯂꯩꯈꯤꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯏꯃꯥꯅꯁꯨ ꯄꯥꯝꯂꯝꯒꯅꯤ꯫ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯉꯥꯟꯕ ꯃꯆꯤꯟ ꯃꯅꯥꯎ ꯂꯥꯛꯂꯤ꯫ ꯍꯤꯌꯥꯏꯅꯨ ꯆꯅꯨꯗ, ꯆꯅꯨ, ꯃꯣꯏ ꯂꯥꯛꯑ ꯃꯥꯜꯂꯦ, ꯅꯪꯁꯤ ꯂꯩꯔꯝꯃꯨꯀꯣ꯫ ꯍꯤꯌꯥꯏꯅꯨ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯗꯨꯅ ꯆꯥꯛ ꯊꯥꯡꯗꯣꯛꯇꯨꯅ ꯊꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛ ꯆꯥꯛ ꯆꯥꯅꯕꯒꯤ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯂꯤ꯫ ꯉꯥꯟꯕ ꯍꯦꯝꯕꯗ, ꯍꯦꯝꯕ ꯂꯥꯛꯑꯣ, ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯀꯩꯅꯣꯝ ꯇꯧꯔꯦ ꯉꯁꯤꯗꯤ꯫ ꯑꯧ, ꯇꯥꯆꯧ ꯆꯥꯕ ꯍꯧꯔꯝꯃꯣ, ꯑꯩ ꯃꯥꯏꯁꯦ ꯌꯥꯝ ꯀꯦꯡꯉꯤ, ꯑꯝꯇ ꯇꯥꯔꯛꯈꯤꯒꯦ꯫ ꯇꯥꯎ ꯇꯥꯎ, ꯄꯥꯈꯪꯅꯤ, ꯑꯩꯈꯣꯏꯗꯤ ꯌꯥꯔꯦ ꯀꯦꯗ꯭ꯔꯁꯨ꯫ ꯉꯥꯟꯕ ꯐꯥꯒꯤ ꯇꯧꯔꯝꯗꯨꯅ ꯆꯪꯈꯤ꯫ ꯍꯦꯝꯕ ꯂꯩꯍꯧꯏ꯫ ꯍꯤꯌꯥꯏꯅꯨ ꯇꯥꯂꯛ ꯌꯦꯡꯗꯨꯅ ꯍꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, ꯍꯦꯝꯕ ꯃꯃꯥꯏ ꯑꯗꯨ ꯀꯟꯅ ꯇꯥꯔꯤ꯫ ꯍꯤꯌꯥꯏꯅꯨ ꯇꯞꯅ, ꯇꯥ ꯍꯦꯝꯕ꯫ ꯍꯦꯝꯕ ꯇꯥꯔꯝꯕ ꯃꯃꯥꯏꯗꯨ ꯂꯦꯞꯇꯨꯅ ꯇꯞꯅ ꯅꯣꯡꯈꯠꯂꯛꯏ꯫ ꯉꯁꯤꯁꯨ ꯍꯤꯌꯥꯏꯅꯨꯒꯤ ꯃꯍꯧꯁꯥꯒꯨꯝ ꯃꯤꯕꯨ ꯁꯨꯝꯕ ꯈꯣꯟꯐꯝꯗ ꯀꯧꯈꯤꯕ ꯃꯥꯒꯤ ꯇꯥ ꯍꯦꯝꯕꯒꯤ ꯁꯨꯔ ꯑꯗꯨ ꯀꯥꯏꯗ꯭ꯔꯤ꯫ ꯍꯦꯝꯕ ꯏꯉꯛ ꯉꯛꯅ, ꯍꯤꯌꯥꯏ, ꯈꯪꯍꯧꯗꯅ ꯍꯥꯏꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯉꯥꯟꯕꯒꯤ ꯃꯐꯝꯗꯗꯤ ꯃꯔꯥꯜ ꯂꯪꯁꯤꯟꯅꯤꯡꯗ꯭ꯔꯗꯨꯅ, ꯏꯇꯩꯃ꯫ ꯍꯤꯌꯥꯏꯅꯨ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯊꯃꯣꯏ ꯑꯗꯨ ꯆꯦꯛꯈꯥꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯑꯗꯨꯅ ꯃꯔꯅꯥꯏ ꯑꯣꯏꯅ ꯊꯝꯈ꯭ꯔꯒ, ꯇꯥ ꯍꯦꯝꯕ, ꯆꯅꯨ ꯂꯥꯛꯏ, ꯇꯥ ꯊꯣꯏꯕꯕꯨ ꯑꯝꯇ ꯀꯧꯕꯤꯔꯨꯆꯣ, ꯃꯈꯣꯏ ꯑꯅꯤ ꯉꯁꯤ ꯆꯦꯜꯍꯟꯈ꯭ꯔꯣ꯫ ꯅꯠꯇ꯭ꯔꯕꯗꯤ ꯆꯅꯨꯗꯣ ꯃꯌꯨꯝꯗ ꯍꯜꯍꯟꯈ꯭ꯔꯕꯗꯤ ꯐꯤꯕꯝ ꯑꯃ ꯆꯥꯒꯗꯕ ꯃꯥꯟꯗ꯭ꯔꯤ꯫ ꯀꯔꯤ, ꯆꯅꯨꯕꯣ? ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯄꯥꯕꯅ ꯐꯨꯗꯨꯅ ꯇꯥꯜꯂꯛꯏ, ꯑꯩꯈꯣꯏꯗ ꯂꯥꯛꯇꯨꯅ ꯂꯩꯌꯦ꯫ ꯐꯔꯦ, ꯑꯩ ꯊꯣꯏꯕꯕꯨ ꯀꯧꯔꯨꯔꯒꯦ, ꯑꯗꯨꯅꯁꯨ ꯍꯦꯟꯅ ꯐꯔꯅꯤ꯫ ꯉꯥꯟꯕ ꯍꯦꯝꯕ ꯂꯥꯛꯃꯟꯗꯦ ꯍꯥꯏꯗꯨꯅ ꯀꯧꯕ ꯊꯣꯛꯂꯛꯄꯗ ꯑꯅꯤꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ꯫ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯍꯤꯌꯥꯏꯅꯨ ꯉꯥꯟꯕꯒꯤ ꯅꯨꯄꯤꯅꯤ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨꯕꯨ ꯍꯦꯝꯕ ꯃꯥꯕꯨꯗꯤ ꯊꯥꯖꯔꯤ꯫ ꯊꯥꯖꯕ ꯑꯗꯨꯅ ꯄꯨꯝꯅꯃꯛ ꯐꯅ ꯈꯜꯂꯤ꯫ ꯉꯥꯟꯕꯅ, ꯍꯦꯝꯕ, ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ, ꯑꯩ ꯆꯥꯛ ꯆꯥꯕ ꯂꯣꯏꯒꯗꯧꯔꯦ꯫ ꯑꯧ ꯇꯥꯆꯧ, ꯂꯥꯛꯑꯦ꯫ ꯍꯦꯝꯕ ꯊꯨꯅ ꯆꯪꯂꯛꯏ꯫ ꯍꯦꯝꯕ ꯆꯥꯛ ꯑꯗꯨ ꯊꯨꯅ ꯆꯥꯏ꯫ ꯉꯥꯟꯕꯅ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯇꯥꯆꯧ, ꯏꯇꯩꯃꯒꯤ ꯃꯃꯥꯟꯅꯕꯤ ꯆꯅꯨꯗꯨ ꯂꯥꯛꯏ꯫ ꯃꯥꯒ ꯊꯣꯏꯕꯒ ꯈꯪꯅꯕꯅꯦ, ꯑꯗꯨꯒꯤ ꯃꯥ ꯑꯝꯇ ꯀꯧꯔꯨꯈꯤꯒꯦ꯫ ꯍꯦꯝꯕ ꯏꯇꯤꯡ ꯇꯤꯡꯅ ꯍꯥꯏꯗꯣꯔꯛꯏ꯫ ꯉꯥꯟꯕ ꯉꯁꯥꯏ ꯆꯣꯡꯈꯤꯕ ꯃꯤꯍꯨꯜ ꯑꯗꯨ ꯍꯦꯝꯕꯒꯤ ꯋꯥꯍꯩ ꯑꯗꯨꯅ ꯆꯝꯊꯣꯛꯈꯤ꯫ ꯉꯥꯟꯕ ꯅꯣꯛꯇꯨꯅ, ꯅꯣꯏꯗꯤ ꯌꯥꯝ ꯇꯧꯔꯝꯃꯤꯖꯥꯅꯤꯅꯦ꯫ ꯍꯦꯝꯕ ꯆꯥꯛ ꯑꯗꯨ ꯈꯔ ꯆꯥꯔꯒ ꯃꯈꯨꯠ ꯍꯥꯝꯅ ꯍꯥꯝꯅ, ꯄꯥꯈꯪꯗꯤ ꯇꯥꯆꯧ ꯈꯣꯏꯗꯒꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯐꯥꯔꯕꯣꯅꯤꯗ꯫ ꯍꯦꯝꯕ ꯉꯥꯡꯗꯨꯅ ꯊꯣꯛꯈꯤ꯫ ꯍꯦꯝꯕ ꯊꯣꯏꯕꯒꯤ ꯌꯨꯝꯗ ꯊꯨꯅ ꯂꯥꯛꯏ꯫ ꯊꯣꯏꯕ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯦꯝꯕ ꯊꯣꯏꯕꯒꯤ ꯐꯃꯨꯡ ꯃꯇꯥꯏꯗꯨꯗ ꯐꯝꯗꯨꯅ, ꯑꯣꯏ ꯅꯨꯄꯥ, ꯍꯧꯒꯠꯂꯣ, ꯑꯔꯨꯕ ꯋꯥ ꯑꯃ ꯂꯩꯔꯦꯕ꯫ ꯊꯣꯏꯕ ꯐꯩꯖꯨꯞ ꯑꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯈꯨꯝꯖꯤꯟꯈꯤꯗꯨꯅ, ꯌꯥꯔꯦ, ꯅꯪꯒꯤ ꯑꯔꯨꯕ ꯋꯥꯗꯣ ꯑꯩ ꯈꯪꯉꯦ, ꯉꯥꯛꯇ ꯇꯨꯝꯒꯦ ꯆꯠꯂꯣ꯫ ꯆꯠꯂꯣꯏ ꯍꯥꯏꯔꯒꯅ ꯅꯪꯁꯨ ꯇꯨꯝꯁꯤꯜꯂꯣ꯫ ꯑꯁ, ꯐꯥꯒꯤ ꯅꯠꯇꯦꯃꯤ ꯅꯪꯕꯣ, ꯆꯅꯨꯗꯣ ꯑꯩꯈꯣꯏꯗ ꯂꯥꯛꯑꯣꯏ ꯍꯥꯏꯕ꯫ ꯊꯣꯏꯕ ꯐꯩꯖꯨꯞꯇꯨ ꯁꯠ ꯍꯥꯏꯗꯣꯛꯇꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ, ꯀꯔꯤ, ꯆꯅꯨꯕꯣ? ꯃꯥꯗꯤ ꯀꯩꯗꯧꯕ ꯂꯥꯛꯏꯕ ꯅꯣꯏꯗ? ꯃꯤ ꯍꯤꯌꯥꯏꯅꯨꯒ ꯇꯤꯟꯅꯩꯗꯨꯗꯤ꯫ ꯑꯗꯨꯒ ꯑꯩ ꯅꯥꯛꯇ ꯂꯥꯛꯏꯁꯤꯅ ꯀꯩꯒꯤ? ꯆꯅꯨ ꯑꯣꯏꯅ ꯆꯦꯜꯂꯁꯦ ꯍꯥꯏꯔꯣ? ꯃꯈꯣꯡꯅ ꯊꯣꯡꯅ ꯂꯥꯛꯑꯕꯣ? ꯍꯦꯝꯕ ꯅꯣꯛꯇꯨꯅ,
ꯍꯣ ꯂꯥꯛꯑꯦ ꯑꯗꯨꯅꯅꯦ ꯅꯪꯕꯨ ꯀꯧꯕ ꯂꯥꯛꯏꯕꯅꯤ ꯑꯁꯦꯡꯕꯔꯣ ꯍꯦꯝꯕ ꯅꯪ ꯍꯥꯏꯁꯤꯕꯣ ꯍꯣꯏ ꯃꯤ ꯁꯦꯡꯉꯕꯅꯦ ꯃꯤ ꯅꯪꯕꯨ ꯂꯩꯁꯥꯕꯤꯅꯦꯅ ꯑꯩꯅ ꯑꯃꯨꯛ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ ꯂꯥꯛꯑꯣ ꯍꯧꯒꯠ ꯃꯤ ꯉꯁꯥꯏ ꯑꯌꯨꯛꯇꯩꯅꯤ ꯍꯥꯏꯕꯅꯤ ꯉꯥꯏꯈꯣꯃꯤ ꯅꯪꯕꯣ ꯃꯤꯍꯨꯜꯀꯥꯁꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯛꯏꯃꯤ ꯑꯩꯕꯨ ꯉꯁꯤ ꯅꯨꯄꯤ ꯆꯦꯟꯕ ꯇꯥꯔꯕ ꯄꯥꯈꯪꯐꯝ ꯍꯥꯏꯗꯣꯛꯄ ꯇꯥꯔꯕ ꯉꯁꯤꯁꯤꯕꯨ ꯀꯩ ꯅꯨꯃꯤꯠꯅꯣ ꯑꯣ ꯏꯔꯥꯏꯅꯦ ꯏꯔꯥꯏ ꯌꯥꯝ ꯐꯩꯌꯦ ꯂꯥꯛꯑꯣ ꯏꯔꯥꯏ ꯀꯥꯏꯗꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯑꯩ ꯏꯃꯥꯗ ꯑꯝꯇ ꯍꯪꯉꯝꯈꯤꯒꯦꯗꯅ ꯍꯦ ꯑꯉꯥꯎꯕ ꯅꯨꯄꯤ ꯆꯦꯟꯕꯕꯨ ꯏꯃꯥꯗ ꯍꯥꯏꯅꯕ꯭ꯔꯣ ꯀꯣꯟꯅ ꯃꯁꯥꯅ ꯃꯥꯏ ꯈꯪꯖꯔꯛꯆꯅꯤ ꯈꯪꯗꯦꯅꯦ ꯃꯤꯅ ꯑꯩ ꯀꯥꯟꯗ ꯄꯪꯖꯜꯂꯦꯗꯣ ꯑꯩꯁꯨ ꯇꯧꯔꯤꯅꯤ ꯇꯧꯅꯤ ꯅꯪ ꯊꯣꯏꯕ ꯃꯥꯁꯨ ꯄꯥꯈꯪꯅꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯆꯅꯨ ꯈꯣꯏꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯆꯅꯨ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤꯅꯤ ꯃꯥꯕꯨ ꯐꯪꯖꯕꯗꯨꯗꯤ ꯃꯔꯥꯏꯕꯛ ꯐꯕꯅꯤ ꯀꯔꯤꯒꯨꯝꯕ ꯍꯤꯌꯥꯏꯅꯨ ꯆꯦꯜꯂꯝꯗ꯭ꯔꯕꯗꯤ ꯅꯍꯥꯟꯅ ꯃꯈꯣꯏ ꯑꯅꯤ ꯊꯨꯡꯅꯔꯝꯕꯁꯨ ꯌꯥꯕꯅꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯃꯅ ꯑꯃꯗ ꯏꯅꯤꯟ ꯈꯔ ꯈꯔꯗꯤ ꯂꯩꯅꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯉꯁꯤ ꯍꯦꯝꯕꯅ ꯏꯊꯥ ꯊꯥꯖꯗꯅ ꯍꯥꯏꯔꯕ ꯑꯁꯤꯗ ꯊꯣꯏꯕ ꯑꯃꯨꯛ ꯈꯟꯊꯔꯨꯕꯒꯤ ꯋꯥ ꯂꯩꯇꯦ ꯊꯣꯏꯕ ꯑꯃꯗꯤ ꯆꯅꯨ ꯍꯥꯏꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯦꯜꯂꯤ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯏ ꯑꯉꯧ ꯁꯥꯎꯅ ꯃꯥꯡꯒꯣꯜ ꯐꯥꯎꯕ ꯀꯥꯔꯛꯇ꯭ꯔꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨꯗ ꯌꯥꯔꯦ ꯀꯥꯈꯠꯄꯤꯔꯛꯑꯅꯨ ꯑꯩꯒꯤ ꯏꯆꯥ ꯂꯩꯇꯦ ꯃꯥꯗꯤ ꯁꯤꯈ꯭ꯔꯕꯅꯤ ꯇꯥꯗ ꯑꯩꯈꯣꯏꯅ ꯐꯅꯕ ꯑꯗꯨꯝ ꯇꯧꯕꯤꯈ꯭ꯔꯣ ꯃꯥ ꯌꯨꯝꯁꯤꯗ ꯈꯣꯡꯒꯨꯜ ꯇꯥꯔꯛꯄ ꯌꯥꯔꯣꯏ ꯕꯤꯅꯥ ꯊꯋꯥꯏ ꯋꯥꯅ ꯀꯔꯤꯅꯣ ꯃꯈꯣꯏ ꯃꯄꯥ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯆꯥꯅꯤꯅꯦꯍꯦ ꯅꯪꯕꯨ ꯃꯥꯕꯨ ꯀꯔꯤꯃꯇ ꯅꯨꯡꯁꯤꯕ ꯐꯥꯎꯗ꯭ꯔꯕꯔꯣ ꯀꯔꯤꯒꯤ ꯅꯨꯡꯁꯤꯕ ꯑꯩꯅ ꯈꯔ ꯉꯥꯡꯉꯤ ꯁꯛꯏ ꯍꯥꯏꯗꯨꯅ ꯆꯦꯟꯈ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯃꯥ ꯌꯨꯝꯁꯤꯗ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯊꯣꯏꯕꯒꯤ ꯃꯄꯥꯅ ꯃꯈꯨꯠ ꯂꯣꯟꯗꯨꯅ ꯏꯕꯨꯡꯉꯣ ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ ꯑꯩꯈꯣꯏ ꯄꯣꯠꯂꯣꯏ ꯁꯦꯠꯇꯨꯅ ꯄꯨꯔꯒ ꯂꯥꯛꯆꯔꯕꯁꯨ ꯂꯥꯛꯆꯒꯦ ꯏꯕꯨꯡꯉꯣ ꯈꯣꯏꯅ ꯀꯔꯤꯃꯇ ꯇꯧꯕꯤꯗ꯭ꯔꯕꯁꯨ ꯁꯨꯃꯥꯡ ꯑꯁꯤꯗ ꯂꯨꯍꯣꯡꯕꯤꯗꯨꯅ ꯀꯩꯅꯥꯗꯥꯟꯇꯗꯤ ꯄꯤꯕꯤꯌꯨ ꯗꯥꯗꯥ ꯋꯥ ꯌꯥꯝ ꯉꯥꯡꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯂꯦꯡꯕꯤꯔꯣ ꯅꯤꯡꯊꯤꯅ ꯍꯥꯏꯔꯤꯉꯩꯁꯤꯅ ꯑꯐꯕ ꯑꯣꯏꯒꯅꯤ ꯂꯥꯛꯂꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨ ꯎꯄꯥꯏ ꯂꯩꯇ ꯍꯜꯂꯛꯏ ꯕꯤꯅꯥ ꯀꯞꯇꯨꯅ ꯂꯩꯍꯧꯏ ꯃꯥꯅꯗꯤ ꯀꯔꯤ ꯇꯧꯔꯨꯕ ꯉꯝꯒꯅꯤ ꯐꯅ ꯐꯠꯇꯦ ꯍꯥꯏꯗꯨꯅꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯕ ꯉꯝꯕꯗꯤ ꯀꯅꯥ ꯂꯩꯔꯨꯒꯅꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯕꯤꯅꯥ ꯎꯄꯥꯏ ꯂꯩꯇꯦ ꯀꯞꯇꯨꯅ ꯈꯪꯖꯕ ꯅꯠꯇꯅ ꯂꯨꯍꯣꯡꯕꯁꯨ ꯑꯉꯧꯅ ꯏꯟꯊꯣꯔꯛꯇꯨꯅ ꯊꯣꯏꯕ ꯈꯣꯏꯗ ꯑꯗꯨꯃꯛ ꯍꯣꯡꯂꯦ ꯉꯁꯤꯗꯤ ꯆꯅꯨꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡꯅꯤ ꯑꯗꯨꯕꯨ ꯃꯃꯥ ꯐꯥꯎꯕ ꯃꯄꯥꯅ ꯊꯤꯡꯗꯨꯅ ꯃꯆꯥꯒꯤ ꯂꯨꯍꯣꯡꯕ ꯂꯥꯛꯈꯤꯗ꯭ꯔꯦ ꯆꯅꯨ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯆꯟꯗꯜ ꯀꯣꯛꯇ꯭ꯔꯤꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯄꯤꯔꯥꯡꯁꯨ ꯑꯇꯠ ꯑꯈꯝ ꯂꯩꯇꯅ ꯁꯤꯟꯊꯔꯤ ꯊꯣꯏꯕ ꯃꯥꯁꯨ ꯑꯁꯥ ꯀꯌా ꯑꯃ ꯄꯨꯗꯨꯅ ꯆꯪꯂꯛꯏ ꯆꯅꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯊꯣꯏꯕ ꯆꯅꯨꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯗꯨꯅ ꯍꯪꯂꯛꯏ ꯆꯅꯨ ꯀꯩꯒꯤ ꯀꯞꯄꯤꯅꯣ ꯀꯞꯀꯅꯨ ꯅꯪꯒꯤ ꯃꯤꯠꯀꯤ ꯄꯤ ꯑꯩꯉꯣꯟꯗ ꯌꯦꯡꯍꯟꯒꯅꯨ ꯃꯇꯨꯡꯗꯤ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯉꯁꯤꯅ ꯉꯁꯤ ꯑꯣꯏꯔꯕꯁꯨ ꯊꯣꯏꯕ ꯃꯥꯁꯨ ꯆꯅꯨꯅ ꯈꯜꯂꯝꯒꯗꯕꯗꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯆꯅꯨ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯃꯥꯒꯤꯗꯃꯛ ꯋꯥꯖꯕ ꯍꯥꯏꯕꯁꯤ ꯊꯣꯏꯕ ꯃꯥꯒꯤ ꯃꯊꯧꯁꯨ ꯑꯣꯏꯔꯕꯅꯤ ꯆꯅꯨ ꯋꯥꯗꯤ ꯉꯥꯡꯗꯅ ꯃꯉꯛ ꯑꯗꯨ ꯅꯣꯝꯗꯨꯅ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯊꯣꯏꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯕ ꯃꯥꯏꯊꯣꯡꯁꯤꯗꯕꯨ ꯅꯪꯅ ꯅꯤꯡꯉꯝꯗꯅ ꯁꯤꯟꯊꯔꯛꯄ ꯄꯤꯗꯨꯅ ꯇꯥꯡꯖꯕꯗꯣ ꯀꯔꯝꯅ ꯄꯣꯛꯆꯒꯅꯤ ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯀꯅꯤ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛ ꯑꯩꯒꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯒꯤ ꯑꯁꯥꯗꯒꯤ ꯍꯦꯟꯕ ꯑꯇꯩ ꯑꯇꯣꯞꯄ ꯑꯃꯠꯇ ꯈꯜꯂꯨꯕ ꯌꯥꯗꯦ ꯆꯅꯨ ꯊꯣꯏꯕꯒꯤ ꯋꯥꯍꯩ ꯑꯃꯅ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯏꯍꯧꯍꯜꯂꯛꯏ ꯑꯁꯥꯒꯤ ꯃꯃꯤ ꯇꯝꯂꯨꯗ꯭ꯔꯕ ꯑꯋꯥꯕꯗꯅ ꯃꯁꯔꯨꯛ ꯑꯣꯏꯗꯨꯅ ꯂꯥꯛꯂꯕ ꯆꯅꯨ ꯉꯁꯤꯗꯤ ꯑꯁꯥꯒꯤ ꯃꯉꯥꯜ ꯃꯆꯥ ꯑꯃ ꯊꯣꯏꯕꯅ ꯎꯍꯜꯂꯔꯤ ꯍꯦꯝꯕ ꯃꯥꯗꯤ ꯃꯍꯧꯁꯥꯒꯨꯝ ꯑꯌꯨꯛ ꯉꯟꯅ ꯆꯠꯄ ꯅꯨꯡꯗꯥꯡ ꯊꯦꯡꯅ ꯍꯜꯂꯛꯄ ꯂꯦꯞꯇ꯭ꯔꯤ ꯉꯁꯤꯁꯨ ꯍꯦꯝꯕ ꯑꯗꯨꯝ ꯉꯟꯅ ꯆꯠꯈꯤ ꯊꯣꯏꯕ ꯍꯦꯝꯕꯒꯤ ꯅꯥꯛꯇ ꯂꯥꯛꯏ ꯍꯦꯝꯕꯧ ꯍꯤꯌꯥꯏꯅ ꯊꯣꯛꯂꯛꯇꯨꯅ ꯇꯥ ꯊꯣꯏꯕ ꯍꯦꯝꯕ ꯂꯩꯇꯤ ꯃꯥꯗꯤ ꯐꯥꯝꯗ ꯆꯠꯈꯤꯕꯅꯤ ꯊꯣꯏꯕ ꯃꯥꯁꯨ ꯍꯤꯌꯥꯏꯅꯨꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯀꯩꯗꯧꯔꯨꯅꯤ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯃꯥꯏ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯠꯂꯒꯦ ꯊꯣꯏꯕ ꯍꯦꯝꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ ꯍꯦꯝꯕ ꯑꯋꯥꯕ ꯃꯩꯆꯥꯛ ꯑꯗꯨ ꯀꯣꯛꯅꯕ ꯂꯣꯠꯅꯕ ꯍꯣꯠꯅꯕꯗ ꯊꯕꯛ ꯑꯃ ꯑꯣꯏꯔꯦ ꯊꯕꯛꯇ ꯇꯥꯏꯅꯗꯨꯅ ꯊꯕꯛꯅ ꯂꯥꯛꯍꯜꯂꯕꯅꯤ ꯍꯦꯝꯕ ꯁꯖꯤꯛ ꯐꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯕ ꯍꯦꯝꯕ ꯇꯥꯅꯅꯕ ꯀꯧꯔꯛꯏ ꯍꯦꯝꯕ ꯊꯕꯛꯇꯨ ꯂꯦꯞꯇꯨꯅ ꯂꯥꯛꯑꯦ ꯑꯗ ꯂꯩꯔꯝꯃꯣ ꯍꯦꯝꯕ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯉꯥꯡꯗꯨꯅ ꯂꯥꯛꯏ ꯀꯩ ꯂꯩꯔꯒꯦꯅꯦ ꯉꯁꯤ ꯑꯩꯒꯤ ꯏꯇꯥꯎꯅ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯄꯕꯣ ꯃꯤꯗꯤ ꯅꯨꯄꯤ ꯊꯤꯈꯤꯕꯗꯒꯤ ꯃꯁꯛ ꯃꯁꯥꯒ ꯎꯈꯤꯗꯕ ꯀꯨꯏꯔꯕꯅꯤꯗ ꯊꯣꯏꯕ ꯅꯣꯛꯇꯨꯅ ꯏꯁ ꯋꯥꯔꯤꯒꯗꯤ ꯅꯪꯁꯨꯅꯦ
ꯊꯤꯔꯀꯥꯟꯗ ꯃꯥꯏ ꯈꯪꯖꯅꯤ ꯍꯌꯦꯡꯋꯥꯏ ꯍꯦꯝꯕ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ ꯊꯣꯏꯕ ꯍꯦꯝꯕꯒꯤ ꯇꯣꯏꯅ ꯊꯕꯛ ꯁꯨꯒꯠꯂꯛꯄꯒꯤ ꯅꯨꯡꯁꯥꯅ ꯀꯥꯍꯜꯂꯕ ꯀꯨꯆꯨ ꯀꯨꯃꯦꯟ ꯑꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯐꯥꯝꯗꯨꯗ ꯑꯗꯨꯝ ꯂꯩꯔꯕ ꯅꯁꯛ ꯅꯁꯥꯒꯗꯣ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯁꯤꯜꯂꯤ ꯍꯥꯟꯅꯗꯤ ꯐꯅ ꯉꯧꯈꯤꯒꯨꯝ ꯇꯧꯗꯥꯏꯅꯦ ꯅꯪꯕꯣ ꯑꯩꯈꯣꯏꯗꯒꯁꯨ ꯁꯨꯛꯂꯥꯛ ꯂꯥꯛꯈꯤꯗ꯭ꯔꯦ ꯍꯦꯝꯕ ꯉꯥꯟꯕ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯝꯕ ꯅꯣꯡꯃꯇ ꯅꯨꯡꯁꯥꯗ ꯊꯣꯛꯇꯨꯅ ꯊꯕꯛ ꯁꯨꯈꯤꯕ ꯅꯠꯇꯦ ꯅꯣꯡ ꯐꯥꯗꯣꯛ ꯃꯌꯥꯝꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯅꯠꯇꯅ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯅꯠꯇ꯭ꯔꯦ ꯉꯥꯟꯕ ꯇꯧꯔꯝꯕ ꯊꯕꯛ ꯄꯨꯝꯕ ꯃꯥꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯕꯅꯤ ꯍꯦꯝꯕ ꯅꯣꯛꯅꯤꯡꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯍꯦꯔꯥ ꯅꯪꯅ ꯀꯨꯏꯅ ꯎꯔꯨꯗꯕꯗꯨꯗ ꯑꯣꯏꯔꯤꯅꯤ ꯃꯤ ꯏꯃꯥꯅꯗꯤ ꯅꯨꯄꯥ ꯁꯨꯃꯥꯟ ꯊꯣꯔꯛꯑꯦ ꯀꯥꯏꯅ ꯍꯥꯏꯔꯤꯄꯣꯅꯤꯗ ꯁꯤ ꯎꯔꯦꯗꯅ ꯍꯦꯝꯕ ꯐꯨꯔꯤꯠ ꯈꯨꯗꯥꯡ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯥꯒꯤ ꯄꯥꯝꯕꯣꯝ ꯑꯆꯧꯕꯗꯨ ꯎꯠꯇꯨꯅ ꯋꯥ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯔꯛꯏ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯊꯣꯏꯕ ꯃꯥ ꯍꯦꯝꯕꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯈꯪꯕ ꯃꯔꯨꯞꯅꯤ ꯊꯣꯏꯕ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯈꯪꯏ ꯅꯪꯅ ꯅꯪꯒꯤ ꯑꯋꯥꯕ ꯐꯅ ꯂꯣꯠꯅꯕ ꯍꯣꯠꯅꯔꯕꯁꯨ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯑꯋꯥꯕ ꯑꯗꯨꯗꯤ ꯃꯤꯅ ꯈꯪꯗ꯭ꯔꯒꯁꯨ ꯑꯩꯅꯗꯤ ꯈꯪꯏ ꯀꯥꯟꯅꯗꯦ ꯍꯦꯝꯕ ꯍꯧꯈꯤꯕꯁꯤꯡ ꯑꯗꯣ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕ ꯇꯥꯕꯅꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯈꯜꯂꯨꯗꯨꯅ ꯀꯩꯗꯧꯗꯣꯏꯅꯣ ꯆꯨꯝꯃꯦ ꯊꯣꯏꯕ ꯅꯪꯅ ꯍꯥꯏꯕ ꯑꯩ ꯍꯣꯠꯅꯔꯤ ꯑꯩ ꯃꯥꯕꯨ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯥꯕꯨ ꯍꯦꯛ ꯎꯔꯒ ꯑꯩꯒꯤ ꯌꯥꯏꯅꯨꯕꯨ ꯍꯦꯛꯇꯃꯛ ꯅꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯕꯨ ꯑꯩ ꯇꯥꯆꯧꯒꯤ ꯃꯐꯝꯗ ꯄꯥꯞ ꯂꯪꯁꯤꯟꯕ ꯄꯥꯝꯗꯦ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯈ꯭ꯔꯁꯅꯨ ꯇꯥꯆꯧꯒ ꯃꯥꯒ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯩꯕꯗꯣ ꯃꯗꯨ ꯎꯔꯒ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯔꯒꯦ ꯊꯣꯏꯕ ꯍꯦꯝꯕ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ ꯑꯗꯨꯒ ꯅꯣꯛꯅꯤꯡꯗꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯇꯨꯅ ꯁꯤꯗꯤ ꯑꯔꯥꯏꯕꯅꯤ ꯆꯅꯨꯗꯤ ꯀꯝꯗꯧꯔꯤ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯦꯀꯣ ꯌꯥꯎꯗꯦ ꯃꯥꯁꯨ ꯌꯨꯝꯒꯤ ꯃꯤꯅ ꯆꯪꯍꯟꯗꯕꯒꯤ ꯂꯣꯟꯅ ꯂꯣꯟꯅ ꯀꯌా ꯑꯃ ꯀꯞꯂꯤ ꯑꯗꯨꯒꯤꯕꯨ ꯃꯔꯥꯏ ꯆꯪꯍꯟꯖꯔꯛꯀꯅꯤꯗ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯨ ꯑꯃꯨꯛ ꯂꯥꯛꯀꯗꯧꯔꯤ ꯏꯆꯜꯗꯣ ꯃꯔꯥꯏꯕꯛ ꯊꯤꯖꯔꯛꯂꯕꯅꯤ ꯅꯪꯅ ꯈꯔ ꯂꯨꯅ ꯇꯧꯕꯤꯌꯨ ꯑꯗꯣ ꯅꯪꯅ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯏꯁꯤꯕꯨ ꯀꯩꯗꯧꯔꯒꯦ ꯍꯌꯦꯡꯗꯣ ꯁꯤꯗꯒꯤ ꯉꯥ ꯈꯔ ꯂꯧꯗꯕ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯥꯝꯃ ꯑꯃꯒꯤ ꯑꯉꯥꯡ ꯃꯔꯨ ꯄꯣꯛꯄꯒꯤ ꯉꯥ ꯈꯔ ꯁꯤꯡꯂꯛꯄꯅꯤ ꯑꯩꯅ ꯍꯌꯦꯡ ꯊꯤꯜꯂꯛꯑꯒꯦꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯣ ꯏꯕꯥꯅꯤꯅ ꯊꯤꯜꯂꯨꯕ ꯇꯥꯔꯦ ꯉꯥꯕꯨ ꯀꯌꯥꯅꯤ ꯍꯥꯏꯒꯦ ꯀꯤꯂꯣ 50 ꯑꯣꯏꯔ ꯃꯥꯜꯂꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯅꯪ ꯉꯟꯅ ꯂꯥꯛꯑꯣ ꯉꯥꯁꯦ ꯅꯪꯁꯨ ꯌꯥꯎꯔꯒ ꯀꯣꯠꯂꯁꯤ ꯑꯗꯨꯒ ꯏꯕꯥꯅꯤ ꯊꯤꯜꯂꯨꯔꯁꯤ ꯑꯅꯤꯗꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯤ ꯊꯣꯏꯕ ꯃꯥꯁꯨ ꯅꯨꯄꯤ ꯊꯤꯈꯤꯕꯗꯒꯤ ꯍꯦꯝꯕꯒ ꯀꯌꯥ ꯄꯨꯟꯈꯤꯗ꯭ꯔꯕꯅꯤ ꯄꯨꯟꯁꯤꯒꯤ ꯊꯧꯅ ꯁꯨꯝ ꯌꯥꯝꯁꯤꯜꯂꯛꯇꯨꯅ ꯍꯦꯝꯕ ꯃꯥꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯣꯉꯥꯟꯅ ꯁꯨꯝ ꯇꯥꯔꯛꯂꯕꯅꯤ ꯍꯩꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯏꯕ ꯃꯈꯣꯏ ꯑꯅꯤ ꯑꯌꯨꯛ ꯉꯟꯇꯥ ꯑꯗꯨꯗ ꯉꯥ ꯊꯤꯟꯕ ꯂꯥꯛꯂꯤ ꯏꯃꯨꯡ ꯑꯗꯨꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯅꯝ ꯅꯨꯡꯁꯤꯕ ꯗꯨꯛ ꯃꯅꯝ ꯑꯃ ꯐꯥꯎꯔꯛꯏ ꯁꯨꯃꯥꯡ ꯑꯗꯨꯗ ꯑꯆꯣꯠꯄ ꯃꯁꯝ ꯑꯗꯨ ꯍꯥꯏꯐꯦꯠ ꯄꯨꯟꯁꯤꯜꯂꯒ ꯑꯆꯣꯠꯄ ꯐꯗꯤ ꯑꯃ ꯏꯜꯂꯒ ꯂꯥꯡꯕꯜ ꯇꯈꯦꯜꯂꯩ ꯄꯤꯛꯊꯅ ꯍꯥꯞꯇꯨꯅ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯤꯕꯤ ꯅꯨꯔꯩꯕꯨ ꯎꯔꯛꯏ ꯑꯅꯤꯗꯨ ꯅꯨꯔꯩꯒꯤ ꯑꯆꯤꯛꯄꯗꯨꯗꯤ ꯊꯨꯒꯥꯏꯗꯅ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩꯔꯦ ꯅꯨꯔꯩ ꯅꯣꯡꯈꯠꯂꯛꯄꯗ ꯑꯅꯤꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯛꯏ ꯅꯨꯔꯩ ꯍꯦꯝꯕꯕꯨ ꯎꯕꯗ ꯑꯃꯨꯛꯇ ꯆꯣꯡꯈꯤꯗꯕ ꯃꯤꯍꯨꯜ ꯑꯃꯁꯨ ꯃꯁꯥ ꯄꯨꯝꯕ ꯁꯤꯟꯕ ꯊꯨꯡꯅ ꯆꯣꯡꯂꯛꯏ ꯍꯦꯝꯕ ꯃꯥꯁꯨ ꯑꯗꯨ ꯃꯉꯥꯏ ꯑꯉꯟꯕ ꯑꯌꯨꯛ ꯑꯗꯨ ꯅꯨꯔꯩꯒꯤ ꯇꯒꯠ ꯇꯒꯠ ꯇꯦꯛꯂꯕ ꯁꯛꯇꯝ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯦꯛꯈꯠꯍꯜꯂꯤ ꯑꯗꯨꯕꯨ ꯀꯥꯏꯗꯨꯅ ꯂꯩꯔꯤꯕ ꯍꯦꯝꯕꯒꯤ ꯊꯃꯣꯏ ꯑꯗꯨꯗꯤ ꯅꯨꯔꯩꯒꯤ ꯐꯖꯕꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯃꯦꯟꯁꯤꯟꯕꯗꯤ ꯀꯔꯝꯅ ꯉꯝꯒꯅꯤ ꯅꯨꯔꯩ ꯆꯞ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛꯂꯤ ꯊꯣꯏꯕ ꯑꯅꯤꯗꯨꯒꯤ ꯑꯆꯤꯛꯄꯗꯨ ꯊꯨꯒꯥꯏꯔꯗꯨꯅ ꯍꯥꯏꯔꯛꯏ ꯅꯨꯔꯩ ꯃꯥꯝꯃ ꯍꯣꯏ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯨꯔꯩ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯍꯣꯏ ꯂꯩꯌꯦ ꯏꯇꯩ ꯑꯝꯇ ꯀꯧꯊꯣꯔꯛꯑꯣ ꯉꯥꯁꯦ ꯄꯤꯔꯝꯃꯒꯦ ꯅꯨꯔꯩ ꯍꯦꯝꯕꯕꯨ ꯑꯃꯨꯛꯇꯪ ꯆꯤꯡꯅꯅ ꯌꯦꯡꯂꯝꯃꯒ ꯆꯪꯈꯤ ꯊꯣꯏꯕ ꯅꯨꯔꯩꯒꯤ ꯃꯤꯠꯌꯦꯡꯒꯤ ꯑꯥꯔꯊ ꯈꯪꯏ ꯒꯧꯔ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯊꯣꯏꯕ ꯅꯪ ꯂꯥꯛꯂꯕ꯭ꯔꯥ ꯑꯧ ꯃꯥꯝꯃ ꯉꯥꯗꯨꯁꯨ ꯄꯨꯔꯛꯏ ꯐꯔꯦ ꯐꯔꯦ ꯁꯦꯜꯗꯤ ꯀꯌꯥ ꯇꯥꯔꯦ ꯃꯥꯝꯃ ꯀꯤꯂꯣ 50 3,000 ꯇꯥꯔꯦ ꯑꯩꯈꯣꯏ ꯏꯇꯥꯎꯅ ꯍꯦꯟꯅꯁꯨ ꯑꯣꯜꯂꯕꯅꯤ ꯃꯥꯝꯃ ꯑꯣ ꯐꯔꯦ ꯐꯔꯦ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯅꯈꯣꯏ ꯈꯔ ꯉꯟꯅ ꯂꯥꯛꯑꯣꯅꯦꯍꯦ ꯃꯤ ꯂꯩꯇꯦꯅꯦ ꯑꯧ ꯃꯥꯝꯃ ꯑꯩ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯂꯨꯖꯔꯒ ꯑꯗꯨꯝ ꯂꯥꯛꯑꯗꯕꯅꯤ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯆꯅꯨꯗꯨꯁꯨ ꯄꯨꯕꯤꯔꯛꯑꯣ ꯍꯣꯏ ꯃꯥꯝꯃ ꯑꯗꯨꯗꯤ ꯍꯜꯂꯒꯦ ꯍꯣꯏ 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 ꯐꯔꯦ ꯐꯔꯦ ꯑꯅꯤꯗꯨ ꯍꯜꯂꯛꯂꯤ ꯍꯦꯝꯕ ꯊꯣꯏꯕꯗ ꯊꯣꯏꯕ ꯑꯩꯁꯨ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯐꯔꯦ ꯆꯠꯂꯣ ꯑꯩ ꯍꯜꯂꯛꯑꯒ ꯂꯥꯛꯑꯁꯨ ꯂꯥꯛꯑꯒꯦ ꯍꯦꯝꯕ ꯃꯌꯨꯝꯗꯒ ꯆꯪꯗꯅ ꯐꯥꯝꯗ ꯍꯜꯂꯛꯏ ꯊꯣꯏꯕ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯏꯔꯨ ꯃꯥꯏꯊꯖꯗꯨꯅ ꯂꯣꯏꯁꯤꯜꯂꯤ ꯆꯅꯨ ꯆꯝꯖꯔꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯆꯟꯗꯟ ꯀꯦꯁꯔꯤꯅ ꯇꯥꯡꯖꯗꯨꯅ
ꯅꯤꯡꯉꯣꯜꯒꯤ ꯐꯤꯕꯝ ꯇꯥꯛꯂꯤꯕ ꯆꯟꯗꯜ ꯆꯦꯡꯇꯛ ꯇꯧꯕꯤ ꯃꯈ꯭ꯋꯥꯡ ꯑꯗꯨꯗ ꯀ꯭ꯋꯥꯛꯂꯩ ꯃꯆꯨꯒꯤ ꯃꯌꯦꯛ ꯅꯥꯏꯕꯅ ꯇꯥꯡꯖꯔꯤꯕ ꯆꯅꯨ ꯐꯤꯗꯤ ꯏꯟꯗ꯭ꯔꯤ꯫ ꯊꯣꯏꯕꯅ ꯍꯦꯛ ꯆꯪꯂꯛꯄꯒ ꯆꯅꯨꯒꯤ ꯉꯧꯔꯕ ꯅꯪꯒꯜ ꯑꯗꯨꯗ ꯑꯃꯨꯕ ꯈꯨꯗꯥꯡ ꯀꯛꯄꯤ ꯐꯨꯔꯤꯠ ꯑꯗꯨꯅ ꯈ꯭ꯋꯥꯡ ꯃꯊꯛ ꯑꯗꯨꯗ ꯂꯣꯏꯔꯣꯏ ꯇꯥꯔꯤꯕꯗꯨ ꯍꯥꯟꯅ ꯎꯔꯛꯏ꯫ ꯊꯣꯏꯕ ꯑꯌꯨꯛꯀꯤ ꯃꯁꯥ ꯑꯗꯨ ꯆꯅꯨꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯔꯨꯕꯗꯒꯤ ꯍꯦꯟꯅ ꯇꯦꯛꯈꯠꯄ ꯐꯥꯎꯔꯛꯏ꯫ ꯊꯣꯏꯕ ꯄꯥꯏꯔꯝꯂꯤꯕ ꯐꯗꯤ ꯑꯗꯨ ꯐꯤꯌꯥꯡꯈꯣꯛ ꯑꯗꯨꯗ ꯁꯠ ꯌꯥꯟꯁꯤꯟꯗꯨꯅ ꯆꯅꯨꯕꯨ ꯐꯃꯨꯡ ꯑꯗꯨꯗ ꯆꯤꯡꯁꯤꯟꯗꯨꯅ ꯐꯝꯍꯜꯂꯤ꯫ ꯑꯗꯨꯒ ꯇꯞꯅ "ꯆꯅꯨ, ꯁꯦ ꯃꯤꯇꯨꯝ ꯇꯧꯁꯤꯜꯂꯨ." ꯆꯅꯨ ꯃꯇꯧꯗꯨꯗ ꯏꯉꯛ ꯉꯛꯅ "ꯀꯩꯗꯧꯔꯒꯦ? ꯎꯏꯗ ꯎꯏꯁꯤꯜꯂꯣꯕ." ꯆꯅꯨ ꯊꯣꯏꯕꯒꯤ ꯂꯣꯏꯅꯕꯤꯅꯤ, ꯀꯔꯤ ꯑꯃꯨꯛ ꯊꯤꯡꯂꯨꯕ ꯉꯝꯒꯅꯤ? ꯆꯅꯨ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯎꯏꯁꯤꯜꯂꯛꯏ꯫ ꯊꯣꯏꯕ ꯆꯅꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯀꯣꯏꯅ ꯊꯃꯣꯏ ꯐꯥꯎꯅ ꯌꯦꯡꯖꯔꯛꯏ꯫ ꯂꯝꯍꯦꯜꯂꯕꯤ ꯁꯝꯂꯥꯡ ꯑꯗꯨꯅ ꯅꯥꯞꯄꯗꯒꯤ ꯍꯥꯏꯊꯔꯛꯇꯨꯅ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯇꯥꯔꯤꯕ ꯁꯝ ꯃꯅꯥ ꯑꯃ ꯑꯅꯤ ꯑꯗꯨ ꯊꯣꯏꯕꯒꯤ ꯁꯣꯔꯅ ꯇꯞꯅ ꯈꯪꯂꯛꯏ꯫ ꯑꯗꯨꯒ ꯊꯣꯏꯕ ꯊꯃꯣꯏꯗꯒꯤ ꯍꯥꯏꯔꯛꯏ, "ꯆꯅꯨ, ꯅꯪꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯁꯨꯝ ꯆꯤꯡꯁꯤꯜꯂꯤ꯫ ꯅꯪꯕꯨ ꯀꯔꯤ ꯂꯥꯏꯕꯛ ꯄꯥꯏꯕꯅꯣ? ꯃꯤꯒꯤ ꯊꯃꯣꯏꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯏꯊꯛ ꯏꯄꯨꯝ ꯍꯧꯍꯟꯕꯤꯔꯤꯁꯤꯕꯣ?" ꯆꯅꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯔꯛꯏ꯫ ꯆꯅꯨ ꯊꯣꯏꯕꯕꯨ ꯏꯟꯊꯣꯛꯇꯨꯅ "ꯍꯧꯖꯤꯛꯇ ꯊꯦꯡꯉꯦ ꯍꯥꯏꯔꯝꯕ ꯅꯪꯅ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯔꯤ꯫ ꯏꯃꯥꯅ ꯀꯧꯔꯛꯄ ꯇꯥꯔꯤ. ꯊꯨꯅ ꯂꯣꯏꯁꯤꯜꯂꯨ, ꯑꯩꯁꯨ ꯂꯣꯏꯔꯕꯅꯤ." ꯊꯣꯏꯕ ꯅꯣꯛꯇꯨꯅ ꯍꯧꯒꯠꯂꯛꯏ꯫ ꯎꯄꯥꯏ ꯂꯩꯇꯅ "ꯊꯕꯛꯀ ꯆꯠꯂꯝꯗꯕ ꯑꯣꯏꯔꯗꯤ." ꯆꯅꯨ ꯅꯣꯛꯏ ꯍꯥꯏꯅ ꯍꯥꯏꯅ ꯃꯄꯥꯜꯗꯒꯤ ꯃꯃꯥꯅ ꯀꯧꯔꯛꯏ, "ꯍꯥꯏ, ꯅꯈꯣꯏꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ? ꯊꯦꯡꯉꯦꯅꯦꯍꯦ." "ꯂꯣꯏꯔꯦ ꯏꯃꯥ, ꯊꯣꯔꯛꯑꯒꯦ." ꯑꯅꯤꯗꯨ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ "ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯊꯦꯡꯈꯤꯕ ꯇꯥꯔꯦ." ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯂꯥꯛꯂꯤ꯫ ꯅꯨꯔꯩ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯆꯅꯨꯗ "ꯏꯅꯝꯃ, ꯉꯁꯥꯏ ꯏꯊꯩꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥꯗꯨꯕꯨ ꯀꯩ ꯃꯤꯡ ꯀꯧꯒꯦ?" ꯆꯅꯨ ꯍꯥꯏꯔꯛꯂꯤꯕꯗꯨ ꯍꯦꯝꯕꯅꯦ ꯍꯥꯏꯕ ꯑꯗꯨꯝ ꯚꯥꯞ ꯇꯥꯏ꯫ ꯆꯅꯨ ꯅꯣꯛꯐꯦꯠ ꯇꯧꯅ "ꯍꯦꯝꯕ ꯀꯧꯕꯅꯤ." ꯅꯨꯔꯩ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ "ꯀꯔꯤ, ꯍꯦꯝꯕ ꯍꯥꯏꯕ?" "ꯍꯦꯝꯕ ꯍꯥꯏꯕꯅꯤ, ꯌꯥꯝ ꯐꯈ꯭ꯔꯖꯥꯠꯅꯤ. ꯑꯩꯈꯣꯏꯁꯨ ꯃꯥꯅ ꯁꯤꯟꯗꯨꯅ ꯅꯣꯏ ꯅꯥꯇꯩꯗ ꯂꯩꯔꯛꯏꯕꯅꯤ." ꯅꯨꯔꯩ ꯍꯦꯝꯕꯒ ꯆꯅꯨꯒ ꯈꯪꯅꯔꯝꯕ ꯑꯃꯗꯤ ꯆꯅꯨꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯌꯥꯝ ꯈꯪꯅꯤꯡꯅ "ꯑꯦ, ꯀꯃꯥꯏꯅ ꯅꯣꯏꯅꯝꯃ? ꯑꯝꯇ ꯂꯤꯔꯛꯑꯣ." ꯆꯅꯨ ꯅꯨꯡꯉꯥꯏꯇꯅ "ꯋꯥꯔꯤ ꯌꯥꯝ ꯁꯥꯡꯉꯤꯗ ꯅꯨꯔꯩ, ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯒꯗꯕ ꯋꯥꯔꯤ ꯅꯠꯇꯦ." ꯅꯨꯔꯩ ꯆꯅꯨꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯥꯡꯇꯛꯅꯔꯦ꯫ ꯅꯨꯔꯩꯅ ꯇꯛꯁꯤꯜꯂꯛꯏ, "ꯏꯅꯝꯃ, ꯁꯥꯡꯉꯁꯨ ꯑꯝꯇ ꯂꯤꯔꯛꯑꯣꯕ, ꯈꯤꯇ ꯑꯣꯏꯔꯁꯨ." ꯆꯅꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯏ꯫ ꯅꯨꯔꯩ ꯋꯥꯔꯤ ꯑꯗꯨꯅ ꯍꯦꯟꯅ ꯍꯦꯝꯕꯕꯨ ꯅꯨꯡꯁꯤꯕ, ꯃꯥꯒꯤ ꯃꯒꯨꯟ ꯑꯗꯨ ꯍꯦꯟꯀꯠꯂꯛꯏ꯫ ꯅꯨꯔꯩ ꯋꯥꯔꯤ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯇꯥꯎꯗꯨꯅ ꯂꯩ꯫ ꯆꯅꯨ ꯅꯨꯔꯩꯒꯤ ꯃꯁꯥꯗꯨ ꯄꯥꯏꯗꯨꯅ "ꯅꯨꯔꯩ, ꯅꯨꯔꯩ." ꯅꯨꯔꯩ ꯋꯥꯈꯜ ꯂꯥꯛꯄꯒꯨꯝ ꯆꯅꯨ ꯅꯣꯛꯏ꯫ ꯑꯗꯨꯒ "ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ?" "ꯑꯗꯣ ꯏꯅꯝꯃ, ꯏꯅꯝꯃ ꯈꯣꯏꯅ ꯍꯥꯏꯔꯒ ꯃꯥꯕꯨ ꯌꯥꯅꯕ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ. ꯑꯩꯗꯤ ꯉꯁꯥꯏ ꯃꯥ ꯎꯔꯨꯕꯗꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃ ꯄꯣꯛꯈ꯭ꯔꯦꯕ." "ꯍꯩꯃꯥ, ꯑꯉꯥꯎꯕꯤꯁꯤꯗꯤ. ꯅꯪꯅꯕꯨ ꯑꯗꯨꯝꯅ ꯍꯥꯏꯔꯗꯤ ꯀꯔꯤꯒꯤ ꯍꯥꯏꯔꯣꯏ? ꯑꯩ ꯅꯥꯇꯩꯗ ꯍꯥꯏꯗꯨꯅ ꯌꯦꯡꯒꯦ." ꯅꯨꯔꯩ ꯃꯤꯀꯨꯞ ꯑꯁꯤꯗꯒꯤ ꯍꯦꯝꯕꯒꯤ ꯃꯪꯂꯥꯟ ꯑꯁꯥ ꯀꯌꯥ ꯑꯃ ꯃꯊꯪ ꯃꯊꯪ ꯁꯥꯒꯠꯂꯛꯏ꯫ ꯇꯁꯦꯡꯅ ꯅꯨꯔꯩ ꯍꯦꯝꯕꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯈ꯭ꯔꯦ꯫ ꯆꯅꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯐꯃꯨꯡ ꯆꯪꯂꯛꯏ꯫ ꯊꯣꯏꯕꯗꯤ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯆꯅꯨ ꯃꯈꯨꯠ ꯑꯗꯨ ꯇꯩꯊꯣꯛ ꯇꯩꯊꯣꯛꯅ "ꯇꯥ ꯊꯣꯏꯕ, ꯋꯥ ꯑꯝꯇ ꯇꯥꯟꯅꯁꯦ." ꯊꯣꯏꯕ ꯆꯅꯨꯅ ꯌꯥꯝꯅ ꯂꯨꯕꯗꯧꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ "ꯀꯩ ꯋꯥꯅꯣꯅꯦ ꯑꯗꯨꯛ ꯂꯨꯅ ꯍꯥꯏꯔꯤꯗꯨꯕꯣ?" ꯆꯅꯨ ꯅꯨꯔꯩꯅ ꯍꯥꯏꯔꯛꯄ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯛꯏ꯫ ꯊꯣꯏꯕ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ "ꯍꯣꯏꯅꯦ, ꯑꯗꯨꯗꯤ ꯌꯥꯝ ꯐꯕ ꯋꯥꯅꯤ. ꯑꯩꯅ ꯉꯁꯥꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗꯨꯗ ꯆꯤꯡꯅꯕ ꯄꯣꯛꯈ꯭ꯔꯕꯅꯤ. ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯕ ꯌꯥꯗꯦ. ꯑꯗꯣ ꯇꯥ ꯍꯦꯝꯕꯅꯕꯨ ꯌꯥꯔꯛꯀꯗ꯭ꯔꯣ?" "ꯃꯥꯅ ꯌꯥꯗꯕ ꯌꯥꯕ꯭ꯔꯣ? ꯃꯥ ꯀꯌꯥꯝ ꯀꯨꯏꯅ ꯑꯗꯨꯝꯅ ꯂꯩꯕ ꯌꯥꯗꯣꯏꯅꯣ? ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯅ ꯍꯥꯏꯗꯨꯅꯁꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯔꯁꯨ ꯇꯥ ꯉꯥꯟꯕꯅ ꯈꯪꯂꯛꯑꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ. ꯅꯨꯄꯤꯒ ꯊꯤꯗꯅ ꯂꯩꯔꯗꯤ ꯁꯣꯏꯗꯅ ꯋꯥ ꯀꯥꯏꯅꯔꯛꯀꯅꯤ. ꯑꯩꯈꯣই ꯃꯌꯥꯝ ꯆꯪꯗꯨꯅ ꯌꯥꯍꯟꯗꯕ ꯌꯥꯗꯕꯅꯤ." ꯑꯅꯤꯗꯨ ꯑꯍꯤꯡ ꯑꯗꯨꯃ ꯍꯦꯝꯕꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯛꯏ꯫ ꯊꯣꯏꯕ ꯅꯣꯡꯉꯥꯟꯕ ꯉꯥꯏꯕ ꯉꯝꯗꯦ꯫ ꯍꯧꯒꯠꯄꯒ ꯐꯥꯝ ꯇꯝꯅ ꯂꯥꯛꯏ꯫ ꯍꯦꯝꯕ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫
ꯀꯩꯗꯧꯔꯤ ꯅꯨꯄꯥ? ꯌꯨꯝꯗ ꯇꯨꯝꯕ ꯄꯦꯟꯗ꯭ꯔꯕꯣ? ꯀꯥꯡ ꯃꯔꯛꯁꯤꯗ ꯇꯨꯝꯃꯤꯁꯤꯕꯣ? ꯍꯧꯒꯠꯂꯨꯁꯦ, ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯄꯨꯔꯛꯏꯌꯦ꯫ ꯍꯦꯝꯕ ꯇꯟꯅ ꯍꯧꯒꯠꯂꯦ ꯑꯗꯨꯒ ꯀꯔꯤ ꯄꯥꯎꯅꯣ? ꯁꯨꯝꯗꯧꯕꯅꯤ, ꯉꯔꯥꯡꯒꯤ ꯏꯪꯅ ꯐꯖꯕꯤꯗꯣ ꯈꯪꯉꯤꯗꯅ? ꯀꯅꯥꯕꯣ? ꯑꯁ, ꯉꯥ ꯊꯤꯜꯂꯨꯕꯗꯣ. ꯑꯣ, ꯗꯨꯛ ꯊꯥꯔꯒ ꯂꯩꯔꯝꯕꯗꯣ. ꯑꯗꯣ ꯅꯨꯔꯩ ꯀꯧꯕꯅꯤ꯫ ꯃꯥꯗꯤ ꯅꯪꯕꯨ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔ ꯃꯥꯜꯂꯤꯅꯦ꯫ ꯆꯅꯨꯗꯒ ꯌꯥꯝ ꯋꯥꯀꯠꯂꯦ ꯍꯥꯏꯔꯤꯌꯦ꯫ ꯍꯦꯝꯕ ꯅꯣꯛꯇꯨꯅ, ꯏꯁ, ꯅꯪꯁꯨ ꯋꯥꯔꯤꯒꯗꯤ. ꯅꯨꯄꯥ, ꯋꯥꯔꯤꯒꯤ ꯋꯥ ꯅꯠꯇꯦ. ꯅꯪ ꯃꯨꯟꯅ ꯈꯜꯂꯣ. ꯁꯨꯃꯥꯏꯅ ꯀꯥꯡ ꯃꯔꯛꯇ ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯇꯨꯝꯕ ꯌꯥꯗꯣꯏꯅꯣ? ꯅꯨꯔꯩꯗꯣ ꯃꯁꯛꯁꯨ ꯐꯖꯩ, ꯃꯔꯝꯁꯨ ꯌꯥꯝ ꯃꯣꯛꯄꯅꯤ, ꯏꯪꯁꯨ ꯌꯥꯝ ꯇꯞꯄꯅꯤ꯫ ꯍꯤꯌꯥꯏꯅ ꯀꯩꯁꯨ ꯍꯦꯟꯕ ꯅꯠꯇꯦꯀꯣ꯫ ꯊꯣꯏꯕ, ꯌꯥꯔꯦ, ꯁꯤꯒꯤ ꯋꯥꯔꯤꯁꯤ ꯇꯣꯛꯑꯁꯤ꯫ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯖꯔꯒꯦ꯫ ꯑꯩ ꯀꯅꯥꯒꯁꯨ ꯂꯣꯏꯅꯕ ꯄꯥꯝꯗ꯭ꯔꯦ꯫ ꯑꯗꯨ ꯌꯥꯔꯣꯏ ꯍꯦꯝꯕ. ꯅꯪꯅ ꯅꯨꯄꯤ ꯊꯤꯗꯅ ꯁꯨꯝ ꯂꯩꯔꯒ ꯇꯥꯉꯥꯟꯕꯒ ꯍꯤꯌꯥꯏꯅꯨꯒꯒꯤ ꯄꯨꯟꯁꯤꯗ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ꯫ ꯅꯪ ꯑꯝꯇ ꯃꯨꯟꯅ ꯈꯜꯂꯣ꯫ ꯊꯣꯏꯕ ꯍꯦꯝꯕꯗ ꯋꯥ ꯀꯌా ꯑꯃ ꯍꯥꯏꯔꯝꯗꯨꯅ ꯍꯜꯂꯛꯂꯦ꯫ ꯍꯦꯝꯕ ꯃꯥꯗꯤ ꯋꯥꯐꯝ ꯑꯗꯨ ꯌꯥꯅꯤꯡꯗ꯭ꯔꯤ꯫ ꯊꯣꯏꯕ ꯆꯅꯨꯗ ꯅꯨꯡꯉꯥꯏꯇꯅ ꯇꯝꯖꯔꯛꯏ꯫ ꯆꯅꯨ, ꯑꯩꯈꯣꯏꯅ ꯈꯟꯅꯔꯤꯕ ꯋꯥꯐꯝꯁꯤ ꯍꯦꯝꯕ ꯀꯌꯥ ꯌꯥꯅꯤꯡꯗꯕ ꯃꯥꯜꯂꯤ꯫ ꯀꯃꯥꯏꯅ ꯇꯧꯅꯤ? ꯇꯥ ꯍꯦꯝꯕ ꯌꯥꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯩ ꯍꯤꯌꯥꯏꯅꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯋꯥꯐꯝ ꯑꯁꯦ ꯈꯟꯅꯔꯒꯦ꯫ ꯃꯥꯕꯨ ꯍꯥꯏꯍꯜꯂꯗꯤ ꯁꯣꯏꯗꯅ ꯌꯥꯅꯤ꯫ ꯐꯔꯦ, ꯑꯗꯨꯅ ꯐꯔꯦ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯇꯨꯅ ꯌꯥꯍꯟꯗꯕ ꯌꯥꯗꯕꯅꯤ꯫ ꯉꯥꯟꯕ ꯉꯁꯤꯗꯤ ꯃꯁꯥ ꯑꯗꯨ ꯀꯟꯅ ꯁꯥꯒꯠꯇꯨꯅ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯂꯩ꯫ ꯍꯤꯌꯥꯏꯅꯨ ꯆꯪꯂꯛꯄꯗ ꯉꯥꯟꯕ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯦ꯫ ꯍꯤꯌꯥꯏꯅꯨ ꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯈꯔ ꯆꯪꯁꯤꯟꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯉꯥꯟꯕꯗꯤ ꯃꯁꯥ ꯑꯗꯨ ꯉꯝꯗꯕ ꯑꯗꯨꯗ ꯅꯥꯍꯦꯕꯒꯤ ꯈꯣꯟꯖꯦꯜ ꯊꯣꯔꯛꯏ꯫ ꯍꯤꯌꯥꯏ ꯃꯇꯧ ꯑꯗꯨꯗꯁꯨ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯁꯥꯅ ꯍꯥꯏꯈꯤꯕ ꯋꯥ ꯑꯗꯨꯁꯨ ꯉꯥꯛꯄ ꯄꯥꯝꯂꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥ ꯉꯥꯟꯕꯕꯨ ꯅꯨꯡꯁꯤꯗ꯭ꯔꯤ꯫ ꯍꯤꯌꯥꯏꯅꯨ ꯃꯤꯑꯣꯏꯕꯅꯤ, ꯑꯗꯨꯒꯤ ꯃꯊꯛꯇ ꯉꯥꯟꯕ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅꯤ꯫ ꯃꯈꯨꯠꯅ ꯂꯦꯡꯕ ꯀꯨꯟꯗꯣ ꯍꯨꯛꯈ꯭ꯔꯕꯅꯤ꯫ ꯍꯤꯌꯥꯏꯅꯨ ꯇꯞꯅ, ꯇꯥꯉꯥꯟꯕ, ꯇꯥꯉꯥꯟꯕ, ꯀꯩꯗꯧꯔꯒꯦ? ꯉꯥꯟꯕ ꯃꯈꯣꯜ ꯑꯗꯨ ꯏꯁꯤ ꯁꯤꯅ, ꯍꯤꯌꯥꯏꯅꯨ, ꯏꯃꯥ ꯑꯝꯇ ꯀꯧꯕꯤꯔꯨꯆꯣ꯫ ꯑꯩ ꯏꯁꯥ ꯉꯝꯗꯕꯅ ꯌꯥꯗ꯭ꯔꯦ꯫ ꯏꯃꯥꯗꯤ ꯀꯩꯊꯦꯜ ꯆꯠꯈꯤꯒꯦ, ꯀꯩ ꯇꯧ ꯍꯥꯏꯕꯅꯣ? ꯌꯥꯔꯦ, ꯑꯗꯨꯗꯤ ꯏꯃꯥ ꯂꯥꯛꯑꯒ ꯍꯥꯏꯔꯒꯦ꯫ ꯉꯥꯟꯕ ꯉꯁꯤꯁꯨ ꯍꯤꯌꯥꯏꯅꯨꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯉꯥꯛꯅ ꯆꯠꯂꯤ꯫ ꯍꯤꯌꯥꯏꯅꯨ ꯉꯥꯟꯕꯅ ꯋꯥꯔꯧꯕ ꯈꯣꯟꯐꯝꯗ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯔꯛꯏ꯫ ꯍꯤꯌꯥꯏꯅꯨ ꯉꯥꯟꯕꯒꯤ ꯂꯥꯏꯕꯛ ꯑꯗꯨꯗ ꯃꯈꯨꯠ ꯊꯝꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯩꯃꯥ, ꯁꯤꯗꯤ ꯌꯥꯝ ꯁꯥꯔꯤ, ꯀꯝꯗꯧꯅꯤ? ꯍꯤꯌꯥꯏꯅꯨ ꯏꯁꯤꯡ ꯈꯔ ꯂꯧꯗꯨꯅ ꯉꯥꯟꯕꯒꯤ ꯂꯥꯏꯕꯛ ꯑꯗꯨ ꯅꯞꯊꯣꯛꯄꯤꯔꯛꯏ꯫ ꯉꯥꯟꯕ ꯍꯤꯌꯥꯏꯅꯨꯒꯤ ꯀꯨꯏꯅ ꯐꯪꯂꯨꯗ꯭ꯔꯕ ꯃꯤꯅꯨꯡꯁꯤ ꯑꯗꯨ ꯉꯁꯤ ꯈꯪꯍꯧꯗꯅ ꯐꯪꯂꯛꯄ ꯑꯗꯨꯗ ꯋꯥꯗꯤ ꯉꯥꯡꯗ ꯃꯄꯤꯗꯨ ꯇꯞꯅ ꯁꯤꯟꯊꯔꯛꯏ꯫ ꯍꯤꯌꯥꯏꯅꯨ ꯇꯥꯔꯛꯂꯤꯕ ꯄꯤ ꯑꯗꯨꯒꯤ ꯑꯥꯔꯊ ꯈꯪꯉꯤ, ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯃꯔꯥꯜ ꯌꯥꯖꯗꯨꯅ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗꯦ꯫ ꯍꯤꯌꯥꯏꯅꯨ ꯃꯈꯥ ताना ꯍꯥꯏꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯄꯤꯔꯝꯃꯣ, ꯑꯩ ꯆꯥꯛ ꯊꯣꯡꯉꯨꯈꯤꯒꯦ, ꯑꯗꯨꯒ ꯍꯤꯗꯥꯛ ꯆꯥꯅꯕ ꯇꯧꯁꯤ꯫ ꯍꯤꯌꯥꯏꯅꯨ ꯆꯥꯛꯈꯨꯝ ꯆꯪꯂꯛꯏ, ꯃꯊꯟꯇ ꯍꯥꯏꯖꯔꯛꯏ꯫ ꯀꯔꯤꯅꯣ, ꯑꯩꯅ ꯇꯧꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ? ꯃꯥꯅ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ? ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯎꯠꯂꯛꯇ꯭ꯔꯤ꯫ ꯍꯤꯌꯥꯏꯅꯨ ꯉꯁꯤꯗꯤ ꯈꯜꯂꯨꯗꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯖꯔꯛꯏ꯫ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯆꯅꯨ ꯍꯤꯌꯥꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯝꯂꯛꯏ꯫ ꯆꯅꯨꯅ, ꯍꯤꯌꯥꯏ, ꯅꯪꯅꯝꯇ ꯍꯥꯏꯗꯨꯅ ꯇꯥ ꯍꯦꯟꯕꯁꯤ ꯊꯦꯝꯁꯤ, ꯅꯠꯇ꯭ꯔꯗꯤ ꯑꯀꯥꯏꯕ ꯂꯥꯛꯄ ꯇꯥꯔꯦ ꯄꯨꯝꯅꯃꯛ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯍꯪꯗꯨꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤ꯫ ꯐꯔꯦ, ꯑꯩ ꯍꯥꯏꯔꯒꯦ꯫ ꯅꯪ ꯊꯕꯛ ꯂꯩꯍꯧꯗ꯭ꯔꯕꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯝꯇ ꯆꯠꯂꯨꯁꯤ꯫ ꯑꯅꯤꯗꯨ ꯍꯦꯝꯕꯒꯤ ꯃꯅꯥꯛꯇꯝꯅ ꯂꯥꯛꯏ꯫ ꯍꯦꯝꯕ ꯆꯅꯨꯁꯨ ꯌꯥꯎꯔꯛꯄꯗꯨꯗ ꯋꯥꯐꯝ ꯑꯗꯨꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯑꯗꯨꯝ ꯈꯪꯏ꯫ ꯑꯗꯨꯕꯨ ꯍꯦꯝꯕ ꯍꯪꯂꯨꯗꯦ꯫ ꯆꯅꯨ, ꯅꯪꯁꯨ ꯌꯥꯎꯔꯛꯏ? ꯑꯧꯇꯥ ꯍꯦꯝꯕ, ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯁꯦꯅ꯫ ꯍꯦꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ, ꯀꯔꯤ? ꯑꯩꯒꯤꯕꯨ ꯀꯔꯤ ꯋꯥꯔꯤ? ꯍꯤꯌꯥꯏꯅꯨ ꯍꯦꯝꯕꯒꯤ ꯃꯇꯧꯗꯨꯗ ꯃꯃꯤꯠ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯀꯞꯇꯦ꯫ ꯍꯤꯌꯥꯏ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯇꯥ ꯍꯦꯝꯕ, ꯉꯁꯤꯗꯤ ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯖꯒꯦ꯫ ꯅꯪꯒꯤꯗꯃꯛ ꯑꯃꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯈꯟꯗꯨꯅ ꯑꯩ ꯂꯨꯍꯣꯡꯕꯁꯤ ꯌꯥꯈꯤꯕꯅꯤ꯫ ꯇꯥ ꯍꯦꯝꯕꯁꯨ ꯑꯩꯒꯤ ꯈꯟꯕꯤꯗꯨꯅ ꯅꯨꯔꯩꯒ ꯂꯨꯍꯣꯡꯕꯤꯔꯣ꯫ ꯋꯥꯐꯝ ꯑꯁꯤꯗꯗꯤ ꯅꯪꯁꯨ ꯑꯩꯒꯤꯗꯃꯛꯇ ꯌꯥꯕꯤꯌꯨ꯫ ꯍꯤꯌꯥꯏ, ꯑꯩ ꯃꯗꯨ ꯌꯥꯕ ꯉꯝꯃꯣꯏ꯫ ꯑꯩꯗꯤ ꯏꯗꯣꯝ ꯏꯊꯟꯇ ꯄꯨꯟꯁꯤ ꯑꯁꯤ ꯂꯦꯟꯈ꯭ꯔꯒꯦ꯫ ꯑꯩ ꯀꯅꯥꯒꯁꯨ ꯆꯠꯃꯤꯟꯅꯕ ꯄꯥꯝꯗ꯭ꯔꯤ꯫ ꯌꯥꯗꯦ, ꯑꯗꯨ ꯌꯥꯗꯦ꯫ ꯅꯪꯅ ꯑꯁꯨꯝꯅ ꯂꯩꯕꯁꯦ ꯑꯩ ꯃꯩꯁꯥ ꯌꯥꯝ ꯂꯥꯡꯉꯤ꯫ ꯇꯥ ꯍꯦꯝꯕ, ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯋꯥꯔꯤꯕ ꯑꯗꯨꯝꯅ
ꯅꯪꯒꯤꯗꯃꯛ ꯅꯨꯔꯩꯅ ꯋꯥꯔꯤ ꯅꯪꯒꯤ ꯄꯥꯎꯈꯨꯝꯇꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ ꯇꯥꯍꯦꯝꯕ ꯑꯩꯅ ꯍꯥꯏꯕꯁꯦ ꯑꯝꯇ ꯌꯥꯕꯤꯌꯨ ꯍꯤꯌꯥꯏꯅꯨ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯍꯦꯝꯕ ꯇꯧꯐꯝ ꯈꯪꯗ ꯅꯠꯇꯦ ꯍꯤꯌꯥꯏꯅꯨ ꯅꯪ ꯋꯥꯐꯝꯗꯣ ꯍꯥꯏꯒꯅꯨ ꯑꯩ ꯀꯅꯥꯕꯨꯁꯨ ꯑꯩꯒꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯌꯥꯎꯍꯟꯅꯤꯡꯗꯦ ꯑꯩ ꯑꯁꯨꯝꯅ ꯁꯨꯝ ꯂꯦꯟꯖꯔꯒꯦ ꯀꯩꯗꯧꯒꯦ ꯆꯅꯨꯁꯨ ꯅꯨꯡꯉꯥꯏꯇꯅ ꯇꯥꯍꯦꯝꯕ ꯍꯤꯌꯥꯏꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕꯅꯤ ꯇꯥꯍꯦꯝꯕ ꯌꯨꯝ ꯄꯥꯟꯗꯅ ꯂꯩꯕꯗ ꯍꯤꯌꯥꯏꯅꯨ ꯃꯩꯁꯥ ꯌꯥꯝꯅ ꯂꯥꯡꯕ ꯍꯦꯟꯒꯅꯤ ꯃꯩꯕꯨ ꯐꯤꯅ ꯀꯨꯞꯇꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯊꯝꯕ ꯉꯝꯒꯅꯤ ꯆꯥꯈꯠꯂꯛꯇ꯭ꯔꯤꯉꯩꯗ ꯊꯨꯅ ꯃꯨꯊꯠꯍꯧꯅꯕ ꯇꯧꯁꯤ ꯑꯅꯤꯗꯨ ꯆꯪꯗꯨꯅ ꯍꯦꯝꯕꯕꯨ ꯊꯦꯝꯂꯦ ꯍꯦꯝꯕ ꯍꯤꯌꯥꯏꯅꯨꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯔꯛꯇꯦ ꯍꯦꯝꯕ ꯍꯤꯌꯥꯏꯅꯨꯒꯤꯗꯃꯛ ꯈꯟꯗꯨꯅ ꯂꯨꯍꯣꯡꯕꯁꯤ ꯌꯥꯔꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ ꯆꯅꯨꯗꯨ ꯅꯨꯔꯩꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯅꯨꯔꯩ ꯍꯔꯥꯎꯅ ꯏꯅꯝꯃ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯄꯨꯔꯛꯄ ꯅꯠꯇ꯭ꯔꯣ ꯀꯩꯗꯧ ꯄꯨꯔꯛꯇꯅꯤ ꯏꯆꯜꯒꯤꯕꯣ ꯃꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯑꯒꯦ ꯑꯗꯨꯒ ꯍꯣꯡꯅꯕ ꯇꯧꯔꯁꯤ ꯅꯨꯔꯩ ꯃꯥꯗꯤ ꯍꯔꯥꯎꯖꯕꯅ ꯂꯣꯏꯔꯦ ꯑꯗꯨ ꯀꯨꯏꯅ ꯀꯅꯥ ꯑꯃꯠꯇꯕꯨ ꯍꯟꯅ ꯌꯦꯡꯗꯅ ꯂꯥꯛꯂꯤꯕꯗꯨ ꯍꯦꯝꯕ ꯃꯥꯇꯕꯨ ꯉꯥꯏꯔꯝꯂꯤꯕ ꯑꯣꯏꯔꯦ ꯍꯦꯝꯕ ꯃꯊꯟꯇ ꯈꯟꯖꯔꯛꯏ ꯍꯤꯌꯥꯏꯅꯨ ꯅꯪꯒꯤꯗꯃꯛꯇꯅꯤꯀꯣ ꯑꯩꯅ ꯉꯁꯤ ꯊꯥꯡꯒꯗꯧꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯦ ꯃꯄꯣꯛꯁꯤꯒꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯀꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯈꯤꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯉꯁꯤ ꯍꯦꯝꯕ ꯑꯃꯗꯤ ꯅꯨꯔꯩꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯣꯏꯈ꯭ꯔꯦ ꯍꯤꯌꯥꯏꯅꯨꯁꯨ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯄꯨꯔꯝꯕ ꯑꯋꯥꯕ ꯄꯣꯠꯂꯨꯝ ꯑꯃ ꯊꯥꯡꯊꯈꯤꯕꯒꯨꯝ ꯐꯥꯎꯖꯔꯛꯏ ꯍꯤꯌꯥꯏꯅꯨ ꯉꯁꯤꯗꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯇꯨꯡꯁꯤꯟꯗꯨꯅ ꯊꯝꯂꯛꯄ ꯅꯨꯡꯁꯤꯕ ꯄꯨꯝꯕ ꯉꯥꯟꯕꯗ ꯍꯩꯊꯔꯒꯦ ꯍꯥꯏꯅ ꯉꯥꯟꯕ ꯆꯪꯂꯛꯄ ꯉꯥꯏꯔꯤ ꯉꯥꯟꯕ ꯃꯌꯥꯝꯒꯤ ꯊꯕꯛ ꯂꯣꯏꯗꯨꯅ ꯆꯪꯂꯛꯏ ꯃꯍꯧꯁꯥꯒꯨꯝ ꯃꯥꯒꯤ ꯐꯃꯨꯡꯗ ꯇꯨꯃꯤꯟꯅ ꯇꯨꯝꯈꯤ ꯍꯤꯌꯥꯏꯅꯨ ꯉꯁꯤꯗꯤ ꯉꯥꯟꯕꯕꯨ ꯁꯨꯝꯍꯠꯂꯒꯦ ꯈꯟꯅ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯉꯥꯟꯕꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ꯭ꯔꯦ ꯍꯤꯌꯥꯏꯅꯨ ꯉꯥꯟꯕꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯐꯝꯂꯔꯤ ꯉꯥꯟꯕ ꯃꯇꯧ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ ꯍꯤꯌꯥꯏꯅꯨ ꯃꯃꯤꯠ ꯏꯔꯥ ꯆꯦꯜꯂꯛꯏ ꯁꯦ ꯑꯃꯨꯛꯇ ꯅꯨꯡꯁꯤꯅ ꯑꯩꯕꯨ ꯀꯧ ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯕꯨ ꯅꯅꯤꯡꯇꯝꯅ ꯀꯧꯕꯒꯤ ꯑꯌꯥꯕꯗꯣ ꯑꯩꯅ ꯄꯤꯔꯕꯅꯤ ꯉꯥꯟꯕ ꯑꯩꯁꯦ ꯀꯌꯥꯗ ꯋꯥꯈꯜ ꯊꯦꯜꯂꯨꯔꯕ ꯅꯪꯒ ꯂꯥꯟꯁꯤꯡꯅꯕ ꯉꯝꯂꯣꯏ ꯈꯪꯅ ꯈꯪꯅ ꯂꯥꯟꯁꯤꯡꯅꯔꯨꯔꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯅꯪꯅ ꯑꯩꯕꯨ ꯀꯌꯥꯗ ꯋꯥꯔꯧꯔꯝꯒꯅꯤ ꯍꯤꯌꯥꯏꯅꯨ ꯉꯥꯟꯕ ꯃꯥꯒꯤ ꯃꯊꯥꯗ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯛꯏ ꯉꯥꯟꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯅꯤ ꯃꯥꯅ ꯉꯥꯏꯖꯔꯛꯂꯤꯕ ꯉꯥꯟꯕ ꯍꯤꯌꯥꯏꯅꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯅꯣꯡꯈꯠꯄꯤꯗꯨꯅ ꯍꯦ ꯑꯉꯥꯎꯕꯤ ꯑꯗꯨꯒꯤꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤ ꯅꯪꯕꯨ ꯑꯩꯅ ꯀꯔꯝꯅ ꯋꯥꯔꯧꯒꯅꯤ ꯀꯞꯀꯅꯨ ꯉꯁꯤꯁꯨ ꯑꯩ ꯅꯪꯒꯤ ꯄꯤꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯤ ꯍꯤꯌꯥꯏꯅꯨ ꯉꯥꯟꯕꯒꯤ ꯊꯃꯣꯏ ꯐꯥꯎꯅ ꯆꯤꯡꯅꯅ ꯌꯦꯡꯗꯨꯅ ꯉꯁꯤꯗꯤ ꯑꯩꯒꯤ ꯁꯝꯕꯨꯜꯁꯦ ꯅꯈꯨꯠꯇꯨꯅ ꯊꯣꯛꯂꯣ ꯅꯪꯒꯤꯗꯃꯛ ꯉꯥꯛꯇꯅꯤ ꯉꯥꯟꯕ ꯍꯤꯌꯥꯏꯅꯨꯒꯤ ꯋꯥꯍꯩ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯏ ꯉꯥꯟꯕ ꯍꯤꯌꯥꯏꯅꯨꯕꯨ ꯃꯊꯥꯗ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯕꯤꯔꯛꯏ ꯁꯣꯝꯗꯅ ꯍꯦꯝꯕ ꯂꯥꯏꯕꯛꯀꯤ ꯆꯟꯗꯜ ꯑꯗꯨ ꯀꯣꯛꯇ꯭ꯔꯤ ꯃꯌꯥꯝꯒꯤ ꯍꯣꯠꯅꯔꯨꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯅꯨꯔꯩ ꯍꯦꯝꯕ ꯆꯪꯂꯛꯄ ꯎꯕꯗ ꯐꯤꯌꯥꯡꯈꯣꯛꯇꯒꯤ ꯍꯪꯒꯥꯝ ꯃꯄꯥꯜꯒꯤ ꯈꯨꯗꯩ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯄꯤ ꯁꯦ ꯃꯁꯤ ꯍꯣꯡꯗꯣꯛꯄꯤꯌꯨ ꯍꯦꯝꯕ ꯋꯥꯗꯤ ꯉꯥꯡꯗꯦ ꯈꯨꯗꯩ ꯑꯗꯨ ꯂꯧꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯅꯨꯔꯩ ꯍꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯐꯝꯊꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯇꯥꯍꯦꯝꯕ ꯅꯪꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯑꯩꯅ ꯈꯪꯗꯨꯅ ꯇꯥꯗꯨꯅ ꯏꯁꯥꯅ ꯌꯥꯅ ꯂꯥꯛꯈꯤꯕꯅꯤ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯏ ꯅꯪꯅ ꯍꯧꯈꯤꯕ ꯃꯇꯝꯕꯨ ꯅꯤꯡꯁꯤꯡꯂꯒ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯡꯊꯔꯕꯁꯨ ꯑꯩ ꯀꯩꯁꯨ ꯋꯥꯔꯧꯔꯣꯏ ꯑꯗꯨꯕꯨ ꯅꯪꯒꯤ ꯊꯃꯣꯏꯗ ꯑꯩꯒꯤ ꯃꯐꯝ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯤꯕꯤꯌꯨ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯔꯕꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯇꯝꯕꯤꯌꯨ ꯑꯩ ꯇꯥꯍꯦꯝꯕꯒꯤ ꯀꯥꯏꯔꯕ ꯊꯃꯣꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯨꯔꯦ ꯍꯦꯝꯕ ꯅꯨꯔꯩꯒꯤ ꯃꯔꯧ ꯂꯩꯅ ꯉꯥꯡꯂꯛꯄ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯏꯪꯉꯛ ꯉꯛꯏ ꯃꯥ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯂꯕꯒꯨꯝ ꯈꯜꯂꯛꯏ ꯃꯅꯥꯛꯇ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯔꯕꯤ ꯃꯁꯛ ꯃꯇꯧ ꯋꯥꯠꯇ꯭ꯔꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯒ ꯀꯅꯥꯒꯤ ꯊꯃꯣꯏꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯒꯅꯤ ꯍꯩꯁꯤꯡꯕꯤ ꯅꯨꯔꯩꯅ ꯍꯦꯝꯕꯒꯤ ꯑꯆꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯍꯦꯝꯕꯒꯤ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯇꯞꯅ ꯇꯞꯅ ꯆꯟꯁꯤꯜꯂꯛꯏ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯃꯌꯥ ꯌꯧꯔꯛꯂꯤ ꯑꯉꯧꯃꯥꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯗꯨꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂ ꯃꯥꯜꯂꯤ ꯕꯤꯅꯥꯒ ꯂꯣꯏꯅꯅ ꯆꯥꯛꯀꯧꯕ ꯍꯥꯏꯕ ꯂꯥꯛꯂꯤ ꯆꯅꯨ ꯃꯃꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯍꯔꯥꯎꯅ ꯆꯦꯟꯊꯣꯔꯛꯄꯗ ꯃꯄꯥꯁꯨ ꯌꯥꯎꯔꯝꯕ ꯑꯗꯨꯗ ꯍꯦꯟꯅ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯆꯅꯨ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ ꯑꯉꯧ ꯃꯆꯥꯗ ꯀꯞꯇꯨꯅ ꯏꯄꯥꯒꯤ ꯆꯅꯨ ꯂꯥꯎ ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯥꯎ ꯏꯄꯥ ꯉꯁꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏ ꯏꯆꯥꯕꯨ ꯀꯣꯟꯒꯦ ꯂꯥꯎꯅꯦꯍꯦ ꯆꯅꯨ ꯍꯔꯥꯎꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯈꯨꯔꯨꯝꯂꯛꯏ ꯕꯤꯅꯥꯅ ꯌꯥꯔꯦ ꯍꯧꯒꯠꯂꯨ ꯏꯃꯥ ꯕꯥꯕꯥ ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯁꯤ ꯆꯅꯨ ꯃꯃꯥ ꯃꯄꯥꯕꯨ ꯄꯨꯁꯤꯜꯂꯛꯏ ꯑꯉꯧꯅ ꯃꯆꯥꯗ ꯌꯦꯡꯉꯣꯏ
ꯏꯄꯥ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯦ, ꯃꯍꯧꯁꯥꯒꯨꯝ ꯅꯠꯇ꯭ꯔꯦ꯫ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯁꯤꯗ ꯏꯄꯥꯅ ꯏꯆꯥꯕꯨ ꯑꯋꯣꯡ ꯑꯋꯨꯟ ꯇꯝꯗꯨꯅ ꯂꯧꯈꯠꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯤ꯫ ꯏꯆꯥ ꯉꯟꯅ ꯂꯥꯛꯎꯀꯣ꯫ ꯆꯅꯨ ꯑꯃꯨꯛꯁꯨ ꯃꯄꯥꯕꯨ ꯀꯞꯇꯨꯅ ꯈꯨꯔꯨꯝꯃꯤ꯫ ꯕꯤꯅꯥꯅ ꯀꯞꯀꯅꯨ ꯀꯞꯀꯅꯨ, ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯀꯔꯤꯃꯠꯇ ꯋꯥꯠꯍꯜꯂꯔꯣꯏ꯫ ꯃꯄꯥ ꯃꯆꯥꯒꯤ ꯀꯨꯏꯅ ꯇꯠꯂꯨꯔꯕ ꯃꯔꯤ ꯑꯗꯨ ꯉꯁꯤꯗꯤ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯁꯝꯖꯤꯟꯈ꯭ꯔꯦ꯫ ꯉꯁꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅꯤ꯫ ꯆꯅꯨ, ꯍꯤꯌꯥꯏꯅꯨ, ꯅꯨꯔꯩ ꯑꯔꯩꯕ ꯃꯈꯩ ꯀꯦꯗꯨꯅ ꯃꯥꯒꯤ ꯃꯄꯥꯝ ꯂꯝꯗꯝ ꯇꯝꯅꯈ꯭ꯔꯦ꯫ ꯃꯌꯥꯝꯅ ꯑꯍꯣꯡꯕ ꯄꯨꯔꯛꯇꯨꯅ ꯄꯨꯝꯅꯃꯛ ꯍꯦꯟꯅ ꯃꯔꯤ ꯆꯦꯠꯁꯤꯟꯅꯗꯨꯅ ꯃꯥꯒꯤ ꯃꯐꯝꯗ ꯃꯔꯥ ꯆꯦꯠꯅ ꯂꯩꯅꯈ꯭ꯔꯦ꯫